notification ชิน้องมายามgo live ตกจะเลย nó thô lỗ tăng hai con ซีแต่ว่ามาพูดมั้งกังเลยปากนะยายพะเรชิน้องมายามมันนี่พูดได้ฮัลโหลปะตะกี้งาสิอาหารบะงาสิสิมางาตั้งอีชิน้องสิงห์ไลฟ์สันนะจะกี่ไอ้น่ะไลฟ์หลักเสรีชิน้องมายามชิน้องมายามเซนบิโรkarena laiba memang jo hayo dari live tau kone ai nai na Topal karena mama lakpi de wai sana si like to biramu sino maya imang lipak kang lipak na yai pare sana lipak manipur na yai pare idam dam sibu nung si biriba ibong yupai chino mayam punamak na yai pare masih mayam nga wari khara sana gaya na like ngahak lak chari chino mayam lak piu wari sana si mi taruk like taruk thagat chari mayam punamak po like to birak pai tamakta mi train pan kang lipak tagi lapa kami si to view kamin su thabit thada biramu chino wari mayam sana si wari ngahak ngahak sana si chino singi wari ngahak sana gaya na like se lak se bani kui re wari sana kamen lakte chino mayam kamen to biro wari sana si to na like lak ka dong na te live se yam to yan di lak pa ngamde ngarang nahan live lakte na harak pudagi live se lak se bani jite sarang them yai fare chi yai phare jite sarang them nungai bo inau kamai kamai tauri thaiban nungsibi nungsiba Thoiba. ne chakchara bo thoiba yam nungsi ngasi se manipur de lakpai matung da ngasi ahamba mi chamale live ngak sana ge na live lak chabani chino mayam asum uni ko ke santosh singha chak sara bro khuram jari mayam puna ko hama makta da chak ngak le daga Tiam sage Ranjan ise nuai bro thiam ranjan nungai ri yam nungsi ngak live sana ge na live ta wari sana ge ni chino singa ngasi Maitai live ta nongsa thajapani Manipur da lakpiram bro kai taubiram ge thagat chari live ta lakpi bai tamakta laami ado hujik ngasi maru ene live thajabase mayam da ngak le wa amata haije ge na sila live ta sapam ise thajabani nuai bro saksar bro nungairi noidi nungairi bo thagat chari live ta lakpi ba imalai pak na yai phare Manipur sajik tapak ise maite khoina yai fare yai phare mite ye khoina yai phare mite ya thouba mayam na yai phare khoi mayam Pemi Hesana 14 like dan ise thagatsari thagat chari premi khamai tori nungairi bo premi ise bai khoi udaba kuire Pemi Hesanam premi hisam hoi ai susum khara thabak kan ba hai tare hujik su sila chino sapam mem yai fare yai phare sila yam thagat chari live ta lakpi bai tam hai ningai tana mayam puno ko thagat chari Pemi Hesanam ise kari hyang sage sadri ngale sage ngasi ngak ichino singa live sana ge na telai basu lai telai ba kai sila ma igi the channel sarage si kamai join tawrage tawbiramo ai sila hoi sino mayam telai channel si support tawbiramo ko tela bi channel da sui chino mayam na support to view support ai se yam mathau tai ko maram khudi makta hoi kanglei chang tani amatani maram Santosh khudi Singha makta Imalebak na yai free ise yai phare malai bang na yai phare Premi santosh singha Hesanam ise nungai bro premi hoi ise nungai isu ai ba oh hoi 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 santosh singha kai lam gino hojai asam ron gi mali singha i banina oram basu jai ram da hojai na sum khanja bani Jenita yumnam isek laklam mado yamna nungai thagat chari amuk amuk lake na khanjari telai bana ise pari mom nungai bro asum nungairi haiba tai ibung ipa mayam gi thaujal dagi akoi asum mayam se jumda sak sakhom sana nungaina leiba phangba uijari Manipur sajik tampak nai ise thank you kuramaga haire aigi comment pathokpa nungai khare manipur sajik tampak yam pathok khare nungsi comment pat aigi comment pathok khare yam nungsi ado ai khani matungda mukamu comment pa video su thangalakani ko hoji manipur chatlo video khara lei du thangatpa sangdana lei telai bana haire ise pari mom 2k yodro bane nanau gi channel se amutang yohonbio inau yohon basidi ko hoi hoi akoi mayamna support tawni ai gisu aina kesum ngamba nate ichinaw mayamna nungsibina yengbiba ichinaw mayamna support tawbibani hoi inaw tilai bagi channel su mayamna sum nungsibiu support tawbiu akoi mayam puna mang nungsi chana na laiminasi support ai base yam mathau tai Hoji isa nuai tabe nate da hoji aina ngarang nahan dagi video ma semjabane ba ko ichinaw mayam
ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯐꯣꯟ ꯄꯦꯗꯁꯨ ꯍꯥꯞꯆꯩ QR ꯁꯨ ꯍꯥꯞꯆꯩ ꯃꯌꯥꯝꯁꯦ ꯅꯍꯥꯟꯗꯒꯤ ꯂꯣꯏ ꯃꯇꯦꯡ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀꯕꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯂꯨꯄꯥ 10 ꯂꯨꯄꯥ 50 ꯂꯨꯄꯥ 100 ꯂꯨꯄꯥ 500 ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯃꯇꯦꯡ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯃꯇꯦꯡ khajik ꯇꯧꯕꯤꯌꯨ ꯒꯦꯟꯗꯥꯜ ꯍꯥꯏ ꯏꯃꯥ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯅꯩꯈ꯭ꯔꯦ ꯖꯦꯁꯤꯀꯥ ꯀꯨꯀꯤꯗ ꯅꯩꯁꯟꯈ꯭ꯔꯦ ꯒꯨꯂꯥꯞ ꯍꯥꯏꯔ ꯃꯃꯤꯡꯗꯣ ꯒꯦꯟꯗꯥꯞ ꯑꯣ ꯍꯥꯏꯃꯥꯟꯀ ꯒꯦꯟꯗꯥꯞ ꯍꯣꯏ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯒꯦꯟꯗꯥꯞ LBꯗ ꯂꯥꯛꯄꯤꯕꯩ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯁꯨꯝ ꯀꯨꯀꯤ ꯖꯦꯁꯤꯀꯥꯗꯣ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯅꯤ ꯃꯔꯝ ꯑꯁꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯍꯧꯖꯤꯛ ꯉꯥꯡꯉꯗꯤ ꯄꯥꯎꯈꯨꯝ ꯄꯤ ꯇꯥꯏ ꯉꯥꯡꯗꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯗꯤ ꯉꯥꯡꯉꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯒꯤ ꯃꯇꯝꯅꯤꯀꯣ ꯃꯣꯏꯅ ꯑꯃ ꯉꯥꯡ ꯑꯩꯈꯣꯏꯅ ꯑꯃ ꯈꯨꯝ ꯇꯧ ꯂꯩꯕ ꯃꯇꯝꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯉꯥꯡꯉꯛꯑꯕꯅꯤꯅ ꯄꯦꯟꯗꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯇꯧꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯀꯠꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯃꯤꯟꯅꯁꯤ ꯊꯣꯏꯊꯣꯏ ꯎꯁꯝ ꯏꯕꯥ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ ꯊꯣꯏꯊꯣꯏ ꯏꯆꯦ ꯍꯧꯖꯤꯛꯇ ꯃꯤꯇꯩ ꯏꯆꯦ ꯑꯃꯅ ꯀꯨꯀꯤ ꯍꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯀꯨꯀꯤ ꯂꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯍꯣꯏ ꯆꯩꯊꯈ꯭ꯔꯦ ꯍꯣꯏ 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 ꯌꯥꯝ ꯏꯆꯦꯗꯣ ꯍꯔꯥꯎꯋꯤ ꯃꯩꯇꯩ ꯅꯨꯄꯤꯗꯣ ꯀꯨꯀꯤ ꯂꯣꯟ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯌꯥꯝ ꯑꯣꯏꯔꯝꯕ ꯋꯟꯗꯔꯐꯨꯜ ꯊꯥꯒꯠꯆꯔꯤ ꯃꯗꯨ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯤ ꯎꯍꯧꯔꯦ ꯑꯩꯁꯨ ꯎꯍꯧꯔꯦ ꯑꯩꯁꯨ ꯍꯔꯥꯎꯔꯤꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯃꯔꯣꯟꯁꯤꯇꯕꯨ ꯀꯅꯥꯅ ꯃꯤꯊꯥꯅꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯄꯥꯇ ꯀꯨꯀꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯨꯀꯤꯁꯦꯀꯣ ꯃꯤꯊꯥꯅꯕ ꯅꯠꯇꯦ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯑꯗꯨꯅ ꯃꯣꯏ ꯃꯔꯣꯟꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯍꯩꯅꯤꯡꯕ ꯇꯝꯅꯤꯡꯕ ꯂꯩꯔꯨꯗꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯁꯤꯗꯤ ꯏꯆꯦꯒꯤ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏ ꯒꯦꯟꯗꯥꯝꯅ ꯉꯔꯥꯡꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏ ꯏꯃꯥ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯊꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯇꯨꯝꯃꯤꯕ ꯅꯨꯡꯁꯥꯗ ꯃꯣꯏꯅ ꯍꯧꯔꯨꯔꯕꯅꯤꯅ ꯅꯨꯡꯁꯥꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯏꯆꯦꯁꯨ ꯄꯦ ꯇꯧꯈꯤꯕꯅꯤ ꯑꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯌꯦꯡ ꯃꯤꯡ ꯄꯥꯊꯣꯔꯛꯄꯗꯣ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯍꯌꯦꯡꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯤꯡ ꯇꯥꯡ 2ꯗ ꯉꯔꯥꯡ ꯆꯪꯉꯛꯄ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯇꯥꯡ 2ꯗ ꯂꯣꯏꯅ ꯃꯤꯡ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯤꯒꯅꯦꯕ ꯑꯩꯗꯣ ꯑꯦꯀꯥꯎꯟꯗꯨꯃ ꯑꯩ ꯂꯧꯊꯣꯛꯄ ꯑꯞꯗꯦꯠꯁꯦ ꯃꯌꯥꯝꯗ ꯂꯣꯏ ꯊꯝꯃꯅꯤ ꯄꯥꯊꯧ ꯂꯥꯏꯁ꯭ꯔꯝ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨꯀꯣ ꯄꯥꯊꯧ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯥꯟ ꯇꯧꯕꯗꯤ ꯑꯅꯤꯔꯛ ꯂꯥꯛꯑꯝꯃꯦ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯕꯝ ꯐꯥꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯑꯩꯅ ꯅꯤꯖꯔꯤꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗꯁꯨ QR ꯍꯥꯞꯆꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯐꯣꯟ ꯄꯦ ꯑꯝꯇ ꯍꯥꯞꯆꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝꯕ ꯍꯥꯟꯅꯗꯒꯤꯁꯨ ꯃꯇꯦꯡ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯃꯇꯦꯡ ꯇꯧꯅꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ khajik ꯇꯧꯕꯤꯌꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟꯐꯝ ꯌꯧꯅ ꯆꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯑꯉꯝꯕ ꯈꯇꯪ ꯄꯤꯕꯤꯌꯨ ꯑꯗꯣ ꯍꯥꯏꯖꯔꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯚꯁꯦ ꯂꯥꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯄꯦꯗꯣ ꯍꯥꯏꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯈꯛ ꯃꯔꯛꯇ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯗꯩꯗꯤ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯏꯆꯦ ꯏꯕꯥꯏ ꯎꯗꯦ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯇꯛꯀꯤ ꯂꯩꯈꯤꯗꯕ ꯏꯕꯨꯡ ꯃꯔꯤꯗꯨꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯝꯕꯗꯣ ꯌꯥꯝꯅ ꯄꯦꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯣ ꯀꯩꯅꯣꯗ ꯁꯟꯖꯤꯠ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯨꯒ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯨꯔꯣ ꯏꯅꯥꯎ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯔꯃꯦꯁ ꯁꯤꯡ ꯊꯧꯗꯥꯖꯕꯗꯤ ꯅꯠꯇꯦ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯜ ꯑꯁꯥꯝ ꯐꯟ ꯗ꯭ꯔꯥꯏꯕ ꯑꯟꯇꯥ ꯁꯤꯟꯁ ꯏꯆꯦ ꯗ꯭ꯔꯥꯏꯕ ꯐꯟ ꯗ꯭ꯔꯥꯏꯕ ꯑꯣꯜ ꯑꯁꯥꯝꯒꯤ ꯐꯟ ꯗ꯭ꯔꯥꯏꯕꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗ꯭ꯔꯣ ꯐꯟ ꯗ꯭ꯔꯥꯏꯕ ꯑꯝꯇ ꯁꯤꯟꯁꯤ ꯏꯆꯦ ꯍꯥꯏꯕ ꯐꯟꯗꯤ ꯑꯝꯇꯪ ꯁꯤꯟꯁꯤ ꯍꯥꯏꯕ ꯑꯣꯜ ꯑꯁꯥꯝꯗꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯟꯅꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯁꯨꯃꯥꯏꯅ ꯑꯩꯗꯤ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯖꯕꯅꯤ ꯃꯌꯥꯝꯒꯤ ꯁꯥꯖꯦꯁ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅꯀꯣ ꯑꯁꯥꯝ ꯂꯣꯝꯗꯩ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯒ ꯈꯔꯅꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯅ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯔꯨ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯀꯨꯀꯤꯁꯤꯡꯁꯦ ꯑꯩꯅ ꯉꯁꯤ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯥꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤꯁꯨ ꯃꯤꯠꯁꯤꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯎꯅꯔꯝꯒꯅꯤ ꯊꯋꯥꯏ ꯒꯦꯟꯗꯥꯐ ꯑꯆꯥꯛꯄ ꯃꯌꯥꯝ ꯖꯦꯁꯤꯀꯥ ꯂꯩꯅꯔꯝꯒꯅꯤꯀꯣ ꯀꯨꯀꯤꯗꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕ ꯌꯥꯗꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯒꯤ ꯐꯩ ꯆꯨꯝꯃꯤ ꯌꯥꯏꯐꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯥꯖꯦꯁ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯂꯥꯏꯐꯇ ꯂꯥꯛꯑꯒ ꯃꯌꯥꯝꯒꯤ ꯀꯔꯤ ꯑꯣꯏꯕ ꯁꯥꯖꯦꯁ ꯃꯌꯥꯝꯗꯩ ꯈꯇꯪ ꯂꯧꯖꯒꯦ ꯑꯗꯩ ꯃꯌꯥꯝꯗꯩ ꯃꯇꯦꯡꯁꯨ ꯈꯤꯇꯪ ꯅꯤꯖꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯂꯥꯛꯆꯕꯅꯤ ꯖꯥꯃꯤꯅꯤ ꯁꯒꯣꯜꯁꯦꯝ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ
ꯖꯥꯃꯤꯅꯤ ꯁꯒꯣꯜꯁꯦꯝ ꯍꯥꯏꯅꯤꯡꯉꯥꯏꯗ Laina ꯊꯥꯒꯠꯆꯔꯤ blog ꯑꯩꯕꯤꯗ hi ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯂꯩꯅꯥ ꯍꯦꯂꯣ ꯊꯥꯒꯠꯆꯔꯤ Vita Entertainment ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯕꯤꯇꯥ ꯏꯟꯇꯔꯇꯦꯟꯃꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯛꯇꯪ ꯇꯧꯕꯤꯌꯨ Jenita Yumnam ꯍꯣꯏ ꯏꯆꯦ ꯄ꯭ꯔꯦꯃꯤ ꯏꯁꯅꯝ ꯕꯥꯏ ꯑꯗꯩ ꯂꯥꯂꯩꯕ KH ꯑꯩꯈꯣꯏꯅ ꯏꯈꯧ ꯄꯣꯡꯅ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩꯅ ꯏꯈꯧ ꯏꯈꯧ ꯄꯣꯡꯅ ꯃꯤꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅ ꯂꯥꯎꯕ ꯍꯥꯏꯃꯅꯦꯀꯣ LOABA ꯂꯥꯎꯕ ꯉꯝꯖꯔꯤꯁꯦ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤꯅꯤꯀꯣ ꯌꯥꯏꯐꯔꯦ 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 ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯀꯣ ꯉꯁꯤ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯅ ꯏꯈꯧ ꯄꯣꯡꯅ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯍꯟꯊꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯏꯈꯧ ꯄꯣꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯖꯕ ꯐꯪꯕꯅꯤꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯔꯥꯝꯕꯥꯏꯅ ꯃꯇꯝꯗꯨꯒ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯤꯡꯉꯤ ꯁꯨꯃꯥꯏꯅ ꯃꯇꯝꯗꯨꯒꯗꯤ ꯑꯔꯥꯝꯕꯥꯏꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯤꯡꯈꯤꯕꯗ ꯅꯠꯇꯦꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯊꯣꯛꯄꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯔꯥꯝꯕꯥꯏꯁꯦ ꯍꯧꯖꯤꯛ ꯆꯣꯡꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯂꯩꯕꯅ ꯖꯦꯅꯤꯇꯥ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯇꯦꯂꯩꯕꯅꯁꯨ ꯇꯦꯂꯩꯕ ꯁꯗꯣꯛꯄ ꯃꯥꯏ ꯂꯩ ꯆꯦꯅꯦꯜꯁꯦ ꯈꯔ ꯁꯞꯄꯣꯔꯠ ꯃꯥꯒꯤ ꯇꯧꯕꯤꯔ ꯆꯦꯅꯦꯜꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥ ꯃꯁꯥꯃꯛ ꯏꯆꯤꯟꯅꯥꯎ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯖꯦꯃꯤꯅꯤ ꯁꯒꯣꯜꯁꯦꯝ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯖꯦꯃꯤꯅꯤ ꯑꯩꯅ ꯍꯟꯗꯣꯏꯔꯥ ꯁꯣꯝꯅ ꯍꯟꯗꯣꯏꯔꯥ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯦꯟꯖꯤ ꯋꯥꯔꯧꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯖꯌꯟꯇ ꯁꯣꯝꯅ ꯍꯜꯂꯝꯕ ꯇꯥꯔꯒꯁꯨ ꯑꯦꯟꯖꯤ ꯑꯦꯟꯖꯤ ꯖꯌꯟꯇ ꯉꯥꯉꯣꯝ ꯍꯥꯏꯕ now ꯃꯥꯜꯂꯤ ꯉꯥꯉꯣꯝ ꯖꯌꯟꯇ ꯍꯥꯏꯕ ꯃꯥꯜꯂꯤ now meeting the master or master ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯑꯩꯒꯤ ꯀꯃꯦꯟ ꯊꯥꯗꯣꯛꯈ꯭ꯔꯃꯦ ꯍꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯃꯅꯤ ꯋꯥꯔꯧꯕ ꯖꯥꯗꯦ ꯅꯟꯗꯣꯛꯈꯤꯕꯅꯤꯀꯣ ꯎꯝ ꯑꯌꯤꯡꯕꯤ ꯑꯂꯥꯡꯕ ꯃꯤꯆꯤ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯛ ꯄꯤꯔꯛꯏ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯏꯁꯩ ꯑꯌꯤꯡꯕꯤ ꯁꯛꯀꯠꯂꯛꯏ ꯄ꯭ꯔꯦꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯩꯁꯅꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯌꯤꯡꯕꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯇꯥꯔꯒ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯄꯦꯗ ꯗꯣꯅꯦꯠ ꯇꯧꯕꯤꯒꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯐꯣꯟ ꯚꯤꯗꯤꯑꯣꯗ ꯄꯦꯗ ꯅꯝꯕꯔ ꯍꯥꯞꯆꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯐꯇꯁꯨ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯐꯣꯟ ꯄꯦ ꯅꯝꯕꯔ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯣ ꯂꯨꯄꯥ 50 ꯆꯥꯝꯃ ꯆꯥꯝꯃꯉꯥ ꯑꯉꯝꯕ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯂꯥꯏꯐꯁꯤꯒ ꯃꯇꯦꯡ ꯅꯤꯖꯔꯤ ꯑꯦ ꯀꯦ ꯁꯤꯡꯍ ꯏꯆꯦ ꯍꯣꯖꯥꯏꯗ ꯆꯠꯍꯜꯂꯕꯣ ꯑꯦ ꯀꯦ ꯁꯤꯡꯍꯥ ꯍꯣꯏ ꯍꯜꯂꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯀꯦ ꯈꯜꯂꯤ ꯑꯗꯣ ꯏꯅꯥꯎ ꯑꯦ ꯀꯦ ꯁꯤꯡꯍꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯥꯏꯐꯇ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯅꯤꯖꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯖꯦꯃꯤꯅꯤ ꯇꯧꯕꯤꯌꯨ ꯁꯒꯣꯜꯁꯦꯝ ꯀꯁꯥꯔ ꯀꯗꯋꯥꯏꯒꯤꯅꯣ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯀꯁꯥꯔꯒꯤ ꯅꯠꯇꯦ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯄꯔꯥꯛ ꯚꯦꯂꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯚꯦꯂꯤꯒꯤꯅꯤ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯍꯣꯖꯥꯏꯁꯦ ꯒꯨꯍꯥꯇꯤ ꯂꯝꯕꯦꯟ ꯖꯦꯃꯤꯅꯤꯅ ꯑꯃꯨꯛ ꯀꯁꯥꯔ ꯁꯒꯣꯜꯁꯦꯝ ꯀꯗꯥꯏ ꯑꯗꯩꯗꯤ ꯁꯔꯥꯡꯊꯦꯝ ꯑꯗꯩꯗꯤ ꯁꯤꯅ ꯀꯔꯤ ꯖꯤꯇꯦ ꯁꯔꯥꯡꯊꯦꯝ ꯗꯤꯂꯦꯠ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯏꯆꯦꯅ ꯍꯟꯗꯛ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯊꯥꯒꯠꯆꯔꯤ 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 ꯑꯥꯔ ꯄ꯭ꯔꯖꯦꯟ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯏꯆꯦꯁꯦ ꯃꯩꯇꯩ ꯆꯅꯨ ꯑꯣ ꯑꯁꯦꯡꯕ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯊꯧꯅꯥ ꯊꯥꯒꯠꯂꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯥꯔ ꯌꯥꯏꯐꯔꯦ ꯄ꯭ꯔꯦꯖꯦꯟ ꯌꯥꯏꯐꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯅ ꯅꯍꯥꯟ ꯅꯪꯒꯤ ꯐꯣꯟꯗꯣ ꯇꯧꯕꯅꯤ ꯑꯥꯔ ꯄ꯭ꯔꯦꯖꯦꯟ ꯀꯃꯥꯏꯅ ꯇꯧꯔꯤ ꯔꯣꯁꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔ ꯅꯤꯖꯔꯤ ꯏꯅꯥꯎ ꯔꯣꯁꯟꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯔꯝꯃꯨ ꯂꯨꯄꯥ 50ꯇꯪ ꯑꯣꯏꯔꯁꯨ ꯆꯥꯝꯃꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯅꯣꯏꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯅꯤꯉꯣꯜꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯔꯤꯀꯣ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯃꯇꯦꯡ ꯅꯤꯖꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤꯅꯤ ꯃꯇꯦꯡ ꯅꯤꯖꯕꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯅꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯤꯅ ꯃꯇꯦꯡ ꯇꯧꯕꯤꯔꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯦꯟꯐꯝꯗꯤ ꯄꯥꯊꯣꯔꯛꯀꯅꯤ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯝꯊꯣꯡꯒꯤ ꯃꯇꯦꯡ ꯇꯧꯅꯔꯤ ꯌꯨꯝꯊꯣꯡꯒꯤ ꯑꯍꯤꯡꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯄꯥꯡꯒꯜꯅꯁꯨ ꯄꯩꯁꯥꯅꯁꯨ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯊꯣꯡꯅ ꯃꯇꯦꯡ ꯇꯧꯔꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯇꯦꯜꯂꯩꯕ ꯄꯨꯝꯅꯃꯛ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯦꯜꯍꯩꯕꯅ ꯍꯥꯏꯔꯣ ꯇꯦꯜꯍꯩꯕ ꯔꯣꯁꯟꯗꯣ ꯆꯦꯅꯦꯜ ꯆꯥꯎꯕꯅꯤ ꯃꯥꯏ ꯆꯦꯅꯦꯜꯗꯨꯒ ꯅꯪꯅ ꯁꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯣ ꯍꯜꯂꯛꯀꯅꯤ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯄꯩꯁꯥ ꯈꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯄꯩꯁꯥ ꯈꯥꯏꯕꯁꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯍꯨꯠ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯆꯠꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯁꯦꯟ ꯈꯥꯏꯔꯒ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯖꯥꯃꯤꯅꯤ ꯁꯒꯣꯜꯁꯦꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯜꯂꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯈꯇꯪ ꯇꯧꯖꯒꯦ ꯃꯌꯥꯝꯗꯒꯤꯁꯨ ꯈꯇꯪ ꯈꯇꯪ ꯇꯧꯔꯒꯀꯣ ꯑꯃꯨꯛꯀ
ꯑꯩꯅ ꯃꯑꯣꯡ ꯆꯥꯔꯒꯅ ꯂꯥꯛꯑꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯒꯅ ꯑꯩꯒꯤ ꯁꯦꯟꯗꯣ ꯐ꯭ꯂꯥꯏꯠꯇ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯟꯅ ꯍꯥꯞꯆꯤꯟꯈꯤꯕꯔꯥ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯀꯥꯔꯛꯄꯗꯨꯒꯤꯗꯤ ꯑꯩ ꯊꯨꯒꯥꯏꯗꯕꯤꯗ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯍꯥꯞꯀꯦꯅ ꯈꯜꯂꯤꯌꯦꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯛꯇꯪ ꯇꯧꯍꯟꯖꯅꯤꯡꯉꯤ ꯖꯤꯇꯦ ꯁꯔꯥꯡꯊꯦꯝ ꯏꯆꯦ ꯑꯁꯥꯝꯗ ꯃꯤꯇꯩ ꯀꯌꯥꯝ ꯂꯩꯒꯦ ꯂꯩ ꯑꯁꯥꯝꯒꯤꯗꯤ ꯃꯤꯇꯩ ꯌꯥꯝꯅ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯁꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯤ ꯑꯁꯥꯝꯁꯦ ꯑꯗꯨꯅ ꯃꯤꯇꯩꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯀꯁꯥꯔꯔꯣꯝꯗ ꯑꯩꯈꯣꯏ ꯍꯣꯖꯥꯏꯔꯣꯝꯗ ꯑꯗꯨ ꯑꯁꯣꯝꯗ ꯆꯠꯂꯨ ꯆꯠꯂꯨ ꯑꯁꯥꯝꯁꯦ ꯍꯥꯏꯕꯤꯗ ꯌꯥꯝ ꯃꯤꯇꯩꯗꯤ ꯆꯥꯎꯔꯤ ꯑꯁꯥꯝꯁꯤꯒ ꯃꯤꯇꯩꯗꯤ ꯌꯥꯝꯅ ꯇꯥꯏ ꯃꯤꯇꯩ ꯄꯊꯣ ꯂꯩꯁꯦꯝ ꯏꯆꯦ ꯑꯊꯧꯕꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯏꯆꯦꯅ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯀꯣ ꯑꯊꯧꯕꯁꯤꯡꯒꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯉꯁꯤ ꯌꯦꯡꯉꯨ ꯁꯦꯟꯇ꯭ꯔꯦꯜꯗ ꯂꯩꯕ ꯁꯥꯔꯚꯤꯁ ꯑꯣꯂꯥ ꯏꯁꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯇꯥꯔꯒꯗꯤ ꯃꯥꯏ ꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗ ꯊꯕꯛ ꯈꯪꯗꯦ ꯁꯦꯟ ꯈꯪꯗꯦ ꯐꯪꯉꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣꯀꯣ ꯆꯨꯝꯃꯒꯁꯨ ꯆꯨꯝꯃꯤ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯊꯣꯛꯏꯕ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯗꯦ ꯈꯨꯟ ꯉꯥꯛꯏꯕ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯊꯧꯕ ꯃꯌꯥꯝꯁꯤꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯔꯤꯕꯁꯦ ꯀꯥꯟꯅꯕ ꯀꯔꯤ ꯐꯪꯉꯤ ꯃꯣꯏꯒꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥꯟꯅꯕ ꯀꯩ ꯐꯪꯍꯧꯔꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯀꯩ ꯂꯩ ꯀꯩꯁꯨꯝ ꯂꯩꯇꯦ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯑꯃꯈꯛ ꯁꯤꯇꯅꯤ ꯂꯩꯔꯤꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯩꯇꯩ ꯍꯥꯏꯕ ꯃꯤꯇꯩ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯏꯕ ꯑꯊꯧꯕ ꯃꯤꯡꯊꯣꯟ ꯂꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯊꯧꯕꯒꯤ ꯂꯃꯟꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯔꯤꯋꯥꯔꯗ ꯃꯌꯥꯡꯂꯝꯕꯝ ꯏꯆꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯖꯥꯃꯤꯅꯤ ꯁꯒꯣꯜꯁꯦꯝ ꯊꯥꯒꯠ ꯀꯣ ꯎꯝ ꯃꯥꯅ ꯍꯥꯏꯕ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯊꯥꯒꯠꯆꯔꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡꯗꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯁꯦ ꯈꯪꯕ ꯉꯝꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯛꯄꯤꯕ ꯆꯦꯅꯦꯜꯁꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅ ꯄꯨꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯩꯗꯤ ꯁꯤꯁ ꯃꯗꯨ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯏꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯗꯩꯗꯤ ꯑꯥꯔ ꯄ꯭ꯔꯖꯦꯟꯅ ꯏꯆꯦ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯄꯤꯟ ꯇꯧꯔꯒ ꯍꯥꯞꯄꯤꯔꯝꯃꯣꯏ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯅꯥꯎ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯄꯅꯦꯕꯀꯣ ꯐꯣꯟ ꯄꯦꯅꯤ ꯑꯣꯏꯕ ꯑꯩꯈꯣꯏꯗꯣ ꯐꯣꯟ ꯄꯦꯅꯤ ꯀ꯭ꯌꯨ ꯑꯥꯔꯗꯅꯤ ꯀ꯭ꯌꯨ ꯉꯔꯥꯡ ꯑꯥꯔꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯈꯤꯕꯅꯤ ꯍꯥꯞꯈꯤꯕꯅꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤꯀꯣ ꯍꯧꯖꯤꯛꯁꯨ ꯐꯣꯟ ꯄꯦꯗꯣ ꯁꯨꯝ ꯍꯥꯏꯖꯔꯝꯒꯦ ꯐꯣꯟ ꯄꯦꯁꯦ ꯗꯥꯏꯔꯦꯛꯂꯤ ꯁꯨꯝ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯝꯇ ꯅꯣꯠ ꯇꯧꯕꯤꯌꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯧꯗꯥꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯥꯒꯤ ꯅꯝꯕꯔꯅꯤ ꯃꯌꯥꯝ ꯑꯝꯇ ꯅꯣꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯎꯟꯁꯤꯒ ꯆꯪꯉꯛꯀꯗꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯔꯛꯀꯅꯤ ꯑꯩ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯒ ꯃꯤꯅꯤ ꯏꯁꯇꯦꯠꯃꯦꯟ ꯂꯧꯊꯣꯛꯑꯒ ꯕꯦꯂꯦꯟꯁ ꯀꯌꯥꯝꯅꯣ ꯆꯪꯉꯛꯄ ꯀꯌꯥꯝꯅꯣ ꯃꯌꯥꯝꯗ ꯂꯣꯏꯅ ꯁꯣ ꯇꯧꯅꯤ ꯂꯨꯄꯥ ꯑꯃ ꯑꯗꯨꯒꯩ ꯑꯩꯅ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯑꯗꯨꯒꯩ ꯂꯨꯄꯥ ꯑꯃ ꯑꯩꯅ ꯂꯧꯊꯣꯛꯑꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤ ꯑꯞꯗꯦꯠ ꯎꯠꯂꯛꯀꯅꯤ ꯑꯗꯣ ꯐꯣꯟ ꯄꯦ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯠ ꯇꯧꯕꯤꯌꯨ 9706124664 ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 9706124664 ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯀ꯭ꯌꯨ ꯇꯧꯕꯤꯌꯨ ꯑꯥꯔꯗꯤ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗ ꯍꯥꯞꯈꯤꯕꯅꯤ ꯄꯤꯟ ꯑꯝꯇ ꯇꯧꯁꯜꯂꯨ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯣ ꯎꯝ ꯄꯤꯟ ꯑꯝꯇ ꯇꯧꯁꯜꯂꯣ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯣ ꯑꯩ ꯄꯤꯟ ꯇꯧꯁꯜꯂꯛꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯁꯤ ꯅꯝꯕꯔ ꯊꯥꯡꯒꯠꯂꯒ ꯀꯥꯟꯅ ꯃꯦꯁꯦꯖ ꯍꯥꯏꯠ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯉꯁꯤ ꯁꯣ ꯑꯃꯨꯛ ꯇꯧ ꯀꯩꯁꯨ ꯂꯩꯁꯟ ꯃꯁꯥ ꯀꯛꯊꯠꯆꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯝꯇ ꯂꯥꯏꯟꯗ ꯂꯩ ꯑꯩ ꯄꯤꯟ ꯇꯧꯁꯜꯂꯛꯀꯦꯀꯣ ꯑꯩ ꯃꯁꯤꯗꯕ ꯑꯣꯏꯕꯣ ꯄꯥꯎ ꯃꯦꯁꯦꯖ ꯑꯝꯇ ꯑꯩ ꯄꯤꯟ ꯇꯧꯁꯟꯕꯤꯒꯦ ꯁꯤꯒ ꯄꯥꯕꯁꯤ ꯃꯣꯕꯥꯏꯜ ꯈꯛꯇꯪ ꯅꯤꯕ ꯎꯝ ꯑꯗꯨꯏꯗꯨꯅ ꯑꯩ ꯄꯤꯟ ꯇꯧꯁꯟꯖꯔꯛꯀꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯉꯥꯛꯇꯪ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨ ꯁꯤ ꯃꯣꯕꯥꯏꯜꯅꯤꯑꯕ ꯏꯆꯟꯀꯣ ꯅꯝꯕꯔ ꯏꯆꯟ ꯁꯤꯗ ꯒꯣꯋꯥ ꯂꯥꯏꯟ ꯂꯩꯔꯦ ꯅꯝꯕꯔ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯏꯆꯟ ꯒꯣꯋꯥꯗ ꯄꯤꯟ ꯇꯧꯔꯣ ꯃꯥꯏꯗ ꯄꯤꯟ ꯇꯧꯔꯣ ꯏꯆꯟ ꯒꯣ 664ꯗꯅꯤ ꯏꯔꯤꯁꯦ ꯀꯩꯅꯣ 97 ꯃꯥꯡꯈ꯭ꯔꯦ ꯏꯆꯟ ꯒꯣꯒꯤ 664 ꯀꯥꯞꯄꯩ ꯑꯩ ꯄꯤꯔꯛꯀꯦ ꯑꯩ ꯄꯤꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯉꯥꯡ ꯑꯃ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯕꯤꯌꯨ ꯑꯁꯤꯈꯛ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯁꯤ ꯄꯤꯟ ꯇꯧꯁꯜꯂꯣ
ꯄꯤꯟ ꯅꯠꯇ꯭ꯔꯥ ꯎꯝ ꯄꯤꯟ ꯇꯧꯈ꯭ꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯤꯟ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯣꯟꯊꯣꯛꯁꯅꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯔꯣꯁꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯑꯇꯩ ꯁꯣꯏꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯨ ꯏꯅꯥꯎ ꯔꯣꯁꯟ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯣꯁꯟꯕꯨ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯥꯒꯤ ꯊꯥꯛꯇ ꯃꯇꯦꯡ ꯇꯧꯔꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 1-2 ꯇꯥꯕꯐꯥꯎ ꯏꯃꯥꯁꯤꯡꯅ ꯑꯍꯤꯡꯗ ꯎꯟ ꯃꯔꯛꯇ ꯖꯥꯔꯛꯏ ꯈꯨꯟ ꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯒꯤ ꯈꯨꯟ ꯉꯥꯛꯏ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅꯁꯨ ꯂꯝꯕꯤꯗ ꯄꯩꯁꯥ ꯈꯥꯏꯕ ꯂꯦꯞꯇꯦ ꯌꯨꯝꯊꯣꯡꯒꯤ ꯆꯠꯂ ꯄꯩꯁా ꯈꯥꯏꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯤ ꯑꯗꯨꯅ ꯑꯃꯠꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯑꯃꯠꯇ ꯍꯧꯖꯤꯛ ꯃꯥꯒꯤ ꯊꯧꯗꯥꯡ ꯇꯧꯒꯗꯕꯁꯦ ꯂꯣꯏꯅ ꯇꯧ ꯂꯩ ꯌꯨꯝꯊꯣꯡ ꯑꯃꯇꯪ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅ ꯀꯣꯔꯦꯛꯁꯟ ꯂꯦꯝꯅ ꯍꯥꯟꯅ ꯂꯩꯊꯣꯛꯇꯦ ꯕ꯭ꯂꯨ ꯑꯣꯏꯗꯕꯒꯤ ꯃꯥꯅ ꯅꯝꯕꯔꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯥꯔꯛꯇꯕ ꯍꯥꯏꯔꯤꯕ ꯑꯣ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯎꯔꯩꯁꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯔꯐꯤ ꯃꯌꯥꯝ ꯍꯥꯏ ꯍꯦꯜꯂꯣ ꯔꯐꯤ ꯍꯦꯜꯂꯣ ꯔꯐꯤ ꯔꯐꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯨꯔꯨꯝꯖꯂꯤ ꯌꯥꯝ ꯅꯨꯡꯁꯤ ꯗꯌꯥꯅꯟꯗ ꯍꯧꯕꯝ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯦꯅꯦ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯆꯕꯁꯦ ꯃꯌꯥꯝꯗꯩ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯤꯟ ꯇꯧꯃꯤꯟꯅꯁꯤ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯇꯧꯔꯤꯀꯣ ꯍꯥꯟꯅꯗꯒꯤꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤ ꯄꯨꯝꯅꯃꯛ ꯇꯧꯗꯕꯗꯤ ꯇꯧꯔꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯏꯊꯧꯗꯥꯡꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯉꯝꯕ ꯂꯨꯄꯥ 50-100 ꯑꯣꯏꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯗ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯎ ꯑꯩ ꯍꯌꯦꯡ ꯇꯥꯡ 2ꯗ ꯃꯌꯥꯝꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝ ꯃꯤꯡꯒ ꯂꯣꯏꯅꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯗꯤꯇꯦꯜꯁ ꯑꯞꯗꯦꯠ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯂꯣꯏꯅ ꯄꯤꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯟꯗꯤꯌꯥ ꯃꯌꯥꯝ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯋꯥꯃꯟ ꯖꯣꯏ ꯑꯣꯏꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯗꯌꯥꯅꯟꯗꯅ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯔꯒ ꯔꯐꯤꯅ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯦ ꯅꯦꯅꯦꯁꯦ ꯆꯥꯗ꯭ꯔꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩ ꯀꯩꯅꯣꯅ ꯍꯣꯖꯥꯏꯗꯒꯤꯅꯤ ꯗꯌꯥꯅꯟꯗ ꯍꯧꯕꯝꯅ ꯑꯩ ꯍꯣꯖꯥꯏꯗꯒꯤꯅꯤ ꯏꯅꯥꯎꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯥꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯉꯁꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯈꯪꯗꯦ ꯂꯨꯍꯣꯡꯕꯅꯤ ꯈꯪꯗꯦ ꯑꯗꯨꯏ ꯄꯥꯔꯇꯤꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯧꯅꯔꯤ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯋꯥꯔꯒꯁꯨ ꯂꯣꯏꯅ ꯇꯧꯅꯔꯦꯕꯀꯣ ꯕꯤꯖꯤꯠ ꯊꯤꯌꯥꯝ ꯅꯦꯅꯦꯁꯦ ꯍꯣꯖꯥꯏ ꯀꯩ ꯈꯨꯜꯗꯩꯅꯣ ꯑꯣ ꯑꯩ ꯍꯣꯖꯥꯏꯗꯒꯤꯅꯤ ꯑꯁꯨꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯇꯧꯅꯔꯤꯀꯣ ꯑꯁꯤꯒ ꯐꯤ ꯑꯃ ꯂꯩꯊꯣꯛꯄ ꯈꯪꯗꯦ ꯀꯩ ꯑꯁꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯃꯥꯏꯅ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯂꯨꯄꯥ 50-100 ꯑꯣꯏꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯉꯁꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯀꯣꯏꯕ ꯆꯠꯇꯣꯔꯦ ꯄꯥꯔꯇꯤ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯕꯗ ꯔꯦꯁꯇꯨꯔꯦꯟꯗ ꯈꯪꯗꯦ ꯀꯩꯅꯣ ꯂꯨꯄꯥ 1,000 ꯂꯨꯄꯥ 500 ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯤꯀꯣ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯇꯥꯡꯁꯤꯒꯗꯤ ꯂꯨꯄꯥ 50-100 ꯑꯣꯏꯁꯨ ꯍꯥꯞꯄꯤꯔꯝꯃꯨ ꯇꯧꯕꯤꯔꯣ ꯑꯁꯤꯒꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯂꯥꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯔꯤꯋꯥꯔꯗ ꯃꯌꯥꯡꯂꯝꯕꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯃꯔꯤ ꯑꯃꯠꯇꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏꯒꯤ ꯊꯥꯛꯇ ꯄꯩꯁా ꯗꯣꯅꯦꯠ ꯇꯧꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯗꯣꯅꯦꯠ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯏꯐꯔꯦ 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 ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯃꯨꯛ ꯑꯆꯧꯕ ꯂꯩꯇꯕꯅꯤꯀꯣ ꯑꯁꯤꯅ ꯃꯇꯦꯡ ꯑꯇꯩ ꯁꯣꯏꯅ ꯄꯥꯡꯕ ꯑꯣꯏꯔꯣ ꯉꯝꯕ ꯑꯣꯏꯔꯣ ꯑꯗꯣ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯅ ꯅꯤꯖꯔꯤ ꯑꯩꯅ ꯉꯁꯤ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ 50-100 ꯑꯣꯏꯁꯨ ꯍꯥꯞꯄꯤꯔꯝꯃꯨ ꯑꯊꯣꯏꯕꯤ ꯂꯩꯃ ꯗꯤꯖꯥꯔꯠ ꯁꯤꯁꯇꯔ ꯌꯣꯔ ꯁꯦꯟꯁ ꯑꯣꯐ ꯀꯔꯤ patriotism and selfish work ꯁꯦꯜꯐꯤꯁ ꯋꯥꯔꯛ selfless ꯎꯝ work ꯎꯝ for motherland Manipur will remain remember forever. May the God bless you and your family. Manipur. Namaste. Yaifare. ꯌꯥꯏꯐꯔꯦ ꯌꯥꯝ Yaifare. ꯅꯨꯡꯁꯤ Yaifare. thank you for your valuable comment my dear Dayananda Hobam ay ya school dagine. Hana no ya school ꯁ꯭ꯀꯨꯜ chalu ꯑꯩ into. ꯍꯟꯗꯛ ꯌꯥꯏ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ ꯗꯌꯥꯅꯟꯗ ꯁꯟꯖꯤꯠ ꯔꯥꯖꯀꯨꯃꯥꯔꯒꯁꯨ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯇꯧꯔꯝꯃꯤ ꯑꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯖꯔꯤ ꯃꯌꯥꯝ ꯑꯉꯝꯕ ꯂꯨꯄꯥ 50-100 ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯐꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯥꯏꯐꯁꯦ ꯈꯇꯪ ꯐꯪꯅꯕ Present na ise nanaw na angamba khara hapsakhibani yamdi yamdre ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕꯅꯤ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯂꯨꯄꯥ 10 ꯑꯣꯏꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯦꯅ ꯀꯠꯂꯤꯕꯁꯦ ꯂꯨꯄꯥ ꯑꯃꯇꯪ ꯀꯜꯂꯁꯨ ꯑꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯔꯕꯅꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯃ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯃꯒꯤ
ꯁꯛꯇꯝ ꯇꯥꯛꯄꯤꯕꯁꯦ ꯄꯤꯕꯤꯕꯁꯦ ꯏꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄ꯭ꯔꯤꯌꯥꯅꯥꯅ ꯉꯝꯕ ꯏꯆꯦ ꯑꯅ ꯑꯣꯏꯔꯨ ꯀꯧꯔꯛꯏ ꯄ꯭ꯔꯤꯌꯥ ꯗꯌꯥꯅꯟꯗ ꯍꯧꯕꯝꯅ ꯋꯦꯜꯀꯝ ꯅꯦꯅꯦ ꯗꯌꯥꯅꯟꯗ ꯍꯧꯕꯝꯁꯦ ꯅꯦꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯀꯧꯏ ꯍꯣꯏ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟ ꯃꯅꯤꯄꯨꯔꯗꯁꯨ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯍꯣꯅꯧ ꯂꯧꯔꯤ ꯍꯣꯅꯧ ꯍꯣꯅꯧ ꯈꯨꯟ ꯅꯤꯡꯍꯟꯕ ꯉꯥꯛꯄ ꯌꯥꯗꯦ ꯏꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯐꯤ ꯁꯨꯕꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯎꯕꯗꯀꯣ ꯐꯤ ꯁꯨꯕꯤꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯊꯣꯡꯕꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯟ ꯈꯥꯏꯔꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯇꯧꯕ ꯂꯦꯞꯄꯣꯏꯁꯤ ꯄ꯭ꯔꯤꯌꯥꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣ ꯃꯉꯛ ꯊꯠꯀꯦ ꯍꯣꯏ ꯀꯨꯀꯤꯒꯤꯁꯨ ꯃꯉꯛ ꯊꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯗꯌꯥꯅꯟꯗ ꯈꯨꯗꯤꯡꯃꯛꯇ ꯍꯧꯕꯝ ꯃꯇꯦꯡ ꯍꯧꯖꯤꯛꯀꯤ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯤꯌꯥꯅ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯂꯥꯡꯂꯦꯟꯗꯣ ꯂꯥꯡꯂꯦꯟ ꯅꯦꯅꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯑꯦ ꯎꯪꯈ꯭ꯔꯦꯗꯣ ꯍꯣꯏ 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 ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯨ ꯑꯇꯩꯁꯨ ꯍꯦꯟꯅ ꯎꯪꯈ꯭ꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯨ ꯑꯗꯣ ꯃꯥ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯡꯉꯊꯤꯕꯗ ꯂꯥꯏꯁꯨꯒꯤꯁꯨ ꯌꯥꯝꯅ ꯅꯤꯡꯍꯟꯗꯦꯗ ꯃꯩꯇꯩ ꯂꯥꯏꯔꯤꯛ ꯃꯆꯥꯁꯦ ꯂꯥꯏꯁꯨꯒꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯗꯣ ꯉꯁꯤꯐꯥꯎ ꯏꯆꯤꯜ ꯅꯤꯡꯍꯟꯗꯦ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟ ꯋꯥꯠꯂꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯦꯟ ꯋꯥꯠꯂꯦ ꯌꯥꯗ꯭ꯔꯕꯣ ꯑꯗꯨꯗꯣ ꯆꯠꯂꯦ ꯑꯣ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯦꯖꯦꯟ ꯍꯥꯏꯕꯁꯦ ꯔꯣꯁꯟꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯆꯪꯕꯤꯌꯨ ꯃꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯚꯤꯗꯤꯑꯣꯗꯒꯤ ꯆꯤꯅꯨꯡꯒꯩꯒꯤ ꯅꯠꯇ꯭ꯔꯥ ꯔꯣꯁꯟꯁꯦ ꯀꯃꯦꯟ ꯂꯥꯏ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯅ ꯏꯁ ꯌꯥꯝꯕꯅꯤꯅꯀꯣ ꯃꯤꯂꯤꯌꯟ ꯀꯣꯛꯁꯦ ꯈꯇꯪ ꯃꯥꯔꯛꯀꯤ ꯈꯇꯪ ꯑꯃ ꯂꯥꯛꯑꯦ ꯎꯝ ꯏꯆꯟꯒꯣ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯎꯄꯥꯏ ꯑꯩ ꯂꯩꯇꯦꯗꯤ ꯀꯩꯅꯣ ꯀꯩ ꯇꯧꯔꯒꯦ ꯏꯆꯟ ꯑꯩ ꯏꯆꯟ ꯎꯄꯥꯏ ꯏꯆꯟ ꯂꯩꯇꯦꯗꯤ ꯒꯣꯋꯥ ꯀꯩꯗꯧꯔꯦ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯀꯩꯅꯣ ꯀꯔꯤ ꯃꯔꯝ ꯏꯆꯟ ꯀꯩꯅꯣ ꯒꯣꯋꯥ ꯀꯩ ꯂꯩꯅꯥꯕ꯭ꯔꯣ ꯏꯆꯦ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯋꯦꯇꯤꯡ ꯍꯥꯏ ꯊꯥꯒꯠꯆꯔꯤ 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 ꯑꯁꯨꯃꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯉꯝ ꯂꯦꯞꯃꯤꯟꯅꯁꯤ ꯑꯉꯝ ꯃꯇꯦꯡ ꯂꯩꯅꯥꯕꯨ ꯄꯥꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯞꯈꯤꯕ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯄꯦꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯍꯥꯞꯄꯤꯔꯛꯎ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯁꯦꯟ ꯈꯥꯏꯕ ꯆꯠꯂꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯅꯤꯡꯍꯜꯂꯣꯏꯗꯕꯅꯤ ꯖꯦꯅꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯉꯁꯤ ꯌꯨꯝꯗ ꯌꯥꯔꯦꯛꯇꯒꯤ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯌꯥꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯑꯋꯥꯠꯄ ꯊꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤꯀꯣ ꯊꯥꯎ ꯍꯧꯖꯤꯛ ꯂꯝ ꯑꯃꯗꯩꯅ ꯂꯝ ꯑꯃ ꯆꯠꯂꯤꯕꯁꯦ ꯌꯥꯝ ꯊꯥꯞꯈ꯭ꯔꯕ ꯂꯝꯅꯦꯕꯀꯣ ꯑꯁꯤꯒꯤ ꯊꯥꯎꯁꯦ ꯁꯦꯟ ꯂꯩꯔꯒ ꯊꯥꯎ ꯂꯥꯛꯇꯣꯔꯤꯕꯅꯤ ꯏꯁꯟ ꯒꯣꯋꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯎꯃꯪ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯐꯣꯟ ꯄꯦ ꯄꯥꯏꯕꯅꯤꯌꯦ ꯎꯃꯪ ꯃꯊꯛꯇ ꯄꯥꯏꯕꯁꯤꯗ ꯆꯦ ꯋꯥꯠꯆꯞꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯀꯩꯅꯣ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯀꯣꯟꯅ ꯑꯝꯇ ꯌꯦꯡ ꯋꯥꯆꯞꯇ ꯑꯝꯇ ꯌꯦꯡꯒꯦ ꯀꯔꯝꯕ ꯋꯥꯆꯞꯇ ꯊꯥꯔꯤꯅꯣ ꯑꯦꯍꯦ ꯌꯥꯝꯗꯤ ꯌꯥꯝꯖꯗꯦꯀꯣ ꯋꯥꯔꯧꯅꯨ ꯀꯣ ꯂꯨꯄꯥ ꯆꯅꯤꯒ ꯊꯥꯔꯤ ꯑꯟꯊꯣꯛꯄꯅꯤ ꯏꯆꯟ ꯁꯤꯕꯨ ꯒꯋꯥꯅꯔꯣ ꯍꯣꯏꯅꯦ ꯌꯥꯝꯅ ꯌꯥꯝꯃꯦ ꯏꯆꯟ ꯒꯋꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯨꯄꯥ ꯆꯅꯤꯒ ꯍꯥꯞꯄꯤꯔꯛꯏ ꯌꯥꯝ ꯁꯥꯊꯤꯅ ꯃꯃꯜ ꯑꯟꯊꯣꯛꯄꯅꯤ ꯁꯤ ꯂꯩꯔꯕꯅꯤ ꯏꯆꯟ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯌꯦꯡ ꯃꯁꯤ ꯏꯀꯥꯏꯅ ꯄꯥꯊꯣꯔꯛꯀꯅꯤ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯀꯥꯏ ꯌꯥꯝꯅ ꯌꯥꯝꯂꯕ ꯃꯃꯜꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯁꯤꯅ ꯋꯥꯆꯞꯇ ꯌꯦꯡꯕ ꯍꯥꯏꯔ ꯅꯣꯛꯂꯛꯏꯅꯤ ꯃꯥꯏꯁꯦ ꯁꯨꯛ ꯂꯨꯄꯥ ꯏꯀꯥꯏꯅꯤꯡꯉꯥꯏ ꯆꯥꯝꯃ ꯂꯩꯇꯦ ꯆꯥꯝꯃ ꯂꯨꯄꯥ ꯆꯅꯤ ꯆꯅꯤꯇꯪ ꯂꯨꯄꯥ ꯑꯝꯗ ꯍꯥꯞꯆꯤꯜꯂꯛꯄꯗ ꯍꯥꯞꯄꯁꯨ ꯂꯨꯄꯥ ꯀꯌꯥ ꯄꯩꯁꯥꯅꯦ ꯑꯣꯏꯔꯛꯀꯅꯤ ꯂꯨꯄꯥ ꯇꯔꯥ ꯇꯔꯥꯇ ꯍꯥꯞꯄꯁꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯔꯛꯀꯅꯤ ꯑꯁ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯏꯆꯟꯕꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯐꯤꯔꯦꯞꯀꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯇꯩꯁꯨ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯨ ꯀꯦꯜꯚꯤꯟ ꯑꯩꯅ ꯀꯞꯀꯦ ꯇꯧꯔꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯀꯣ ꯏꯃꯥ ꯀꯦꯜꯚꯤꯟ ꯂꯩꯕꯥꯛꯅ ꯂꯥꯏꯁ꯭ꯔꯝꯅ ꯏꯆꯦ ꯁꯣꯅꯤꯌꯥꯅ ꯅꯣꯛꯑꯒ ꯈꯨꯔꯝꯃꯛꯏ ꯍꯦꯜꯂꯣ ꯀꯦꯜꯕꯤꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯆꯦꯒꯤꯗ ꯀꯦꯜꯚꯤꯟ ꯂꯩꯁ꯭ꯔꯝꯅ ꯏꯆꯦ ꯏꯆꯟ ꯍꯥꯏꯅ ꯀꯧꯔꯤ ꯏꯆꯟ ꯒꯣꯋꯥꯗ ꯕꯤꯖꯤꯠ ꯌꯥꯝꯅ ꯍꯣꯖꯩ ꯀꯩ ꯃꯩꯇꯩ ꯈꯨꯜꯗꯩꯅꯣ ꯅꯦꯅꯦꯁꯦ ꯍꯣꯖꯥꯏ ꯎꯗꯣꯏꯄꯨꯔ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯨꯟꯗꯨꯒꯅꯤ ꯏꯆꯟ ꯒꯣꯋꯥ ꯁꯣꯔꯠ ꯀꯦꯜ ꯍꯥꯏꯔ ꯀꯩꯅꯣ ꯃꯣꯏ ꯀꯧꯔꯤꯕꯀꯣ ꯑꯗꯒꯤ ꯔꯤꯒꯜ ꯂꯥꯏꯁ꯭ꯔꯝ ꯏꯃꯥ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯔꯕꯣ ꯅꯆꯥ ꯂꯩꯔꯤ ꯏꯃꯥꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯕꯣꯔꯤꯒꯁꯨ ꯂꯩ ꯑꯁꯨꯃꯥꯏꯅ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯉꯁꯤ ꯊꯋꯥꯏ ꯀꯠꯊꯣꯛꯏꯕ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯂꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛ ꯀꯦꯜꯚꯤꯟ ꯍꯥꯏꯔꯣ ꯃꯤꯡꯗꯣ ꯔꯤꯒꯜ ꯔꯤꯒꯜ ꯔꯤꯒꯜ
ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯗ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕꯁꯦ ꯔꯤꯒꯜ ꯑꯁꯨꯃꯥꯏꯅ ꯊꯣꯛꯏꯕ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯊꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯕ ꯏꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯒꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯆꯠꯂꯨꯕꯗ ꯑꯍꯤꯡꯗ ꯏꯃꯥꯁꯤꯡꯅ ꯌꯥꯔꯛꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯁꯨ ꯎꯃꯪꯁꯤꯡ ꯃꯩꯔꯥꯁꯪ 10 ꯆꯠꯂꯨꯏꯀꯣ ꯑꯍꯤꯡꯗꯨꯒ ꯎꯃꯪꯁꯤꯡ ꯌꯥꯝ ꯁꯤꯁꯇꯔ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯖꯤꯔꯤꯕꯥꯝꯁꯨ ꯍꯥꯞꯆꯔꯛꯀꯦꯀꯣ ꯖꯤꯔꯤꯕꯥꯝꯗꯒꯤꯁꯨ ꯍꯥꯞꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯃꯤꯡꯗꯨ ꯀꯩꯕ ꯎꯃꯪ ꯍꯥꯏꯔ ꯍꯣꯏ ꯑꯗꯨ ꯏꯁꯤꯡ ꯀꯣꯟꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯁꯤ ꯎꯃꯪ ꯍꯥꯏꯅ ꯑꯗꯨꯗꯣ ꯎꯃꯪ ꯃꯊꯛꯇ ꯄꯤꯔꯤꯕ ꯑꯁꯤꯗ ꯐꯣꯟ ꯄꯦ ꯑꯣ ꯊꯥꯒꯠꯆꯔꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯆꯟ ꯒꯣꯋꯥ ꯁꯣꯔꯠ ꯏꯆꯦ ꯁꯣꯅꯤꯌꯥ ꯎꯗꯩꯄꯨꯔꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦ ꯆꯧꯕꯤꯗꯣ ꯈꯪꯉꯝꯒꯅꯤꯅ ꯑꯣ ꯀꯩ ꯃꯃꯤꯡꯅꯣ ꯍꯥꯏꯔꯧꯅꯦ ꯀꯩ ꯃꯃꯤꯡꯅꯣ ꯍꯥꯏꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯍꯧꯖꯤꯛ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯁꯟꯃꯤꯟꯅꯁꯤ ꯈꯔꯅꯤ ꯃꯃꯥꯡꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯃꯣꯏ ꯀꯥꯏꯅꯔꯝꯒꯅꯤꯀꯣ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯕꯩ ꯑꯆꯥꯛꯄ ꯏꯆꯟ ꯑꯃ ꯒꯣꯋꯥꯅ ꯍꯥꯏꯁꯦ ꯀꯔꯤ ꯏꯕꯥꯏ ꯃꯅꯤꯀꯥꯟꯇꯗꯣ ꯈꯪꯗ꯭ꯔꯣ ꯄ꯭ꯔꯚꯥꯁꯤꯅꯤ ꯀꯧꯅꯤ ꯅꯦꯆꯧꯕꯤꯗꯣ ꯄ꯭ꯔꯚꯥꯁꯤꯅꯤ ꯆꯧꯕꯤꯗꯣ ꯀꯅꯥ ꯑꯣꯏꯕꯅꯣ ꯀꯧꯊꯣꯛꯈ꯭ꯔꯦ ꯃꯅꯤꯀꯥꯟꯇ ꯍꯥꯏꯔꯣ ꯃꯣꯅꯤꯀꯥꯟꯇꯗꯣ ꯈꯪꯗ꯭ꯔꯣ ꯄ꯭ꯔꯚꯥꯁꯤꯅꯤ ꯀꯧꯏꯅꯦ ꯅꯦꯆꯧꯕꯤꯗꯣ ꯄ꯭ꯔꯚꯥꯁꯤꯅꯤ ꯀꯅꯥ ꯈꯪꯗ꯭ꯔꯤꯅꯦ ꯀꯧꯊꯣꯛꯈ꯭ꯔꯦ ꯅꯧꯅ ꯍꯣꯡꯉꯛꯄ꯭ꯔꯣ ꯃꯣꯏꯁꯦ ꯄ꯭ꯔꯚꯥꯁꯤꯅꯤ ꯍꯥꯏꯁꯦ ꯇꯧꯔꯤ ꯁꯣꯅꯥꯀꯟꯒꯤ ꯈꯝꯕꯟꯇꯦꯅꯥ ꯅꯣꯏ ꯃꯅꯥꯛꯇ ꯍꯣꯡꯉꯛꯄꯗꯣ ꯀꯩ ꯃꯃꯤꯡꯅꯣ ꯄ꯭ꯔꯚꯥꯁꯤꯅꯤ ꯍꯥꯏꯁꯦ ꯈꯪꯒꯨꯝ ꯇꯧꯔꯤ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯍꯪꯉꯛꯀꯦ ꯎꯗꯩꯄꯨꯔꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯥꯁꯤꯅꯤ ꯑꯇꯩ ꯈꯥꯡꯉꯦꯝꯕꯝ ꯎꯗꯩꯄꯨꯔꯗ ꯈꯥꯡꯉꯦꯝꯕꯝ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯀꯩ ꯈꯪꯗꯦꯕꯣ ꯈꯥꯡꯉꯦꯝꯕꯝꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯈꯪꯗꯦꯕꯣ ꯅꯧꯅ ꯃꯌꯥꯝ ꯍꯣꯡꯉꯛꯄꯅꯤ ꯑꯗ ꯎꯗꯩꯄꯨꯔꯁꯦ ꯃꯤ ꯌꯥꯝꯅ ꯑꯅꯧꯕ ꯕꯦꯔꯦꯛ ꯃꯌꯥꯝ ꯕꯦꯔꯦꯛ ꯂꯥꯛꯑꯦꯀꯣ ꯁꯧꯔꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯡꯉꯥꯝꯕꯝ ꯊꯥꯒꯠꯆꯔꯤ ꯃꯣꯅꯤ ꯉꯥꯉꯣꯝꯁꯨ ꯊꯥꯒꯠꯆꯔꯤ ꯆꯤꯡꯉꯕꯅꯤ ꯃꯥ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯔꯥꯡꯗꯩ ꯀꯧꯕꯗ ꯆꯤꯡꯉꯕꯅꯤ ꯀꯃꯦꯟ ꯄꯥꯔꯣ ꯃꯈꯥꯏ ꯀꯃꯦꯟ ꯄ꯭ꯔꯤꯌꯣꯕꯇꯤ ꯄꯤꯔꯤꯌꯣꯕꯇꯤ ꯀꯩꯅꯣ ꯄꯤꯔꯌꯣꯕꯇꯤ ꯆꯥꯛ ꯏꯆꯦ ꯀꯩ ꯆꯥꯔꯕꯣ ꯏꯟꯖꯥꯡ ꯆꯥꯒꯦ ꯄꯤꯌꯣꯕꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯄꯤꯌꯣꯕꯇꯤ ꯉꯁꯥꯏ ꯑꯩꯅ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯛꯄꯩ ꯚꯤꯗꯤꯑꯣꯗ ꯎꯠꯄ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯈꯤꯕꯁꯤꯗꯤ ꯀꯩ ꯍꯥꯏꯕꯅꯤ ꯄ꯭ꯔꯤꯌꯣꯕꯇꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯍꯟꯗꯤ ꯍꯤꯞꯈ꯭ꯔꯕꯣ ꯑꯩꯅ ꯈꯪꯕ ꯄꯤꯔꯕꯇꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯤꯔꯕꯇꯤꯗꯨ ꯅꯠꯇ꯭ꯔꯣ ꯆꯪꯉꯛꯏꯁꯦ ꯃꯅꯤ ꯑꯍꯟ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯖꯨꯔꯍꯥꯠꯇꯒꯤ ꯍꯣꯡꯉꯛꯄꯅꯤ ꯅꯣꯕꯤꯟ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯅꯦꯕ ꯁꯣꯅꯦ ꯂꯕꯨꯡꯅ ꯇꯥꯏꯗꯨ ꯄ꯭ꯔꯚꯥꯁꯤꯅꯤ ꯅꯣꯕꯤꯟ ꯍꯣꯏꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗ ꯖꯨꯔꯍꯥꯠꯇꯩ ꯍꯣꯡꯉꯛꯄ ꯄꯥꯔꯇꯤꯗꯨ ꯑꯣ ꯑꯩꯈꯣꯏ ꯑꯣ ꯈꯪꯉꯦ ꯀꯀꯥ ꯍꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯀꯤꯗꯨ ꯈꯪꯉꯦ ꯑꯗꯨꯅꯤ ꯖꯨꯔꯍꯥꯠ ꯅꯧꯅ ꯍꯣꯡꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯍꯦꯛ ꯑꯩꯈꯣꯏ ꯅꯦꯁꯨꯄꯤ ꯃꯃꯥꯡꯒꯤꯗꯨ ꯈꯪꯉꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯤꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯈꯨꯔꯨꯝꯖꯔꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍꯒꯤ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯃꯅꯤ ꯃꯅꯤꯌꯦ ꯑꯗꯣ ꯄ꯭ꯔꯤꯌꯣꯕꯇꯤ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯇꯦꯡ ꯇꯧꯅꯔꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯉꯝꯕ ꯂꯨꯄꯥ 10 ꯇꯪꯑꯣꯏꯁꯨ ꯀꯥꯞꯄꯤꯔꯝꯃꯨ ꯄꯤꯔꯕꯇꯤ ꯂꯥꯏꯁꯪꯅ ꯑꯍꯟꯗꯤ ꯐꯣꯟ ꯌꯦꯡꯉꯤꯌꯦ ꯑꯣ ꯑꯗꯩꯗꯤ ꯏꯆꯟ ꯀꯣꯟꯅ ꯂꯧꯕꯨꯛꯇ ꯂꯩꯕꯗꯣ ꯑꯩ ꯈꯪꯉꯦꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯆꯟ ꯍꯦꯛ ꯈꯪꯉꯦ ꯏꯟꯇꯔꯦꯛꯁꯟ ꯑꯗꯣ ꯂꯥꯛꯑꯣ ꯎꯅꯁꯤ ꯂꯥꯛꯑꯣ ꯂꯥꯟꯁꯦ ꯂꯣꯏꯔꯒꯗꯤ ꯑꯗꯣ ꯍꯔꯥꯎ ꯑꯩꯈꯣꯏꯗꯤ ꯇꯌꯥꯝꯅ ꯂꯥꯛꯄ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯀꯣꯏꯅ ꯈꯣꯠꯅ ꯇꯧꯒꯗꯕꯗꯣꯀꯣ ꯃꯤꯅꯥ ꯑꯩ ꯔꯥꯅꯤ ꯑꯃꯨꯛꯀ ꯆꯪꯒꯦꯅ ꯈꯜꯂꯤ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯤꯅꯥ ꯔꯥꯅꯤꯅ ꯃꯤꯅꯥ ꯀꯧꯔꯛꯑꯦ ꯔꯥꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯃꯤꯅꯥ ꯔꯥꯅꯤꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯃꯤꯅꯥ ꯔꯥꯅꯤꯗꯨꯔꯥ ꯏꯆꯟ ꯒꯣꯋꯥꯅ ꯍꯥꯏꯔꯤꯕ ꯑꯩ ꯊꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯋꯥꯏꯗ ꯑꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯈꯪꯅꯔꯁꯤ ꯏꯆꯟ ꯒꯣꯋꯥ ꯁꯣꯔꯅ ꯃꯣꯅꯤ ꯑꯍꯥꯎꯕꯅꯤꯌꯦ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦꯀꯣ ꯉꯥꯏꯍꯥꯛ ꯍꯔꯥꯎꯊꯣꯛꯑꯒꯁꯨꯀꯣ ꯍꯟꯊꯔꯛꯄꯗ ꯑꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯈꯨꯟ ꯉꯥꯏꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯗꯣ ꯃꯩ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏꯗꯤ ꯃꯩ ꯃꯔꯛꯇ ꯂꯩꯀꯣ ꯂꯥꯏꯟꯁꯦ ꯂꯩꯌꯦꯕ ꯂꯥꯏꯟ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯔꯤ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤ ꯑꯣꯏꯔ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯑꯁꯣꯝꯗꯩ ꯀꯥꯞꯄꯛꯀꯗꯣꯏꯔꯥ ꯁꯣꯝꯗꯩ ꯕꯣꯝ ꯀꯥꯞꯄꯛꯇꯣꯏꯔꯥ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯣꯏꯔꯥ ꯁꯨꯃꯥꯏꯅ ꯎꯪꯈꯠꯄ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯁꯪꯗ ꯐꯝꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯩ ꯃꯈꯣꯟ ꯇꯥꯕꯗ ꯀꯗꯣꯝꯗꯅꯣ ꯀꯥꯞꯄꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯎꯪꯈꯠꯅꯕꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯦꯕ ꯀꯃꯦꯟ ꯃꯣꯏ ꯋꯥꯠꯍꯟꯕꯤꯒꯅꯨ ꯈꯨꯟ ꯀꯃꯦꯟ ꯋꯥꯠꯍꯟꯕꯤꯒꯅꯨ ꯏꯆꯥꯁꯤꯡꯅ ꯈꯨꯟ ꯉꯥꯛ ꯆꯠꯈꯤꯗꯣ ꯃꯣꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯃꯥ ꯃꯌꯥꯝꯅ ꯎꯪꯈꯠꯅꯕꯩꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯤꯅ ꯀꯣꯛꯁꯦ ꯋꯥꯈꯜ ꯈꯔꯅꯤꯗꯤ ꯏꯆꯟ ꯀꯣꯛꯁꯦ ꯋꯥꯈꯜ ꯒꯣꯋꯥꯅ ꯑꯃꯗ ꯁꯨꯝ ꯃꯣꯅꯤ ꯂꯩꯌꯦꯕ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯣ ꯂꯥꯏꯁ꯭ꯔꯝ ꯏꯕꯨꯡꯉꯣꯅ ꯆꯦ ꯈꯨꯔꯨꯝꯖꯔꯤ
ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ LBꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯤꯅꯔꯅꯤꯃꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯣ ꯑꯩꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯈꯜꯂꯦꯕ ꯉꯁꯥꯏ ꯅꯪꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯊꯣꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯌꯦꯡꯉꯝꯃꯤ ꯀꯃꯦꯟ ꯇꯧꯒꯦ ꯈꯜꯂꯝꯃꯒ ꯄ꯭ꯔꯤꯌꯣꯕꯇꯤ ꯇꯧꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯂꯩꯁꯥꯡꯅ ꯍꯥꯏꯕꯅꯦ ꯎꯝ ꯀꯥꯄꯛꯀꯦ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯣꯕꯇꯤ ꯑꯩꯒꯤꯁꯦ ꯀꯥꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯍꯟꯅ ꯆꯪꯗꯣꯔꯤꯕꯅꯤ ꯅꯣꯏꯗ ꯏꯃꯥ ꯆꯥꯛ ꯂꯩꯄꯥꯛꯇ ꯆꯥꯔꯒꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯣꯔꯤꯕꯅꯤ ꯅꯣꯏꯗ ꯆꯥꯛ ꯆꯥꯔꯝꯃꯅꯤꯅ ꯑꯗꯨꯒ ꯗꯣꯅꯦꯠ ꯇꯧꯕ ꯄꯨꯂꯞ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯅꯣꯏ ꯑꯩ ꯂꯥꯛꯇꯕ ꯃꯇꯝꯗ ꯍꯣꯏ ꯈꯪꯒꯅꯤ ꯑꯩ ꯂꯥꯛꯈꯤꯒꯦꯀꯣ ꯄ꯭ꯔꯤꯌꯣꯕꯇꯤ ꯂꯦꯝꯊꯥꯔꯣꯏ ꯑꯗꯨꯅꯤ ꯄꯦꯟꯗꯦꯗ ꯑꯍꯟ ꯇꯧꯔꯤꯕꯁꯦꯀꯣ ꯍꯧꯖꯤꯛ ꯑꯍꯟ ꯃꯌꯥꯝꯅ ꯂꯦꯝꯅ ꯋꯥꯅꯔꯤꯕꯁꯦ ꯐꯥꯔꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯀꯃꯥꯏꯅ ꯂꯩꯔꯝꯕ ꯃꯐꯝꯗꯩ ꯀꯔꯤ ꯑꯣꯏꯈꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯇꯧ ꯃꯑꯣꯡꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅ ꯌꯥꯝ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯃꯌꯥꯝꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯏꯆꯟ ꯒꯣꯋꯥ ꯃꯆꯥꯁꯤꯡꯅ ꯉꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯁꯦ ꯇꯧꯃꯤꯟꯅꯁꯤ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯤꯌꯣꯕꯇꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏꯕ ꯚꯤꯗꯤꯑꯣꯒ ꯌꯦꯡꯕ ꯁꯪꯗ꯭ꯔꯤꯅꯦ ꯑꯩ ꯃꯣꯔꯅꯤꯡ ꯀꯅꯥꯅ ꯑꯉꯣꯝꯅ ꯑꯧ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯇꯦ ꯍꯥꯏꯅꯤꯅꯦ ꯑꯣ ꯍꯣꯏ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯄꯤꯕ ꯀꯩꯅꯣꯗ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯎꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯆꯠꯃꯤꯟꯅꯁꯤ ꯄꯨꯟꯅ ꯄ꯭ꯔꯤꯌꯣꯕꯇꯤ ꯏꯔꯣꯟꯕ ꯑꯃ ꯀꯥꯡꯉꯧ ꯑꯃꯒ ꯑꯣ ꯍꯥꯎꯔꯅꯤ ꯅꯍꯥꯟꯒꯤ ꯁꯂꯥꯠꯇꯣ ꯌꯥꯝ ꯍꯥꯎꯔꯦꯀꯣ ꯄ꯭ꯔꯤꯌꯣꯕꯇꯤ ꯄ꯭ꯔꯤꯌꯣꯕꯇꯤ ꯂꯩꯁꯥꯡꯅ ꯏꯔꯣꯟꯕ ꯑꯕꯦꯝ ꯍꯥꯏ ꯃꯃꯥ ꯍꯦꯜꯂꯣ ꯑꯕꯦꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯈꯛꯇꯪ ꯇꯧꯕꯤꯌꯨ ꯑꯩ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ LBCꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯐ ꯇꯧꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯐ ꯇꯧꯁꯟꯕꯗꯣ ꯑꯩ ꯍꯥꯟꯅꯗꯤ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯈꯔꯅꯤꯁꯦ ꯂꯥꯏꯐꯁꯦ ꯂꯦꯞꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯔꯤꯕꯅꯤꯅ ꯃꯣꯏ ꯇꯧꯁꯅꯨ ꯍꯥꯏꯅ ꯑꯗꯨꯅ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯅꯣꯏꯗꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯥꯗꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯉꯁꯤ ꯂꯥꯏꯐ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯂꯥꯏꯐ ꯇꯧ ꯂꯩꯔꯦ ꯑꯕꯦꯝ ꯃꯃꯥ ꯆꯔꯥ ꯍꯦꯜꯂꯦ ꯑꯩ ꯃꯃꯥ ꯆꯔꯥ ꯍꯦꯜꯂꯤ ꯑꯩ ꯅꯥꯕꯒꯤ ꯃꯃꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯅꯪ ꯀꯩꯒꯤ ꯇꯧꯔꯛꯄꯅꯤ ꯅꯥꯔꯒ ꯆꯔꯥ ꯍꯦꯟꯅꯕ ꯑꯃꯨꯛ ꯍꯦꯟꯅ ꯀꯔꯤꯒꯤ ꯐꯠꯇꯕꯅꯤ ꯅꯥꯔꯒ ꯆꯔꯥ ꯍꯦꯜꯂꯤꯕ ꯆꯔꯥ ꯍꯦꯟꯒꯅꯨ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯣꯕꯇꯤ ꯍꯥꯏꯁꯦ ꯁꯣꯜꯍꯟꯕ ꯌꯥꯗꯦ ꯀꯅꯥꯅꯣ ꯍꯣꯏ ꯀꯜꯍꯟꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯜꯍꯟꯕ ꯇꯥꯏ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯨꯅꯕꯒꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯔꯦꯗꯤꯗ ꯂꯩꯒꯗꯕꯅꯤ ꯑꯒꯣ ꯄ꯭ꯔꯤꯌꯣꯕꯇꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯄꯤꯔꯕꯇꯤ ꯍꯥꯏꯗꯤ ꯁꯛ ꯐꯖꯕꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯤꯗꯣ ꯑꯩꯈꯣꯏꯅ ꯄꯨꯜꯂꯛꯄꯗ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯏꯅꯦꯝ ꯅꯦꯝꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯤꯗꯣ ꯑꯍꯟꯗꯩꯁꯨ ꯍꯦꯟꯅ ꯅꯦꯝꯕꯗꯨ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯖꯦꯅꯤꯇꯥ ꯏꯄꯥ ꯌꯨꯝꯅꯥꯝ ꯏꯕꯨꯡꯉꯣ ꯏꯆꯦ ꯊꯋꯥꯏ ꯌꯥꯝꯕ ꯏꯆꯦ ꯊꯋꯥꯏ ꯌꯥꯝꯕ ꯌꯥꯝꯅ ꯏꯃꯥ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯑꯉꯝꯕ ꯍꯥꯞꯆꯔꯛꯀꯦ ꯏꯆꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯄꯤꯔꯝꯃꯨ ꯏꯆꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯄꯤꯟ ꯇꯧꯕ ꯅꯝꯕꯔꯁꯤꯒ ꯍꯥꯞꯄꯤꯌꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯁꯨꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯅ ꯍꯧꯖꯤꯛ ꯗꯣꯅꯦꯁꯟ ꯇꯧ ꯍꯥꯞꯄꯤ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯇꯦꯡ ꯇꯧꯔꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡ ꯂꯥꯟꯅ ꯑꯩꯅ ꯉꯁꯤ ꯗꯣꯅꯦꯁꯟ ꯅꯤꯕꯗ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯊꯧꯅꯥ ꯐꯕ ꯄ꯭ꯔꯤꯌꯣꯕꯇꯤ ꯊꯃꯣꯏ ꯆꯥꯎꯕ ꯂꯩꯁꯥꯡꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯨꯝꯅꯃꯛꯄꯨ ꯄꯥꯔꯤꯗꯣ ꯃꯁꯛ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯎꯗꯦ ꯀꯨꯏꯔꯦ ꯀꯣꯃꯦꯟ ꯄꯥꯕ ꯃꯁꯛ ꯌꯦꯡꯍꯜꯂꯨꯁꯦ ꯑꯩꯈꯣꯏ ꯁꯝ ꯌꯥꯝ ꯄꯤꯔꯕꯗꯤ ꯁꯥꯡꯉꯦ ꯃꯅꯤꯄꯨꯔꯤ ꯈꯟꯕꯗ ꯁꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯁꯛꯁꯦ ꯎꯅꯤꯡꯗ꯭ꯔꯦ ꯄ꯭ꯔꯤꯌꯣꯕꯇꯤ ꯎꯔꯕ ꯑꯁꯤꯅ ꯂꯣꯏꯔꯦ ꯃꯔꯣꯟ ꯑꯃ ꯑꯔꯥꯝꯕꯥꯏ ꯆꯠꯂꯒꯦ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯩ ꯑꯩ ꯑꯗꯨꯒꯤꯁꯨ ꯂꯥꯛꯇ꯭ꯔꯣꯕꯅꯦ ꯃꯇꯝ ꯑꯔꯥꯝꯕꯥꯏꯗ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯑꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯣꯖꯥꯏꯗꯁꯨ ꯑꯔꯥꯝꯕꯥꯏ ꯌꯥꯎꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯅꯥꯎꯕ ꯃꯇꯥꯡꯁꯤꯒ ꯅꯥꯎꯕꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯁꯦ ꯃꯣꯔꯅꯤꯡ ꯑꯉꯣ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯍꯟꯒꯤ ꯅꯥꯎꯕ ꯊꯥꯒꯠꯆꯔꯤ ꯁꯥꯏꯅꯤꯗꯨꯗꯤ ꯑꯩ ꯍꯣꯏ ꯑꯍꯟꯒꯤ ꯁꯥꯏꯅꯤ ꯃꯃꯥꯅ ꯀꯨꯀꯤ ꯃꯆꯥꯁꯤꯡꯗ ꯉꯥꯡꯕꯗꯣ ꯃꯃꯥ ꯅꯆꯥꯗꯤ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯥꯏ ꯑꯦꯝ ꯄ꯭ꯔꯥꯎꯠ ꯑꯣꯐ ꯌꯨ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯃꯣꯔꯅꯤꯡ ꯑꯗꯣ ꯑꯉꯣꯝ ꯃꯌꯥꯝ ꯏꯆꯦ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀ ꯄ꯭ꯔꯤꯌꯣꯕꯇꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯉꯥꯡ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯏꯕꯁꯦ ꯑꯩꯉꯣꯟꯗ ꯃꯃꯥ ꯀꯧꯔꯤꯕꯅꯤꯅ ꯑꯉꯥꯡꯅꯤꯅꯀꯣ ꯑꯗꯨꯅ ꯂꯨꯄꯥ 10 ꯇꯪꯑꯣꯏꯁꯨ ꯂꯩꯔꯒꯗꯤ ꯀꯥꯞꯄꯤꯔꯝꯃꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯩꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯂꯣꯏꯅ ꯃꯥꯏ ꯑꯉꯝꯕ ꯗꯣꯅꯦꯁꯟ ꯇꯧꯅꯔꯤꯕꯅꯤꯅꯀꯣ ꯇꯤ ꯀꯦ ꯑꯦꯜ ꯃꯥꯇꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯗꯣꯅꯦꯁꯟ ꯇꯧꯔꯛꯎ ꯍꯥꯏ ꯄ꯭ꯔꯤꯌꯣꯕꯇꯤ ꯂꯩꯁꯥ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯂꯥꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦꯀꯣ ꯅꯍꯥꯟꯒꯤ ꯑꯊꯣꯏꯕꯤ ꯂꯩꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗ ꯏꯆꯦꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯖꯤꯄꯦ ꯅꯝꯕꯔꯗ ꯆꯥꯝꯃꯈꯛ ꯀꯥꯞꯆꯈꯤꯕꯅꯤ ꯏꯃꯥꯏ ꯊꯥꯒꯠꯆꯔꯤ
ꯌꯥꯝ ꯆꯥꯎꯔꯕ ꯃꯃꯜꯅꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯇꯦꯡꯅꯤ ꯆꯥꯝꯃ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯛꯑꯒꯗꯤ ꯄꯩꯁꯥ ꯀꯌꯥ ꯑꯣꯏꯔꯛꯀꯅꯤ ꯀꯆꯦꯡ ꯃꯔꯨ ꯑꯥ ꯀꯆꯦꯡꯅ ꯃꯀꯣꯟ ꯁꯥꯔꯤꯕꯗꯣ ꯃꯔꯨ ꯑꯗꯨꯅꯤ ꯑꯃꯃꯝꯅ ꯆꯤꯡꯖꯥꯎ ꯄꯩꯔꯤꯗꯣ ꯏꯁꯤꯡꯁꯦ ꯗ꯭ꯔꯣꯞ ꯑꯃꯃꯝꯅ ꯗ꯭ꯔꯣꯞ ꯑꯃꯃꯝ ꯇꯧꯔꯒ ꯁꯥꯒꯔ ꯁꯃꯨꯗ꯭ꯔꯨ ꯑꯃ ꯁꯥꯒꯔ ꯑꯃ ꯑꯣꯏꯅ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯁꯤꯅ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯒꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤ ꯑꯕꯦꯝꯁꯦ ꯃꯄꯨꯡ ꯐꯥꯕ ꯃꯁꯥ ꯉꯝꯃꯣꯏ ꯉꯝꯗꯦꯀꯣ ꯃꯃꯥ ꯄꯩꯁꯥ ꯍꯥꯞꯀꯦ ꯂꯩꯌꯦ ꯌꯥꯏ ꯃꯉꯣꯟꯗ ꯏꯃꯥꯏ ꯄꯦꯝꯃ ꯃꯁꯥꯁꯨ ꯊꯥꯒꯠꯆꯔꯤ ꯉꯝꯗꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯤꯇꯩ ꯏꯕꯨꯙꯧ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯅꯥ ꯅꯤꯡꯍꯜꯂꯣꯏꯀꯣ ꯊꯧꯖꯥꯟꯕ ꯑꯣꯏꯔꯣ ꯃꯤꯇꯩ ꯑꯩꯈꯣꯏ ꯃꯇꯝ ꯀꯩꯗꯧꯉꯩꯗ ꯈꯨꯗꯤꯡꯃꯛꯇ ꯑꯇꯩ ꯁꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯅꯥꯕꯁꯨ ꯈꯔ ꯌꯥꯡꯅ ꯐꯔꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯊꯧꯅꯥ ꯄꯥꯡꯒꯜꯁꯦ ꯀꯜꯍꯟꯅ ꯂꯩꯒꯗꯕꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯂꯩꯁꯪꯅ ꯃꯣꯅꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝꯅ ꯋꯥꯡꯉꯨ ꯍꯥꯏꯕ ꯂꯝꯗꯨꯗ ꯂꯥꯛꯄꯤꯔꯝꯃꯨꯀꯣ ꯏꯆꯦ ꯅꯅꯥꯎꯁꯨ ꯉꯥꯏꯔꯝꯒꯦ ꯋꯥꯡꯉꯨ ꯆꯠꯂꯨꯗ꯭ꯔꯅꯣ ꯃꯃꯥꯡꯗ ꯆꯠꯂꯨꯏ ꯃꯃꯥꯡꯗ ꯍꯟꯗꯛꯀꯤ ꯆꯠꯇꯦ ꯃꯃꯥꯡꯗ ꯀꯥꯞꯅꯕꯩꯗꯣ ꯑꯩꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯂꯣꯏ ꯑꯩꯅ ꯊꯨꯡꯅ ꯆꯠꯄꯗꯀꯣ ꯈꯪꯅꯤꯡꯍꯜꯂꯣ ꯑꯩꯅ ꯆꯠꯄꯗ ꯃꯐꯝꯗꯨꯒ ꯌꯧꯔꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯄꯨꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯆꯠꯄꯅꯦꯕ ꯑꯩꯅ ꯐꯖꯅ ꯀꯔꯝꯕ ꯃꯐꯝ ꯀꯔꯤꯒꯤ ꯆꯠꯂꯤꯕꯩ ꯐꯖꯅ ꯈꯪꯗꯔꯦ ꯑꯗꯣ ꯐꯣꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯃꯐꯝ ꯃꯐꯝꯗꯒꯤꯀꯣ ꯑꯗꯣ ꯑꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯌꯧꯅꯕ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯅꯤꯖꯔꯒ ꯏꯕꯨꯡ ꯃꯣꯔꯅꯤꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯉꯥꯉꯣꯝ ꯃꯇꯦꯡ ꯎꯝ ꯇꯧꯕ ꯉꯝꯕ ꯅꯨꯡꯉꯥꯏꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯆꯦꯁꯨ ꯑꯩꯅ ꯃꯁꯛ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯩ ꯁꯦꯝꯖꯔꯛꯄꯅꯤ ꯏꯆꯦꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯕꯦꯝꯅ ꯕꯕꯥꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕꯤꯔꯕꯨ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯎꯅꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯕꯕꯥꯇ ꯅꯠꯇꯦ ꯃꯃꯥꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯇꯣꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯤꯗꯣꯔꯕꯅꯤ ꯅꯤꯡꯇꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯊꯥꯕꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯐꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯦ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯟꯊꯍꯟꯕ ꯌꯥꯗꯦ ꯁꯥꯔꯒ ꯄꯦꯟꯖꯩꯅ ꯍꯥꯏꯔꯤꯕ ꯑꯗꯩꯗꯤ ꯁꯥꯔ ꯄꯦꯟꯖꯩꯅ ꯍꯥꯏꯕ ꯏꯆꯦ ꯏꯕꯥꯏ 45 ꯂꯥꯏꯛ ꯀꯣ ꯎꯝ ꯗꯟ ꯑꯩꯁꯨ ꯍꯌꯦꯡ ꯇꯧꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯤ ꯊꯃꯣꯏ ꯆꯥꯎꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯉꯝꯕ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃ ꯆꯅꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯌꯧꯅ ꯆꯠꯄ ꯉꯝꯗꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯁꯥꯝ ꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯋꯥꯡꯃꯗ ꯑꯕꯦꯝꯅ ꯃꯃꯥ ꯏꯕꯨꯡ ꯑꯔꯥꯝꯕꯥꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯋꯥꯔꯛꯄ ꯊꯣꯛꯆꯔꯨꯏꯌꯦ ꯑꯣꯛꯄ ꯊꯣꯛꯆꯔꯨꯏꯌꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ S75765 ꯑꯦꯗꯤꯁꯅ ꯌꯥꯏꯐꯔꯦ 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 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯤꯟ ꯅꯝꯕꯔ ꯑꯁꯤꯒ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯄ꯭ꯔꯤꯌꯣꯕꯇꯤ ꯂꯩꯁꯥꯡꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯗꯣ ꯑꯩ ꯂꯥꯛꯀꯗꯕ ꯈꯔ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯀꯅꯤ ꯂꯩꯅꯥꯅ ꯕ꯭ꯂꯣꯛꯅ ꯏꯆꯦꯒꯤ ꯖꯤꯄꯦꯗ ꯆꯥꯝꯈꯛ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯈꯤꯕꯅꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨꯝ ꯂꯩꯇꯦ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯏꯆꯦ ꯏꯕꯥꯏ ꯍꯌꯦꯡ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯛꯀꯦꯀꯣ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯆꯥꯔꯒ ꯄꯦꯟꯖꯩꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯃꯣꯏ ꯆꯥꯎꯕ ꯑꯁꯨꯃꯥꯏꯅ ꯊꯃꯣꯏ ꯆꯥꯎꯕ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯈꯣꯏꯔꯣꯝ ꯑꯣꯏꯅ ꯂꯦꯞꯇꯣꯔꯤꯕꯁꯦ ꯅꯩꯂꯥꯂꯣꯡ ꯈꯣꯏꯔꯣꯝ ꯅꯩꯂꯥꯂꯣꯡ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯁꯦ ꯂꯦꯞꯃꯤꯟꯅꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯑꯕꯦꯝꯅ ꯃꯃꯥ ꯕꯕꯥ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯕꯨꯡ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯑꯊꯧꯕ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯉꯁꯤ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯤꯅꯀꯣ ꯇꯧꯔꯤꯕꯁꯦ ꯑꯃꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯂꯥꯟꯁꯦ ꯅꯥꯎꯕꯅ ꯍꯥꯏꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯉꯝꯗꯧ ꯃꯥꯜꯂꯦ ꯎꯝ ꯀꯣ ꯑꯩꯗꯤ ꯑꯦꯀꯥꯎꯟ ꯂꯩꯇꯦ ꯑꯩ ꯅꯨꯄꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯗꯣꯅꯦꯠ ꯇꯧꯍꯜꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏꯁꯨ BP ꯁꯥꯔꯤ ꯂꯥꯟꯈꯛ ꯀꯔꯤ ꯍꯣꯡꯗꯦ ꯍꯧꯅꯗꯒꯤ ꯂꯥꯟ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯣ ꯃꯥꯂꯦ ꯑꯣ ꯑꯣ ꯂꯥꯟ ꯍꯦꯛ BP ꯍꯧꯕꯗꯩ ꯁꯥꯔꯦ ꯕꯪꯀꯔ ꯃꯣꯏꯁꯨ ꯁꯥꯔꯦ ꯃꯀꯣꯛ ꯍꯥꯏꯕ ꯁꯥꯔꯦ ꯑꯣ BP ꯑꯣ 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 ꯍꯣꯏ 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 ꯑꯗꯨꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯣꯛ ꯁꯥꯟꯅꯔꯤꯕꯅꯤꯀꯣ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯏꯪ ꯇꯞꯅ ꯂꯩꯔꯝꯃꯤꯕ ꯃꯅꯤꯄꯨꯔꯁꯤꯒꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯅ ꯈꯣꯡꯒꯥꯎꯕꯤꯔꯛꯄꯗꯒꯤ ꯂꯥꯛꯑꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯦ ꯍꯥꯏꯅ ꯄꯨꯔꯛꯑꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯨꯀꯤꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦ ꯃꯌꯥꯝ ꯊꯥꯡꯂꯛꯀꯅꯤ ꯍꯌꯦꯡ ꯇꯥꯎ ꯃꯣꯏꯅ ꯁꯥꯎꯔꯛꯄꯁꯤꯗꯤ ꯀꯨꯀꯤꯗꯨꯅꯀꯣ ꯑꯩꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏ ꯅꯣꯛꯅ ꯂꯩꯔꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯔꯦꯀꯣꯔꯗꯤꯡꯗꯣ ꯍꯥꯄꯛꯁꯤꯔ ꯈꯜꯂ ꯍꯥꯄꯛꯇꯔꯦ
ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒꯤ ꯀꯨꯀꯤ ꯃꯣꯔꯅꯤꯡ ꯂꯦꯡꯉꯣꯟꯗ ꯑꯉꯣꯝꯅ ꯐꯣꯟ ꯌꯥꯏꯐꯔꯦ ꯇꯧꯔꯛꯑꯝꯕꯗꯣ ꯃꯣꯔꯅꯤꯡ ꯑꯉꯣꯝꯅ ꯀꯌꯥ ꯀꯩ ꯍꯌꯦꯡ ꯍꯥꯄꯛꯇꯣꯏꯔꯥ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯏꯆꯦ ꯃꯥꯏꯄꯥꯛꯅꯕ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯂꯤꯡꯖꯦꯜ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯂꯣꯏꯗꯤ ꯆꯥꯔꯒ ꯄꯦꯟꯖꯤꯅ ꯑꯃꯦꯔꯤꯀꯥ ꯀꯔꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯅꯥꯎꯕꯅ ꯌꯥꯔꯝꯃꯥꯏꯇꯦ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯍꯥꯏꯕꯅꯤ ꯑꯣ 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 ꯍꯣꯏ 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 ꯍꯧꯖꯤꯛꯁꯨ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯨ ꯃꯌꯥꯝ ꯋꯥꯠꯂꯤꯑꯕꯀꯣ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯁꯨ ꯃꯌꯥꯝ ꯋꯥꯠꯂꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯋꯥꯠꯂꯤ ꯐꯣꯡꯅ ꯍꯥꯏ ꯌꯥꯕ ꯍꯥꯏꯕ ꯌꯥꯗꯕ ꯑꯕꯦꯝꯅ ꯕꯕꯥ ꯍꯧꯖꯤꯛ ꯐꯥꯎꯗꯁꯨ ꯏꯕꯨꯡꯁꯤꯡꯅ ꯇꯞꯅ ꯀꯨꯀꯤ ꯍꯥꯠꯂꯒꯦ ꯌꯥꯏ ꯁꯤꯈ꯭ꯔꯁꯅꯨ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯁꯅꯨ ꯍꯥꯠꯈ꯭ꯔꯁꯅꯨ ꯀꯨꯀꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯣ ꯑꯩꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯁꯨ ꯍꯥꯏꯔꯝꯃꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯗꯤ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯣ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯦꯃꯟꯖꯤꯠ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯑꯋꯥꯠꯄꯁꯦ ꯀꯅꯥꯅ ꯄꯤꯕꯤꯗꯣꯔꯤꯅꯣ ꯃꯣꯏꯗꯤ ꯀꯩꯁꯨꯝ ꯈꯪꯖꯕ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥ ꯏꯁꯇꯨꯗꯦꯟꯅꯦꯕ ꯂꯥꯟ ꯁꯩꯇꯝꯖꯤꯠ ꯆꯣꯡꯊꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯍꯧꯖꯤꯛ ꯔꯣꯁꯟꯁꯨ ꯄ꯭ꯔꯦꯖꯦꯟꯁꯨ ꯂꯥꯛꯑꯝꯃꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤꯁꯤꯒ ꯂꯩꯕꯤꯔꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯥꯏꯐꯁꯤꯕꯨ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯅꯤꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯃꯇꯦꯡ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯂꯥꯏꯐꯁꯤꯒ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯃꯊꯛꯇ ꯍꯥꯞꯄꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯒ ꯄ꯭ꯔꯤꯌꯣꯕꯇꯤꯅ ꯅꯆꯥꯅꯨꯄꯥꯗꯤ ꯍꯤꯞꯈ꯭ꯔꯦ ꯃꯣꯏ ꯍꯤꯞꯈ꯭ꯔꯦ ꯃꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯣꯅꯤ ꯂꯩꯔꯝꯅ ꯉꯥꯉꯣꯝꯒꯤ ꯃꯆꯥꯅꯤꯄꯥꯒ ꯑꯩ ꯏꯆꯥꯅꯤꯄꯥꯒ ꯍꯤꯞꯈ꯭ꯔꯦ ꯆꯥꯔꯒ ꯄꯦꯟꯖꯤꯅ ꯃꯨꯅꯤ ꯂꯕꯤꯃꯣꯖꯤ ꯇꯦꯜꯍꯩꯕ ꯀꯔꯤ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝ ꯑꯣ ꯌꯥ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯁꯤ ꯏꯆꯥꯁꯨ ꯍꯥꯞꯀꯅꯤ ꯏꯆꯦꯁꯨ ꯍꯥꯞꯀꯅꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ ꯊꯥꯏꯕꯦꯝꯃ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯗꯩ ꯑꯩꯈꯣꯏꯅꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄ ꯉꯝꯗꯣꯔꯤꯕꯅꯤ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯕ ꯐꯪꯉꯤꯕꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯣꯔꯅꯤꯡ ꯑꯉꯣꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯃꯣꯔꯅꯤꯡ ꯑꯉꯣꯝꯅ ꯍꯥꯏꯔꯤꯕ ꯍꯌꯦꯡ ꯍꯥꯄꯛꯀꯅꯤ ꯖꯣꯏ ꯂꯥꯛꯑꯒ ꯊꯥꯒꯠꯆꯔꯤ ꯃꯣꯔꯅꯤꯡ ꯑꯉꯣꯝꯁꯨ ꯑꯕꯦꯝ ꯍꯌꯦꯡ ꯍꯥꯄꯛꯀꯦ ꯍꯥꯏꯌꯦ ꯃꯃꯥ ꯀꯨꯀꯤ ꯅꯨꯄꯤ ꯖꯦꯁꯤꯀꯥꯗꯣ ꯎꯝ ꯃꯗꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯌꯨ ꯃꯃꯥ ꯃꯥ ꯌꯥꯝꯅ ꯍꯩꯅꯗꯤꯌꯦ ꯍꯣꯏ ꯆꯩꯕꯗꯤ ꯃꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯈꯔꯁꯨ ꯂꯩꯍꯜꯂꯣ ꯆꯩꯈ꯭ꯔꯕꯅꯤꯀꯣ ꯃꯥꯅ ꯆꯩꯕꯗꯤ ꯍꯥꯏ ꯈꯔꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡ ꯆꯩꯈ꯭ꯔꯕꯅꯤ ꯄꯥꯎꯕꯤꯅꯤ ꯏꯀꯥꯏꯕ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯁꯥꯃꯛꯁꯦ ꯍꯥꯟꯅ ꯀꯃꯥꯏ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯥ ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯁꯦ ꯂꯣꯏꯅ ꯈꯪꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯀꯨꯀꯤꯁꯤꯒꯤ ꯃꯔꯝꯗꯗꯤ ꯉꯥꯡꯅꯔꯒ ꯀꯥꯟꯅꯗꯦ ꯃꯣꯏꯁꯤ ꯏꯀꯥꯏ ꯈꯪꯗꯕ ꯀꯥꯡꯕꯨ ꯏꯀꯥꯏ ꯈꯪꯗꯕꯗ ꯃꯣꯏꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯂꯩꯇꯔꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯅ ꯂꯥꯟꯗꯥꯔꯨꯔꯅꯤ ꯂꯣꯏꯔꯛꯄꯗ ꯉꯝꯗ꯭ꯔꯒ ꯍꯧꯔꯒ ꯆꯦꯟꯕ ꯍꯧꯖꯤꯛꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥ ꯂꯣꯏꯔ ꯃꯣꯏ ꯀꯗꯣꯝꯗ ꯆꯦꯟꯗꯣꯔꯤꯕꯅꯣ ꯃꯣꯏ ꯃꯅꯤꯄꯨꯔꯗꯩ ꯖꯦꯅꯤꯇꯥ ꯇꯥꯟꯊꯣꯔꯛꯄꯗ ꯌꯨꯝꯅꯥꯝꯅ ꯇꯧꯔꯝꯒꯅꯤ ꯃꯣꯏꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯖꯤꯕꯅꯤ ꯃꯣꯏꯗꯤ ꯆꯨꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯆꯥꯔꯛꯄꯅꯤꯅ ꯏꯆꯦ ꯏꯕꯥꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏꯌꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯉꯝ ꯊꯥꯒꯠꯆꯔꯤ ꯑꯉꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯥꯡ ꯍꯥꯏꯗꯣ ꯂꯥꯛꯑꯕꯅꯤ ꯃꯐꯝꯗꯨ ꯌꯧꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯁꯤ ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯂꯥꯟ ꯃꯁꯛ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯒꯁꯨꯀꯣ ꯇꯨꯃꯤꯟꯅ ꯏꯃꯥ ꯐꯝ ꯂꯩꯕꯥꯛ ꯂꯩꯊꯣꯛꯏꯁꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯄꯨꯝꯅꯃꯛ ꯇꯥꯛꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗ ꯃꯄꯥꯟꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯒ ꯄꯨꯟꯁꯤꯜꯂ ꯂꯩꯕꯅꯦ ꯃꯌꯥꯝꯁꯦ ꯃꯥꯡꯗ ꯅꯣꯏ ꯃꯤꯇꯩꯅ ꯑꯗꯨ ꯇꯧꯕ ꯅꯣꯏ ꯃꯤꯇꯩꯒꯤꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯃꯤꯇꯩ ꯍꯥꯏꯕ ꯃꯤꯇꯩꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯊꯥꯛ ꯋꯥꯡꯅ ꯂꯩ ꯇꯨꯡꯗꯁꯨ ꯊꯥꯛ ꯋꯥꯡꯅ ꯂꯩꯍꯧꯅꯕ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯅ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅꯀꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯖꯠ ꯇꯧꯅ ꯊꯥꯛ ꯋꯥꯡꯅ ꯂꯩꯅꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯜꯂꯝ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯪꯗꯦ ꯂꯩꯔꯤꯕ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯆꯥ ꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯅꯦꯕ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤꯈꯩꯗꯤ ꯃꯇꯦꯡ ꯇꯧꯁꯤꯜꯂꯒ ꯃꯣꯏꯁꯦ ꯑꯋꯥꯠꯄ ꯌꯥꯔꯤꯈꯩ ꯋꯥꯠꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯁꯟꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯦꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯅ ꯖꯦꯅꯤꯇꯥ ꯍꯜꯂꯛꯑꯒ ꯌꯨꯝꯅꯥꯝ ꯖꯦꯁꯤꯀꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯍꯥꯠꯅꯤꯡꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯠꯅꯤꯡꯉꯦ ꯗ꯭ꯔꯛꯁ ꯆꯥꯕꯤꯍꯦ ꯃꯥꯜꯂꯅ ꯖꯤꯇꯦ ꯁꯔꯥꯡꯊꯦꯝꯅ ꯈꯪꯉꯤ ꯈꯪꯉꯤ ꯃꯥ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯑꯦꯟ ꯕ꯭ꯔꯣ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯣ ꯏꯆꯦꯒꯤ ꯖꯤꯄꯦꯗꯣ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯆꯦꯒꯤ ꯊꯧꯅꯥꯒꯤꯗꯃꯛꯇ ꯄꯦꯜꯂꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯖꯤꯇꯦ ꯏꯅꯥꯎ ꯁꯔꯥꯡꯊꯦꯝꯁꯦ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥꯡꯗ ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ
ꯑꯗꯨꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯩ ꯃꯤꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯊꯣꯔꯛꯀꯅꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯎꯠꯀꯅꯤ ꯄꯤꯗꯣꯏ ꯃꯐꯝꯗꯕꯨ ꯑꯗꯨꯒ ꯀꯅꯥꯅ ꯑꯩꯅ ꯁꯤꯟꯅꯩ ꯀꯅꯥꯗ ꯁꯤꯟꯅꯩ ꯀꯅꯥꯗ ꯄꯤ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝꯅ ꯀꯩꯗꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯀꯅꯤ ꯃꯤꯒꯤ ꯃꯌꯥꯝ ꯃꯃꯤꯡ ꯄꯥꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯃꯗꯩꯗꯤ ꯑꯩꯅ ꯍꯌꯦꯡ ꯇꯥꯡ ꯍꯥꯄꯛꯄꯁꯤꯡꯁꯦ ꯑꯅꯤꯗꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯥꯛꯈꯤꯕ ꯑꯦꯃꯥꯎꯟꯁꯦ ꯇꯥꯡ ꯑꯅꯤꯗꯩ ꯃꯃꯤꯡ ꯃꯃꯤꯡ ꯄꯥꯊꯣꯛꯀꯅꯤ ꯄꯥꯊꯣꯛꯆꯔꯛꯀꯅꯤ ꯀꯅꯥꯅ ꯀꯌꯥꯝ ꯍꯥꯞꯄꯤ ꯆꯥꯔꯒ ꯄꯦꯟꯖꯩꯅꯦ ꯏꯆꯦ ꯏꯕꯥꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯔꯦ ꯕꯥꯏ ꯍꯌꯦꯡ ꯎꯅꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯒꯦꯟꯗꯥꯐꯅ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯗ ꯏꯃꯥꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯔꯝꯕꯗꯣ ꯃꯃꯜ ꯌꯥꯝꯅ ꯂꯩ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯗꯨꯋꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯋꯥꯔꯒ ꯂꯥꯟ ꯃꯔꯛꯇꯒꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯂꯥꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯧꯅ ꯆꯠꯅꯤꯡꯉꯒꯁꯨ ꯆꯠ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕꯀꯣ ꯆꯠ ꯉꯝꯗꯕ ꯍꯥꯏꯗꯤ ꯂꯥꯞꯈꯤꯕ ꯈꯪꯗꯦ ꯌꯨꯝꯗꯒꯤ ꯊꯥꯗꯣꯛ ꯆꯠꯄ ꯌꯥꯗꯕ ꯈꯪꯗꯦ ꯑꯁꯨꯃꯥꯏꯅ ꯊꯋꯥꯏ ꯆꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯑꯁꯤ ꯃꯌꯥꯝꯁꯤꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯐꯝꯗ ꯌꯧꯅꯕ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯤꯇꯪ ꯇꯧꯃꯤꯟꯅꯔꯛꯁꯤ ꯑꯂꯩꯕꯅ ꯂꯤꯁꯤꯡ ꯂꯩꯇꯕꯅ ꯆꯥꯝꯃ ꯂꯨꯄꯥ 10 ꯑꯁꯨꯃꯥꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯤꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯉꯁꯤ ꯃꯨꯝꯕꯩꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯃꯨꯝꯕꯩꯗꯩ ꯈꯪꯅꯕ ꯑꯩꯈꯣꯏ ꯅꯤꯄꯥ ꯈꯪꯅꯔꯝꯕ ꯃꯨꯝꯕꯩꯗꯒꯤ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯅꯠꯇꯦꯕꯀꯣ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯃꯇꯦꯡ 1,000 ꯀꯥꯞꯄꯤꯔꯛꯏ ꯃꯨꯝꯕꯩꯗꯒꯤꯅꯤ ꯑꯁꯨꯃꯥꯏꯅ ꯃꯄꯥꯟꯂꯝꯒꯤ ꯃꯤꯅꯐꯥꯎ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯇꯧꯁꯟꯕꯤꯔꯛꯑꯦꯕ ꯑꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝꯅ ꯂꯥꯏ ꯌꯦꯡꯈꯤꯒꯦ ꯁꯤ ꯂꯣꯏꯔꯒ ꯖꯤꯄꯦꯗ ꯍꯥꯞꯄꯛꯀꯦ ꯊꯥꯒꯠꯆꯔꯤ ꯊꯥꯏꯕꯦꯝꯃ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯃꯄꯤ ꯂꯩ ꯃꯆꯥ ꯋꯥꯠꯂꯦ ꯎꯄꯥꯏ ꯆꯨꯝꯃꯦ ꯂꯩꯇꯦ ꯀꯃꯦꯟ ꯂꯥꯛꯏꯔꯣ ꯃꯄꯤ ꯂꯩ ꯃꯆꯥ ꯅꯠꯇꯦꯗ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯍꯣ ꯑꯩ ꯀꯃꯦꯟ ꯂꯥꯛꯏꯔ ꯑꯗꯨꯅꯤ ꯃꯄꯤꯗꯤ ꯂꯩꯔꯒ ꯃꯆꯥ ꯌꯥꯝꯅ ꯋꯥꯠꯂꯦ ꯃꯄꯤꯁꯨ ꯋꯥꯠꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯄꯤꯗꯤ ꯍꯥꯏꯅ ꯈꯔ ꯂꯩ ꯃꯆꯥ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯉꯝꯃꯤꯈꯩꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯁꯟꯕ ꯂꯦꯞꯃꯤꯟꯅꯔꯣꯏꯁꯤ ꯑꯗꯨꯑꯣꯏꯗꯤ ꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯩꯇꯝꯖꯤꯠ ꯆꯣꯡꯊꯥꯝ ꯁꯩꯇꯝꯖꯤꯠ ꯆꯣꯡꯊꯥꯝ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗ ꯂꯩꯔꯁꯨ ꯊꯧꯅꯥ ꯂꯩꯅ ꯊꯣꯛꯄꯤꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯕꯦꯝꯅ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯃꯃꯥꯒꯤ ꯆꯦꯅꯦꯜ ꯌꯥꯝꯅ ꯃꯌꯥꯝꯗꯣ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯣꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯃꯥꯅꯁꯨ ꯃꯃꯥꯗ ꯌꯥꯝꯅ ꯊꯥꯒꯠꯂꯛꯏ ꯊꯥꯒꯠꯆꯔꯤ ꯃꯃꯥꯗꯁꯨ ꯑꯩꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯆꯥꯛꯄ ꯐꯣꯡꯗꯣꯛꯄ ꯈꯔ ꯉꯝꯃꯤꯕ ꯑꯃ ꯐꯣꯡꯗꯣꯛꯄꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯅ ꯀꯨꯀꯤ ꯅꯨꯄꯤꯗ ꯉꯥꯡꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯑꯁꯨꯃꯥꯏꯅ ꯈꯣꯟꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯆꯥꯕꯅꯤꯅ ꯁꯨꯝ ꯊꯣꯛꯑꯦ ꯖꯒꯠ ꯖꯒꯠꯅ ꯍꯥꯏꯔꯤꯕꯀꯣ ꯏꯇꯩꯃ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯖꯒꯦ ꯊꯝꯕꯤꯔꯛꯎ ꯆꯁ ꯃꯩ ꯇꯥꯛꯄꯤꯌꯨ ꯊꯥꯕꯒꯤ ꯐꯣꯇꯣ ꯊꯥꯡꯒꯠꯀꯅꯨ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯀꯨꯀꯤ ꯃꯈꯣꯏꯅ ꯃꯄꯥꯟ ꯂꯝ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯅꯤ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯕ ꯆꯨꯝꯃꯤ ꯋꯥꯐꯝꯅꯤꯁꯦ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯆꯔꯁꯇꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯛꯄꯤꯔꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯂꯥꯛꯏ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤ ꯈꯥꯃꯦꯟꯔꯣꯛꯀꯤ ꯆꯔꯆꯇꯨꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯁꯦ ꯃꯌꯥꯝꯅꯗꯤ ꯆꯥꯛꯄꯅꯤꯅ ꯍꯥꯏꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯋꯤꯛ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏ ꯋꯤꯛ ꯄꯣꯏꯟ ꯑꯣꯏꯒꯗꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯤꯗꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯋꯤꯛ ꯄꯣꯏꯟ ꯑꯣꯏꯒꯗꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯄꯤꯗꯕ ꯈꯟꯊꯔꯒ ꯊꯥꯗꯣꯛꯄꯤꯕ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯇꯥꯛꯆꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯕꯨ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯂꯦꯞꯃꯤꯟꯅꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯐꯨꯔꯨꯞ ꯑꯍꯤꯡꯗꯅ ꯄꯤꯟ ꯇꯧꯈꯤꯕ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯅꯦꯅ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯊꯣꯛꯏꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯊꯣꯛꯏꯕ ꯃꯊꯛꯇ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯌꯥꯝꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯃ ꯇꯧꯒꯗꯕ ꯈꯪꯗꯦ ꯈꯟꯊꯕꯤꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯒꯦꯟꯗꯥꯝꯅ ꯍꯥꯏꯕ ꯍꯨꯌꯦꯟ ꯃꯃꯣꯝ ꯀꯁꯥꯔꯤ ꯌꯨꯅꯤꯠ ꯂꯤꯡꯈꯠꯂꯕ ꯃꯥꯜꯂꯤ ꯊꯥꯒꯠꯆꯔꯤ ꯂꯤꯡꯈꯠꯀꯗꯕꯅꯤ ꯃꯥꯏꯀꯩꯗ ꯍꯣꯏ ꯍꯨꯌꯦꯟ ꯃꯃꯣꯝꯁꯨ ꯑꯗꯨꯗꯒꯤꯗꯤ ꯑꯔꯥꯝꯕꯥꯏꯁꯨ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯁꯨ ꯑꯔꯥꯝꯕꯥꯏ ꯂꯤꯡꯈꯠꯀꯦ ꯇꯥꯟꯅꯔꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯤ ꯈꯥꯎꯖꯥꯝꯅ ꯍꯥꯏꯔꯛꯄ ꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯑꯁꯤꯒꯤꯗꯤ ꯐꯤꯔꯦꯞꯇꯤ ꯑꯩꯅ ꯄꯤꯕ ꯉꯝꯗꯦ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯒ ꯇꯥꯟꯅꯒꯦ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕꯗꯣ ꯁꯨꯝ ꯈꯪꯍꯜꯂꯛꯀꯦꯅ ꯍꯥꯏꯈꯤ
ꯂꯥꯟꯉꯝꯕꯤ ꯋꯥꯏꯈꯣꯝ ꯃꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯂꯥꯟꯉꯝꯕꯤ ꯍꯥꯏꯕꯗꯨꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯅꯥꯎꯕ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯅꯥꯎꯕꯁꯤ ꯃꯤꯡꯗ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯅꯠꯇꯦ ꯀꯩꯅꯣ ꯂꯥꯡꯉꯦꯟ ꯆꯠꯈ꯭ꯔꯦ ꯅꯥꯎꯕꯁꯤ ꯅꯥꯎꯕꯅꯤ ꯉꯁꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯑꯣ ꯇꯦꯂꯩꯕ ꯁꯗꯣꯛꯄꯝꯅ ꯂꯥꯡꯉꯝꯕꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯇꯦꯂꯩꯕꯤꯗꯁꯨ ꯃꯌꯥꯝ ꯈꯔ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯣꯟꯅ ꯍꯥꯏꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯤꯒ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯌꯥꯝꯗꯒꯤꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗꯒꯤꯁꯨ ꯅꯤꯖꯒꯦ ꯔꯣꯛꯁꯣꯝ ꯔꯣꯍꯤꯠ ꯍꯥꯏ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯖꯨꯂꯤ ꯅꯪꯅ ꯐꯣꯟ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩ ꯃꯇꯝ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯑꯩ ꯐꯪꯅꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯣꯟꯁꯦ ꯑꯍꯨꯝ ꯃꯔꯤ ꯔꯤꯍꯜꯂꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯆꯠꯇꯦ ꯑꯗꯨ ꯑꯩꯅꯁꯨ ꯐꯣꯟꯁꯦ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯩꯁꯨ ꯎꯅꯕ ꯃꯇꯝꯁꯦ ꯐꯪꯗ꯭ꯔꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯒ ꯃꯐꯝ ꯃꯐꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯏꯆꯦ ꯆꯠꯄꯅꯤꯅ ꯒꯤꯇꯥꯌꯨꯝꯅꯥꯝꯅ ꯁꯦꯝꯕꯤꯒꯅꯨ ꯏꯆꯦ ꯑꯩ ꯉꯁꯥꯏ ꯆꯔꯆꯀꯤ ꯃꯇꯥꯡꯗ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯗꯨꯅ ꯁꯦꯝꯗꯦꯅ ꯑꯩ ꯑꯩꯈꯣꯏ ꯎꯗꯤ ꯎꯏ ꯁꯦꯝꯃꯛꯇꯕꯅꯤ ꯑꯗꯨꯅ ꯎꯗꯤ ꯎꯏ ꯑꯩꯈꯣꯏ ꯁꯦꯝꯗꯦ ꯍꯣꯏ ꯎꯗꯤ ꯎꯔꯕ ꯃꯌꯥꯝꯗꯣ ꯅꯪꯁꯨ ꯂꯣꯏ ꯎꯅꯔꯤꯕꯅꯤꯀꯣ ꯑꯗꯨ ꯇꯧꯕꯇꯕꯨ ꯀꯨꯀꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯆꯔꯆ ꯃꯌꯥꯝ ꯃꯩ ꯊꯥꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯆꯔꯆ ꯊꯨꯒꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯇꯧꯕꯗꯣ ꯇꯧꯖꯁꯅꯨꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯆꯔꯆ ꯇꯧꯒꯗꯕ ꯐꯤꯔꯦꯞ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯕ ꯂꯃꯟ ꯑꯩꯈꯣꯏꯅ ꯈꯨꯝꯅꯤꯡꯕ ꯃꯇꯧ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯨꯝ ꯈꯨꯝꯃꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯕ ꯌꯥꯕ ꯄꯣꯁ ꯊꯥꯔꯒ ꯊꯥꯕ ꯌꯥꯗꯕ ꯄꯣꯁ ꯑꯩꯈꯣꯏꯅ ꯊꯥꯕꯤꯗꯕ ꯃꯐꯝ ꯑꯗꯨꯒ ꯃꯇꯥꯡ ꯃꯐꯝꯗꯨꯒꯀꯣ ꯑꯕꯦꯝ ꯏꯕꯨꯡ ꯃꯃꯥꯁꯨ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯣ ꯇꯧꯔꯁꯅꯨ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯃꯨꯛ ꯃꯃꯥꯁꯨ ꯆꯥꯏꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯅ ꯋꯥ ꯉꯥꯡꯕꯤꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯜꯂꯣꯏꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣꯏ ꯂꯥꯟ ꯂꯣꯏꯔꯁꯨ ꯍꯟꯈꯤꯔꯣꯏ ꯈꯥꯃꯦꯟꯣꯛꯀꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯥꯄꯟ ꯊꯋꯥꯏꯅ ꯑꯗꯨ ꯄꯣꯟꯊꯥꯈꯤꯕ ꯂꯩꯈꯤꯗꯕ ꯃꯐꯝꯗꯣ ꯆꯔꯆꯇꯨꯅꯤ ꯀꯥꯏꯔꯤꯗꯣ ꯑꯗꯨ ꯆꯔꯆꯇꯣ ꯄꯦꯟꯗꯤ ꯌꯥꯝꯅꯗꯤ ꯄꯦꯜꯂꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯆꯥꯛꯄ ꯆꯔꯆꯅꯤ ꯃꯄꯨ ꯑꯩꯈꯣꯏ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯃꯤꯔꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯅꯠꯆꯗꯦ ꯃꯐꯝꯗ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯆꯥꯛꯈꯤꯕꯗꯣ ꯆꯥꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯖꯤꯛ ꯈꯛꯇꯤ ꯑꯩꯈꯣꯏ ꯊꯃꯣꯏꯁꯤꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯧꯔꯤꯕ ꯑꯄꯦꯟꯕ ꯑꯃꯗꯤ ꯐꯥꯎꯔꯤꯑꯕꯀꯣ ꯑꯗꯣ ꯑꯄꯦꯟꯕ ꯐꯥꯎꯔꯤ ꯍꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝꯅ ꯍꯥꯏꯕ ꯏꯅꯥꯎ ꯂꯩꯁꯥ ꯑꯃꯗꯤ ꯅꯝꯕꯤꯌꯨꯀꯣ ꯂꯥꯏꯕꯛꯇ ꯏꯍꯥꯡ ꯍꯥꯡꯂꯦ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯄꯗ ꯃꯐꯝꯗ ꯍꯩꯕꯗ ꯅꯝꯗ꯭ꯔꯦꯅꯦ ꯃꯅꯤꯄꯨꯔ ꯌꯨꯝꯅꯥꯝ ꯆꯠꯄꯗ ꯍꯣꯏꯁꯦ ꯂꯩꯁꯥ ꯄꯨꯔꯛꯀꯦ ꯇꯔ ꯑꯩ ꯀꯥꯎꯅ ꯄꯨꯔꯛꯇꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯩꯁꯥꯁꯦ ꯐꯖꯅ ꯐꯪꯗꯦꯕ ꯂꯩꯁꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯕꯨꯗꯤ ꯂꯩꯂꯥꯏꯒꯤ ꯏꯍꯨꯟ ꯄꯤꯈꯤꯕ ꯂꯣꯏꯔꯒ ꯖꯩꯒ ꯇꯧꯕꯗꯣ ꯏꯍꯨꯟꯗꯣ ꯄꯤꯈꯤꯕ ꯂꯣꯏꯕꯒꯤ ꯑꯗꯨꯗꯨꯅ ꯁꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯩꯅ ꯐꯃꯨꯡꯗ ꯀꯥꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤꯗꯤ ꯑꯌꯨꯛ ꯅꯤꯜ ꯂꯩꯕꯗꯤ ꯑꯗꯨ ꯂꯩꯁꯥꯗꯣ ꯅꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯅꯝꯗꯕ ꯇꯦꯂꯦꯕ ꯊꯥꯡꯉꯩ ꯁꯗꯥ ꯁꯦꯡꯅ ꯑꯕꯦꯝ ꯑꯩꯒꯤ ꯂꯣꯡ ꯃꯅꯤꯄꯨꯔꯗ ꯚꯤꯗꯤꯑꯣ ꯐꯪꯕ ꯑꯃꯗ ꯂꯩꯁꯥꯗꯣ ꯑꯗꯨꯗꯤ ꯅꯝꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯕꯦꯝ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯣꯔꯋꯥꯁ ꯇꯧꯔꯒ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯁꯤꯗꯥꯠ ꯅꯤꯉꯣꯝꯕꯝ ꯏꯆꯦ ꯀꯨꯀꯤ ꯖꯦꯁꯤꯀꯥꯒꯤ ꯈꯟꯅꯔꯛꯑꯣ ꯖꯦꯁꯤꯀꯥꯒ ꯈꯟꯅꯔꯛꯑꯣ ꯍꯣꯏ ꯖꯦꯁꯤꯀꯥꯗꯣ ꯈꯔꯗꯤ ꯉꯥꯡꯈꯔꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯜꯂꯣꯏꯅ ꯖꯦꯁꯤꯀꯥꯗꯣ ꯈꯔꯕꯨꯗꯤ ꯉꯥꯡꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯁꯨꯝ ꯑꯍꯥꯟꯕꯗ ꯖꯦꯁꯤꯀꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯃꯔꯣꯏꯒꯦ ꯈꯜꯂꯝꯃꯤ ꯀꯨꯀꯤ ꯅꯨꯄꯤꯒꯤꯁꯨ ꯁꯦꯝꯃꯔꯣꯏꯒꯦ ꯈꯜꯂꯝꯃꯤ ꯑꯗꯣ ꯀꯨꯀꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯃꯅꯤꯒꯤ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯦ ꯁꯦꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯐꯣꯟ ꯂꯥꯛꯏ ꯋꯥꯔꯧꯕꯤꯒꯅꯨ ꯀꯅꯥꯅꯣꯝ ꯐꯣꯟ ꯂꯥꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯀꯛꯊꯠꯂꯦ ꯂꯥꯏꯐ ꯂꯣꯏꯔꯒ ꯁꯤ ꯐꯣꯟꯁꯦ ꯊꯥꯒꯠꯆꯔꯛꯀꯦ ꯑꯁꯤ ꯖꯤꯄꯦ ꯅꯝꯕꯔꯗꯨꯒꯅꯤ ꯃꯣꯏꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏꯁꯦ ꯀꯩ ꯃꯃꯤꯡꯅꯣꯁꯦ ꯅꯈꯣꯟꯗꯨꯝ ꯂꯩꯖꯅꯨ ꯀꯩ ꯃꯃꯤꯡꯅꯣ ꯅꯤꯡꯊꯣꯏꯉꯝꯕꯤ ꯏꯆꯦ ꯀꯩꯅꯣꯝ ꯍꯥꯏ ꯑꯣ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯀꯛꯊꯠꯂꯦ ꯂꯥꯏꯐ ꯇꯧꯔꯤꯑꯕ ꯑꯗꯨ ꯅꯝꯕꯔꯗꯨꯒ ꯍꯧꯖꯤꯛ ꯁꯤꯗꯥꯛ ꯅꯤꯉꯣꯝꯕꯝ ꯏꯆꯦ ꯀꯨꯀꯤ ꯖꯦꯁꯤꯀꯥꯒꯤ ꯈꯟꯅꯔꯛꯑꯣ ꯍꯥꯏꯀꯣ ꯎꯝ ꯃꯩꯇꯩ ꯅꯣꯕꯤ ꯒꯦꯃꯤꯡ ꯍꯦꯔꯣ ꯅꯦꯅꯦ ꯌꯦꯁ ꯔꯥꯖ ꯀꯌꯥ ꯕꯣꯜ ꯔही है ꯍꯦꯜꯂꯣ ꯃꯅꯤपुरी ꯂꯥꯡꯉꯝꯕꯤ ꯋꯥꯏꯈꯣꯝ ꯎꯝ ꯇꯦꯜꯍꯩꯕ ꯑꯩꯁꯨ ꯀꯩ ꯁꯥꯎꯗꯅ ꯇꯧꯖꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯍꯣꯏ 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 ꯃꯌꯥꯝ ꯑꯗꯩ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯔꯥꯖꯖꯤ ꯁꯩꯇꯝꯖꯤꯠ ꯆꯣꯡꯊꯥꯝ ꯎꯝ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯏꯐꯔꯦ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯁꯩꯇꯖꯤꯠꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯣ ꯁꯩꯇꯝꯖꯤꯠ ꯁꯩꯇꯝꯖꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥꯋꯥꯏꯗ ꯂꯩꯔꯝꯃꯤꯕꯗꯨꯅꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯅ ꯑꯍꯟ ꯑꯃꯒꯤ ꯃꯆꯥ ꯑꯍꯨꯝ ꯄꯣꯛꯑꯝꯕꯗ ꯃꯆꯥ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯃꯥꯄꯟꯅ ꯁꯤꯈꯤꯕꯗꯣ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯈꯤ ꯈꯥꯃꯦꯟꯣꯛꯀꯤ ꯊꯧꯗꯣꯛꯇꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯥꯃꯦꯟꯣꯛꯇ ꯆꯠꯂꯨꯏ ꯈꯥꯃꯦꯟꯣꯛꯀꯤ ꯂꯩꯍꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯒꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯝꯃꯤ
ꯑꯗꯣ ꯃꯐꯝꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯩꯈꯨꯗꯣ ꯃꯨꯠꯍꯧꯗꯤꯔꯤꯑꯕ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯩꯈꯨꯗꯣ ꯃꯨꯠꯍꯧꯗꯤꯔꯤ ꯃꯩꯈꯨꯗꯣ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯅ ꯁꯪꯅ ꯈꯥꯃꯦꯟꯒꯤ ꯃꯐꯝꯗꯣ ꯑꯗꯣ ꯆꯪꯍꯟꯕ ꯄꯤꯔꯛꯇꯦꯕ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯑꯩꯈꯣꯏ ꯆꯪꯉꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛꯅ ꯍꯜꯂꯛꯄꯗꯣ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯦꯕ ꯑꯗꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯆꯪꯉꯒ ꯇꯛꯁꯜꯂꯤꯕꯁꯦ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯤꯁꯤꯅ ꯗꯦꯗꯤꯌꯥ ꯊꯃꯣꯏ ꯌꯥꯝꯅ ꯃꯥꯄꯟ ꯀꯣ ꯇꯦꯜꯍꯩꯕ ꯌꯨꯝꯅ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝꯅ ꯀꯃꯦꯟ ꯄꯥꯕꯤꯔꯤꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣꯗꯣ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯔꯦ 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 ꯏꯆꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯣꯏꯅ ꯂꯩꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯁꯛꯇꯣ ꯎꯗ꯭ꯔꯦ ꯃꯁꯛꯇꯣ ꯌꯥꯔꯦ ꯎꯗ꯭ꯔꯦ ꯇꯥꯃꯣ ꯍꯟꯖꯗꯦ ꯑꯩ ꯃꯁꯛ ꯌꯥꯝ ꯊꯤ ꯑꯩ ꯏꯀꯥꯏꯖꯩ ꯑꯩ ꯃꯅꯤꯄꯨꯔ ꯃꯤ ꯃꯥꯟꯗꯦ ꯃꯌꯥꯡ ꯁꯛꯇꯥ ꯇꯥꯏ ꯍꯥꯏꯗꯅ ꯎꯅꯤꯡꯗꯦ ꯏꯀꯥꯏꯖꯩ ꯃꯥꯗꯤ ꯃꯤꯇꯩ ꯃꯥꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯑꯗꯨꯒ ꯊꯃꯣꯏꯗꯤ ꯃꯤꯇꯩꯅꯤꯀꯣ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯔꯥꯝꯕꯥꯏ ꯆꯪꯗꯣꯔꯤꯕꯅꯤ ꯃꯇꯝ ꯃꯐꯝꯗꯨꯒ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯣꯖꯥꯏꯗ ꯑꯔꯥꯝꯕꯥꯏ ꯂꯤꯡꯈꯠꯀꯦ ꯁꯤꯗꯤ ꯈꯜꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯩ ꯇꯥꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯍꯩꯇꯕꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯍꯩꯕꯨꯗꯤ ꯍꯩꯇꯦꯅꯦ ꯑꯗꯨꯏꯁꯨ ꯑꯩ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯨꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯗꯤ ꯐꯣꯡꯗꯣꯛꯄꯅꯦꯕꯀꯣ ꯕ꯭ꯔꯪ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯅꯣ ꯊꯥ ꯏꯕꯦꯝꯃ ꯏꯆꯦꯕꯨ ꯍꯛꯁꯅꯤꯕꯤ ꯍꯛꯁꯅꯤꯕꯤꯅ ꯍꯥꯏ ꯖꯦꯁꯤꯀꯥꯒꯤ ꯄꯤ ꯇꯩꯊꯣꯛꯅꯕ ꯃꯣꯖꯥꯗꯣ ꯁꯣꯏꯗꯅ ꯄꯤꯅꯤꯡꯈꯔꯦꯗ ꯍꯥꯏ ꯄꯥꯏꯅꯤꯡꯈꯔꯦꯗ ꯍꯥꯏ ꯁꯥꯎꯅꯤꯡꯉꯛꯄ ꯈꯣꯡꯄꯥꯛꯀ ꯎꯠꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯁꯥꯎꯅꯤꯡꯅ ꯑꯗꯩꯗꯤ ꯑꯕꯦꯝꯅꯥꯏ ꯃꯃꯥ ꯀꯨꯀꯤ ꯃꯆꯥ ꯃꯆꯥ ꯀꯩꯁꯨ ꯂꯩꯇꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤ ꯋꯥꯈꯜꯁꯤꯒꯤ ꯅꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯀꯌꯥ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯃꯣꯏꯅ ꯏꯗꯣꯏꯅꯣꯗ ꯈꯟꯅꯤꯡꯕꯗꯣ ꯈꯟꯖꯁꯅꯨꯀꯣ ꯌꯦꯡꯉꯨ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯑꯩꯉꯣꯟꯗꯩꯁꯨ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯁꯤꯒ ꯍꯧꯖꯤꯛ ꯄꯤꯟ ꯍꯧꯖꯤꯛ ꯇꯧꯕ ꯂꯥꯏꯐꯇ ꯅꯝꯕꯔꯗꯣ ꯍꯥꯏꯈꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯧꯕ ꯃꯤꯇꯩ ꯆꯪꯉꯤꯁꯤꯡꯁꯨ ꯍꯧꯖꯤꯛ ꯈꯪꯅꯕ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯊꯥ ꯏꯕꯦꯝꯃ ꯏꯆꯦꯁꯨ ꯂꯩꯔꯤꯀꯣ ꯑꯃꯨꯛꯀꯁꯨ ꯃꯔꯛꯇ ꯋꯥ ꯑꯃ ꯍꯥꯏꯍꯧꯒꯦ ꯑꯩꯅ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯔꯩꯕ ꯏꯆꯤꯜ ꯑꯉꯝꯕ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝꯕ ꯑꯔꯩꯕ ꯍꯥꯏꯅꯨꯀꯣ ꯑꯔꯩꯕ ꯑꯉꯝꯕ ꯍꯥꯏꯌꯨꯔꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯁꯤꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯒ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯟꯕ ꯊꯥ ꯏꯕꯦꯝꯃ ꯏꯆꯦꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤꯀꯣ ꯀꯨꯀꯤꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯦ ꯑꯔꯣꯏꯕꯤꯗ ꯈꯨꯠꯂꯥꯏꯅꯦꯕ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯕꯣꯝꯗꯒꯤ ꯅꯣꯡꯃꯩꯗꯒꯤ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯣꯏ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯒ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯏꯅ ꯊꯥꯛ ꯃꯌꯥꯝ ꯍꯦꯟꯅ ꯄꯥꯏꯔꯤꯕꯅꯦꯕ ꯃꯣꯏꯅ ꯆꯤꯡ ꯃꯊꯛꯇꯁꯨ ꯂꯩꯔꯤꯕꯅꯦꯕ ꯅꯣꯡꯃ ꯇꯛꯄꯗ ꯃꯍꯤ ꯆꯤꯠꯂꯤꯗꯣ ꯑꯗꯨꯒ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯣꯏꯅ ꯀꯥꯞꯊꯔꯛꯏꯕ ꯑꯩꯈꯣꯏꯅ ꯆꯤꯡ ꯃꯈꯥꯗꯒꯤ ꯗꯤꯐꯦꯟꯁ ꯇꯧꯔꯤꯕ ꯑꯗꯣ ꯃꯣꯏꯗꯤ ꯃꯈꯥꯗꯒꯤ ꯀꯌꯥꯝ ꯂꯥꯏꯅ ꯃꯊꯛꯇꯒꯤ ꯀꯌꯥꯝ ꯂꯥꯏꯅ ꯀꯥꯞꯊꯔꯛꯏ ꯃꯈꯥꯗ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗꯒꯤ ꯀꯌꯥꯝ ꯋꯥꯅ ꯃꯊꯛꯇ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯇꯧꯔꯦꯕ ꯑꯗꯨꯒ ꯁꯤꯕꯒꯤ ꯁꯔꯨꯛꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯍꯦꯜꯂꯤꯑꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯨꯝꯅ ꯆꯤꯡꯊꯛꯇꯤ ꯀꯥꯞꯄꯛꯄꯗꯅꯦꯕ ꯒ꯭ꯔꯥꯎꯟꯗ ꯐꯨꯅꯁꯤ ꯒ꯭ꯔꯥꯎꯟꯗ ꯀꯥꯞꯅꯁꯤ ꯒ꯭ꯔꯥꯎꯟꯗ ꯁꯤꯅꯁꯤ ꯒ꯭ꯔꯥꯎꯟꯗ ꯍꯥꯠꯅꯁꯤꯕ ꯑꯗꯨ ꯃꯣꯏꯁꯤ ꯀꯩ ꯑꯣꯏꯒꯅꯤ ꯑꯕꯦꯝꯅ ꯍꯥꯏꯕ ꯃꯃꯥ ꯀꯨꯀꯤ ꯃꯆꯥ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯕꯦꯝꯅ ꯃꯃꯥ ꯖꯦꯁꯤꯀꯥꯒꯤ ꯑꯗꯩ ꯗꯤꯄꯛ ꯁꯤꯡ ꯏꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯩ ꯊꯥꯒꯠꯆꯔꯤ ꯗꯤꯄꯛꯄꯨ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟ ꯂꯥꯏꯛ ꯇꯧꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯕꯦꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯃꯃꯥ ꯖꯦꯁꯤꯀꯥꯒꯤ ꯄꯤ ꯇꯩꯊꯣꯛꯅꯕ ꯃꯃꯥꯅ ꯃꯣꯖꯥ ꯄꯤꯕꯗꯣ ꯑꯁꯦꯡꯕꯩ ꯄꯤꯅꯤꯡꯉꯦ ꯍꯣꯏ 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 ꯑꯁꯦꯡꯕꯩ ꯄꯤꯅꯤꯡꯉꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯗꯤ ꯑꯁꯨꯝ ꯃꯇꯦꯡ ꯇꯧꯕ ꯉꯁꯥꯏ ꯂꯦꯞꯇ꯭ꯔꯤ ꯂꯩꯕꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯤꯡ ꯑꯅꯧꯅ ꯍꯥꯏꯕꯅꯤ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯐꯇ ꯂꯥꯛꯆꯕꯅꯤ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯤꯟ ꯇꯧꯅ ꯇꯧꯃꯤꯟꯅꯁꯤ ꯂꯩꯕꯅꯤ ꯅꯝꯕꯔꯗꯣ ꯑꯩꯅ ꯅꯝꯕꯔ ꯑꯃ ꯐꯣꯟ ꯄꯦ ꯄꯤꯟ ꯇꯧꯖꯈꯤꯕꯅꯤ ꯅꯝꯕꯔꯁꯤꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯛꯎ ꯋꯥꯔꯧꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯂꯤꯁꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯀꯅꯤ ꯑꯩ ꯑꯁꯤꯒ ꯆꯪꯉꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯞꯗꯦꯠ ꯊꯝꯃꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯂꯤꯁꯇꯣ ꯀꯃꯦꯟ ꯄꯥꯔꯁꯤ ꯀꯌꯥꯝꯅꯣ ꯀꯔꯤꯅꯣ ꯀꯅꯥꯅ ꯁꯤꯟꯅꯐꯝꯗꯣ ꯑꯗꯨꯕꯨ ꯎꯠꯂꯛꯀꯅꯦꯕ ꯀꯃꯦꯟ ꯇꯥꯔꯁꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯃꯣꯠꯇꯣ ꯇꯥꯔꯒꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯅꯤ ꯏꯆꯦꯁꯨ ꯏꯕꯥꯏꯁꯨ ꯐꯖꯩꯗ ꯑꯁ ꯑꯩ ꯐꯖꯩ ꯍꯥꯏꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯃꯤꯔꯤꯁ ꯄꯨꯔꯤ ꯃꯥꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯇꯦꯜꯍꯩꯕ ꯁꯗꯣꯛꯐꯝ ꯎꯝ ꯑꯕꯦꯝ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯂꯒ ꯐꯨꯜꯕꯥꯁ ꯇꯧꯔꯒ ꯀꯃꯦꯟ ꯌꯥꯔꯦ ꯑꯃ ꯃꯈꯥ ꯇꯧꯕꯤꯔꯝꯃꯣ ꯄꯥꯔꯣ ꯔꯣꯕꯥꯔꯠ ꯍꯩꯁꯅꯥ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯔꯣꯕꯥꯔꯠ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯅꯥꯎ ꯔꯣꯕꯥꯔꯠ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯉꯁꯤ ꯑꯦꯜꯕꯤꯁꯤꯒ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨꯡ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯔꯝꯃꯣ ꯍꯥꯏꯅ ꯂꯥꯏꯐꯇ ꯂꯥꯛꯆꯕꯅꯤ
mayamdi hanadagi su mateng to leptri ko hojik su mateng khajik tanga to biu haina live se laksebani comment live comment pa थाइबे मा से वराव या देखो हन्दी वइनी तो वराव या दे मिंग पादा दि खंग रे बको युमनाम इनाउ अनिमक मपु माना थौजान बिसनु इनाउ अनिमक याय फरकु लाइव एंगली इसेसु थागचरी इचे इचे हाइबा अदुमा थुंबो इजेगे अदो इचे हुजिकी लेसादो मणिपुर दे लेबसे कमाइना लेगे अखोय कदाय दे लेइनो लेसा से को हंदक लापदि प्रोडक्ट आई हंदक चटपदुगो प्रोडक्ट तोरगा काउरे अदुना प्रोडक्ट रे अदुना आई अमुका मो मणिपुर से चकी आइना खले आई पेन दबा म्याम उरे इको आइना ने आइना मणिपुर से नुसी दबा तारे नमोदा लालक से थारा इबुगी पास पासे थारे ने आई थबक संगे उपाय लेते माने थबक अखोय थबक से युंगी सु थादोप यादबनिना को माना आगाम से इगा स्कूल चलीबनिना माना नंग चलुरो इमा लेबागी तमक्तदी नंग चलु अइना नंगोन अयाबा पीरि आइना माना थाबदि ngasi ina chatpa ngambaniaba yumgi nupi amana hekta yumdagi yumbudagi permission yauna thokpadi ngamba natiaba aduna mana ima lebaki tamakta khoina hujik chatradi karma matangda chatoino ina mana ingu thauna pibade ina chatpa ngamak na ngasi si ima lebaki ibung yupasing unaba ngambaniaba ado khunga iba chingrak chiya da leba khunga iba ibung yupasing bugo अखोगी लेरिबा इमा सिंग इचे सिंग मयाम नसु सुम तोय तोयना अवार पा येंजनबिरी अदु रेसु अमुकसु हना चिंगरक चिया द लेबि बु युपा सिंगबु मतम खुदिंग मक्ता अवार पा येंजनबिउ अदुगा अवार पा करि लेगे हाइना अखोय मयामना येंजनमिनसि हाइना ngasi aina ngasi gi LBC ga कुकी हेरा मेसेज हम लाएबा LBC ga aina pin tawjabani ibung yupa ichinaw mayam punamakta gi mateng khajitang nijari mayam punamak nangam mateng khajitang happy ramu tawbiru comment yam lai comment para ke ichinaw mayam हम लाएबा अबेम नै ममा सु मोय द सही रसु मोय मोय गी ब्रेन अदु दसु लौसन दो लेत्रे ngang laga kana no ne ne kana dabani hai mane ko chumi de to jungang de khara ya da ba saitan jip chongtham isema kuki se kayam kuina manga khangi haiba yenge pangkui kuiroi da isema kuiro oi oi ko mi te ya tho me am leiri si di ko mi te ya tho me am leiri abem nei mama nasadi kuki nupi singse pen na laman khumninge khongda ibung yupa me am na khomai mathau tarakpada akhoi su apun boina lepkani hujing hujing ibung yupa singna akhoi gi tamakta back support na phana lepi abako akhoina ningdagi ibung yupa sing mu inghat pa lepa ya de ba akhoina su back support lepa ya de ba ise kayam kuina leiramge numit tarungi le mane ai numit tarungi rom leirammi hana mu chang ibung yupa sing na hajing lei ise ko iche sing ima sing icha sing leiriba me am noi aina akhoi leiri noi nuaina wa da ge noi awaba wa ga noi pothau aina khoi bu ngasi asmai thamaga ibung yupa sing na lan marakta नोमी मरु मरक्तने अब लेरिबसे अखोगी तमक्तनी अखोगी अथौबो मयामना थवाई पोंथाओ खिरबदो मोगी कानाबा कैसुम लेते करी सुम लेते मोगी कानाबा सन हेमाम नेने मितेगी तमक्तनी ने मोइना ngasi थवाइना पोंथाओ रिबसे अखोगी तमक्तनी कुकी नुपीदो खोम मजा नते वाइते न नुरादनो ममाइदो तपो वाइ सैतम जिन चोंथाम न हाय नुपी कैथेल दा यावबनी इसेमाय नै सलु दुन हर को याला नुपी कैथेल दा खंगदे आई हदक चंगमी इमा सिंग उनरे इमा सिंग उनरे मथंग अमुकसु लाकेना खल्ली इमा सिंग गिसुको अइना गिफ्ट खरा पिनिंग बले इमा सिंग दसु गिफ्ट आइडी अतांग मते दा खो सामगी चामना अहावबदो पिकेट अमम तंग पिथक पिनिंग बले इमा सिंग दसु जगन्ना हाइबा इते मा मैते लान ngamge khalladi isogi damakta asumagi damakta siba की दबा दरकार ओइ खली लाई की कंपलसरी मथौताई चुमी अदुना ngasi लेपिबा ibung ipa khunga iba singse ko thawai pamu da ge ngasi ima leba ki tamakta mite phuri bijati ki tamakta ne na kathok paga loina thoi bani aba khun kukina landar e kukina nomai ka pe hara pada ko khunga pa thoi ba do mafam do nomai murum rak ta chali ne ba thona do khanbiu moi gi mathona do khanbiu ba hoji आई यूनिफॉर्म से चले ड्रेस से चले आराम ibung yupa sang ड्रेस से चली बसे ड्रेस तो सेलक पदा मोइने सेलिबा मोइ थौना दो
ꯑꯩꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯄꯛꯏꯕ ꯃꯔꯛꯁꯤꯗ ꯆꯪꯁꯤꯟꯗꯣꯔꯤꯕꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯊꯧꯅꯥꯗꯣ ꯈꯟꯕꯤꯌꯣꯕ ꯑꯗꯨ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯁꯤꯕ ꯅꯥꯕ ꯀꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯏꯕꯨꯡ ꯏꯄꯥꯁꯤꯡꯅ ꯊꯣꯛꯏꯕꯁꯦ ꯀꯠꯊꯣꯛꯄ ꯃꯔꯤꯟ ꯃꯣꯏꯒꯤ ꯊꯧꯅꯥꯁꯦ ꯑꯁꯤ ꯑꯝꯇ ꯈꯟꯖꯤꯜꯂꯒ ꯌꯦꯡꯕꯤꯌꯣꯕ ꯑꯕꯦꯝꯅ ꯃꯃꯥ ꯅꯆꯥꯁꯨ ꯄꯩꯁꯥ ꯇꯨꯡꯁꯤꯟꯖꯔꯒ ꯏꯕꯨꯡ ꯑꯔꯥꯝꯕꯥꯏꯁꯤꯡꯒꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤꯅꯤ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝꯅ ꯏꯆꯦꯃ ꯆꯝꯕ ꯄꯨꯈ꯭ꯔꯤꯒꯤ ꯑꯁꯦꯡꯕ ꯏꯆꯝ ꯆꯝꯕ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤꯒꯤ ꯑꯁꯦꯡꯕ ꯂꯩꯄꯥꯛ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯂꯩꯄꯨꯛꯇꯣ ꯀꯣꯔꯧ ꯏꯄꯥꯗ ꯀꯠꯂꯒ ꯅꯝꯕꯤꯌꯨ ꯂꯩꯕꯥꯛꯇꯣ ꯀꯠꯂꯒ ꯍꯣꯏ 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 ꯑꯁꯦꯡꯕ ꯍꯣꯏ ꯍꯣꯏ ꯃꯐꯝꯗꯩ ꯂꯧꯋꯦꯕ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯔꯧ ꯏꯄꯥꯗ ꯃꯅꯤꯄꯨꯔꯗ ꯀꯠꯂꯒꯀꯣ ꯍꯟꯗꯛ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯥ ꯏꯕꯦꯝꯃ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯛꯁꯃꯤꯕꯤꯅ ꯍꯥꯏꯕ ꯖꯦꯅꯤꯕꯤ ꯍꯥꯏꯕꯅꯦꯀꯣ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯂꯥꯛꯄꯤꯔꯝꯕꯗꯣ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯎꯅꯁꯤ ꯊꯦꯡꯅꯁꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯦꯡꯅꯁꯤ ꯃꯤꯡꯁꯦ ꯇꯝꯐꯥ ꯈꯦꯇ꯭ꯔꯤ ꯇꯝꯐꯥ ꯈꯦꯇ꯭ꯔꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯇꯝꯐꯥ ꯈꯦꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯄꯗꯨꯔꯣ ꯍꯥꯏꯅ ꯂꯩꯕꯗꯨꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯣ ꯈꯪꯉꯦ ꯁꯤꯗ ꯈꯪꯉꯦ ꯈꯪꯉꯦ ꯍꯅꯨꯕꯤ ꯈꯪꯉꯦ ꯍꯣꯅꯤꯕꯤ ꯍꯥꯏꯅ ꯊꯝꯕꯅꯤ ꯑꯗꯨꯗꯤ ꯇꯝꯐꯥ ꯈꯦꯇ꯭ꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯝꯐꯥ ꯂꯥꯛꯅꯔꯤꯕꯅꯤ ꯈꯦꯇ꯭ꯔꯤꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯀꯃꯦꯟ ꯂꯥꯛꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯒꯗꯕꯅꯤꯗꯣ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥ ꯈꯦꯇ꯭ꯔꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗꯩꯅꯤ ꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯦꯅꯤ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯦꯡꯉ ꯀꯃꯦꯟ ꯄꯤ ꯂꯩꯔꯕꯅꯤ ꯑꯦꯒꯦꯁꯤꯡꯅ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯁꯦ ꯑꯅꯤꯔꯛ ꯁꯨꯔꯝꯃꯅꯤꯀꯣ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯅꯨꯡꯗ ꯍꯟꯗꯛ ꯑꯅꯤꯔꯛ ꯂꯥꯟ ꯃꯅꯨꯡꯗ ꯂꯥꯛꯄꯁꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯃꯥꯡꯒꯤꯗꯤ ꯃꯁꯤꯡ ꯂꯥꯟ ꯂꯩꯇꯦ ꯃꯃꯥꯡꯗꯗꯤ ꯆꯍꯤꯒꯤ ꯑꯁꯨꯝ ꯂꯥꯛꯅ ꯆꯠꯂꯦꯕ ꯂꯩ ꯆꯍꯤꯒꯤ ꯂꯥꯛꯅ ꯂꯩ ꯑꯗꯣ ꯂꯥꯟꯁꯤꯒꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯃꯌꯥꯝ ꯃꯔꯨꯞ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯆꯠꯂꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯏ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯆꯠꯄꯗꯗꯤ ꯇꯤꯟꯅꯔꯝꯕ ꯏꯕꯨꯡ ꯏꯄꯥ ꯃꯔꯨꯞꯁꯤꯡꯗꯨꯒ ꯎꯅꯕ ꯃꯇꯝ ꯐꯪꯈꯤꯗꯦ ꯑꯗꯨꯅ ꯍꯟꯗꯛ ꯆꯠꯄꯗꯗꯤ ꯅꯣꯡꯃꯈꯛ ꯃꯌꯥꯝꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯅꯣꯡꯃꯈꯛ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯏ ꯆꯠꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯁꯩꯇꯝꯖꯤ ꯆꯣꯡꯊꯥꯝꯅ ꯂꯩꯁꯥꯗꯣꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯍꯥꯏꯕꯅꯤ ꯑꯣ ꯂꯩꯁꯥꯗꯣ ꯑꯣ ꯍꯣꯏ 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 ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯍꯥꯏꯕꯅꯤ ꯍꯥꯏꯀꯣ ꯊꯥꯒꯠꯆꯔꯤ ꯀꯩꯊꯦꯜꯗ ꯂꯩꯕꯅꯦꯕ ꯖꯦꯅꯤꯇꯥꯒꯤꯅ ꯀꯨꯀꯤꯅ ꯐꯥꯎꯗꯅ ꯀꯌꯥꯝ ꯐꯥꯎꯗꯣꯏꯅꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯨꯀꯤꯅ ꯐꯥꯎꯅ ꯀꯌꯥꯝꯅ ꯐꯥꯎꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯂꯣꯏꯕꯩ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ ꯃꯣꯏꯅ ꯐꯥꯎꯅ ꯀꯌꯥꯝꯅ ꯐꯥꯎꯗꯣꯏ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯄꯣꯡ ꯍꯋꯥꯏꯅ ꯎꯌꯥꯟꯗꯒꯤ ꯍꯦꯟꯗꯦ ꯍꯥꯏꯗꯣꯏꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯄꯣꯡ ꯍꯋꯥꯏꯅ ꯎꯌꯥꯟꯗꯒꯤ ꯍꯦꯟꯗꯦ ꯆꯨꯝꯃꯤ ꯀꯦꯀꯦ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦ ꯀꯦꯀꯦ ꯀꯦꯀꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗꯩ ꯑꯃꯨꯛꯀ ꯅꯤꯖꯔꯒꯦ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯇꯧꯕꯤꯔꯤꯕ ꯄꯤꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯄꯤꯟꯗꯣ ꯃꯇꯦꯡ ꯈꯖꯤꯛ ꯂꯩꯔꯤꯕ꯭ꯔꯣ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯗꯣ ꯂꯥꯏꯐꯁꯤꯁꯨ ꯃꯌꯥꯝꯅ ꯈꯇꯪ ꯈꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯔꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯇꯩ ꯆꯪꯉꯛꯀꯗꯕ ꯃꯤꯇꯩ ꯑꯇꯩꯁꯨ ꯆꯪꯉꯛꯄꯗ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯈꯛꯇꯪ ꯅꯤꯖꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯔꯒꯗꯤ ꯉꯁꯤ ꯂꯥꯏꯐꯁꯤꯁꯨ ꯈꯇꯪ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯛꯄꯁꯦ ꯑꯗꯩ ꯂꯥꯏꯐꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕ ꯉꯝꯗꯦ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯁꯨꯡ ꯉꯝꯗꯕ ꯑꯅꯤꯃꯛꯅꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯒ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯐ ꯁꯥꯟꯅꯅꯔꯤꯀꯣ ꯃꯣꯏꯁꯨ ꯂꯥꯏꯐ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯄ ꯉꯝꯗꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯈꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯣꯕꯤ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯀꯅꯥꯅꯣ ꯂꯩꯔꯒꯗꯤ ꯁꯣꯕꯤ ꯂꯨꯋꯥꯡ ꯁꯣꯕꯤ ꯁꯤꯡꯍ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯁꯦ ꯏꯆꯦ ꯑꯩꯅ ꯀꯧꯏ ꯁꯣꯕꯤꯁꯦ ꯀꯅꯥꯅꯣ ꯁꯣꯕꯤꯁꯦ ꯀꯩꯅꯣꯗꯣ ꯑꯦꯁ.ꯑꯥꯔꯗꯣ ꯅꯠꯇ꯭ꯔꯥ ꯁꯣꯕꯤ ꯑꯦꯁ ꯑꯥꯔ ꯑꯣꯏꯔꯝꯅꯤ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯒ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯁꯤ ꯍꯥꯏꯅ ꯑꯦꯜꯕꯤꯁꯦ ꯀꯦꯀꯦꯁꯤꯡꯅ ꯂꯥꯛꯆꯕꯅꯤ ꯏꯆꯦ ꯗꯦꯠ 1ꯒꯤ ꯃꯇꯨꯡꯗ ꯍꯥꯞꯆꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯍꯪꯉꯤꯕ ꯌꯥꯅꯤ ꯀꯩꯅꯣ ꯍꯔꯥꯎ ꯀꯩꯁꯨꯝ ꯍꯔꯥꯎꯅ ꯀꯥꯏꯗꯦ ꯍꯥꯞꯄꯤꯔꯛꯎ ꯑꯩ ꯖꯅꯋꯥꯔꯤ ꯊꯥꯁꯤꯃ ꯑꯁꯤꯃ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯃ ꯁꯤ ꯊꯝꯒꯦ ꯐꯣꯟ ꯄꯦꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯉꯁꯥꯏ ꯇꯥꯟꯅꯕꯗꯗꯤ ꯐꯦꯕꯋꯥꯔꯤ ꯂꯥꯁ ꯐꯥꯎ ꯍꯥꯞꯄꯨ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯐꯖꯔꯒ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯁꯦꯡꯕꯤꯅ ꯍꯥꯏꯕꯗꯣ ꯃꯇꯦꯡꯁꯦ ꯈꯇꯪ ꯈꯤꯇꯪ ꯌꯥꯝꯅ ꯁꯦꯟꯐꯝꯗꯣ ꯆꯥꯎꯔꯒ ꯁꯦꯟꯐꯝꯁꯦ ꯈꯇꯪ ꯌꯥꯝꯅ ꯇꯧꯍꯟ ꯅꯣꯏ ꯊꯕꯛ ꯀꯥꯟꯅ ꯗꯣꯅꯦꯁꯟ ꯇꯧ ꯌꯦꯡꯅꯔꯤꯕ ꯑꯩꯅ 10,000 ꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯀꯩꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯟꯅꯗꯦꯕ ꯄꯣꯠ ꯆꯩ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 200-300 ꯌꯧꯔꯦ ꯃꯌꯥꯝ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯜ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 200-300 ꯌꯧꯔꯦꯕ ꯑꯗꯣ 1,000 ꯑꯩꯅ 10,000 ꯄꯤꯔꯨꯔꯒ ꯀꯌꯥꯈꯛ ꯂꯥꯛꯀꯅꯤ ꯀꯥꯟꯅ ꯐꯪꯗꯦ 1,000ꯗ ꯃꯔꯤꯈꯛ 1,000ꯗ 3 ꯑꯣꯏꯗꯤ ꯀꯌꯥ ꯈꯛ ꯂꯥꯛꯀꯅꯤ 90 ꯈꯛ 90 ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯁꯨꯝ ꯋꯥꯔꯤ ꯑꯣꯄꯦꯟꯁꯦ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯃꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯟꯗꯦꯅꯀꯣ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯑꯥꯂꯨ ꯇꯤꯜꯍꯧ ꯑꯁꯨꯃꯥꯏꯅ ꯄꯣꯠꯂꯝꯗꯣ
ꯑꯗꯨꯒꯤ ꯃꯃꯜꯁꯦ ꯑꯃꯗ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝ ꯆꯪꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯗꯤ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝ ꯇꯥꯔꯛꯄ ꯄꯣꯠꯁꯤꯅ 10,000 ꯈꯛꯅ ꯑꯩꯅ ꯄꯤꯔꯨꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦ ꯆꯔꯥ ꯑꯃꯕꯨ ꯐꯥꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯅ ꯆꯔꯥ ꯐꯥꯍꯟꯅꯤꯡꯉꯤ ꯈꯖꯤꯛꯇꯪ ꯌꯥꯝꯍꯟꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯂꯥꯏꯐꯁꯤꯒ ꯋꯥꯍꯩ ꯁꯣꯏꯈꯤꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯎ ꯁꯣꯕꯤꯁꯤꯡ ꯑꯣꯐꯤꯁꯤꯌꯦꯜ ꯍꯣꯏ ꯁꯤ ꯑꯦꯁꯥꯔꯅꯦ ꯁꯣꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯑꯗꯣ ꯑꯦꯁꯥꯔ ꯏꯅꯥꯎ ꯄꯤꯟꯗꯣ ꯀꯨꯏ ꯂꯩꯕ꯭ꯔꯥ ꯂꯩꯔꯝꯃꯔꯣꯏꯗ ꯑꯩꯅ ꯄꯤꯟ ꯇꯧꯔꯝꯕ ꯅꯝꯕꯔꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯁꯣꯕꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯛꯎ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯃꯤꯟꯅꯁꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯉꯝꯕ ꯍꯥꯏꯁꯤꯒ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯉꯝꯕ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯅꯁꯨ ꯑꯉꯝꯕ ꯁꯦꯟ ꯈꯥꯏꯔꯒ ꯃꯇꯦꯡ ꯇꯧꯁꯜꯂꯤ ꯄꯥꯡꯒꯜꯒꯤ ꯃꯇꯦꯡ ꯁꯦꯜꯒꯤ ꯃꯇꯦꯡ ꯁꯦꯜꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯄꯥꯡꯒꯜꯁꯨ ꯃꯊꯧ ꯇꯥꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯨ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯅ ꯎꯠꯂꯛꯄꯗ ꯃꯣꯏꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯁꯛꯇꯝꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯆꯦ ꯃꯌꯥꯝꯗꯒꯤ ꯄꯣꯠ ꯃꯇꯦꯡ ꯈꯖꯤꯛ ꯌꯣꯜꯂꯤꯕꯁꯤꯡꯗꯁꯨ ꯃꯃꯜꯗꯣ ꯇꯥꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯀꯗꯥꯏꯗꯤ ꯃꯣꯏꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯂꯧꯔꯤꯅꯤ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯄꯤꯟ ꯇꯧ ꯕ꯭ꯂꯦꯛꯇꯩ ꯂꯧꯔꯕꯅꯤꯅ ꯄꯣꯠꯇꯣ ꯇꯥꯡꯉꯦ ꯑꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯦꯛꯇꯩ ꯂꯧꯔꯕꯅꯤꯅ ꯄꯣꯠꯇꯣ ꯇꯥꯡꯉꯦ ꯍꯩꯅ ꯇꯧꯈꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯑꯃ ꯇꯧꯒꯦ ꯈꯪꯗꯦ ꯂꯩꯗꯣꯏꯅꯤ ꯃꯥꯡꯉꯣ ꯇꯧꯒꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯨꯊꯣꯛꯏꯅꯤ ꯁꯣꯝꯗ ꯍꯣꯏꯑꯕ ꯂꯩꯅꯦꯕ ꯂꯩꯔꯤꯁꯨ ꯑꯃꯨꯛꯀ ꯇꯧꯕꯣ ꯃꯥ ꯃꯊꯛ ꯀꯥꯔꯝꯃꯗꯤ ꯀꯥꯔꯣꯏ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯑꯥ ꯁꯨꯝ ꯂꯩꯗꯣꯏꯅꯦꯕ ꯂꯩꯗꯣꯏꯔꯣ ꯈꯪꯗꯦ ꯑꯣ ꯂꯩꯌꯦ ꯂꯩꯅꯤ ꯕꯦꯛꯇꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤ ꯑꯁꯨꯝ ꯑꯦꯜꯕꯤꯁꯦ ꯂꯥꯛꯄꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝ ꯉꯝꯃꯒꯗꯤ ꯂꯥꯛꯆꯒꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯄ ꯉꯝꯗꯦ ꯑꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣꯀꯣ ꯌꯥꯝꯅ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯅꯨꯄꯤ ꯃꯁꯦꯟ ꯐꯨꯒꯥꯏꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯨꯅꯤꯡꯉꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯖꯦꯁꯤꯀꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯧꯁꯥꯕꯤ ꯑꯣꯏꯅ ꯖꯦꯁꯤꯀꯥꯁꯤꯒ ꯐꯨꯅꯤꯡꯉꯤ ꯐꯨꯅꯕ ꯃꯤꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦꯍꯦ ꯅꯨꯡꯁꯤꯅꯤꯃꯥ ꯖꯦꯁꯤꯀꯥꯁꯤꯒ ꯑꯩꯈꯣꯏꯁꯤꯒ ꯑꯩ ꯍꯌꯦꯡ ꯑꯩꯈꯣꯏꯁꯤꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯕꯖꯥꯔ ꯑꯆꯧꯕ ꯑꯃ ꯐꯝꯃꯦꯕ ꯑꯗꯨꯒ ꯏꯃꯥꯁꯦ ꯆꯍꯤꯁꯦ 30ꯔꯣꯝ ꯁꯨꯅꯤꯡ ꯁꯨꯃꯥꯡ ꯇꯧꯔꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯃꯥ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯈꯠꯅꯔꯤꯕꯁꯦ ꯏꯃꯥ ꯂꯥꯟ ꯄꯥꯡꯕ ꯆꯠꯁꯤꯔꯣꯏ ꯆꯠꯇꯣꯔꯤꯕꯅꯤꯅꯦ ꯆꯠꯇꯣꯔꯤꯕ ꯁꯥꯃꯨꯗ ꯐꯨꯕ ꯉꯝꯕ ꯅꯨꯄꯤꯅꯤꯅꯦ ꯑꯩꯁꯦ ꯀꯨꯀꯤ ꯀꯌꯥꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅꯤꯗꯤ ꯐꯨꯗꯠꯄꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯔꯛꯄ ꯑꯦꯀꯦꯁꯤꯡ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ ꯖꯥꯠꯂꯣ ꯌꯥꯎꯗꯕ꯭ꯔꯥ ꯃꯅꯤꯄꯨꯔꯁꯤꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯀꯩ ꯇꯧꯅꯤ ꯕꯤꯖꯤꯅꯦꯁꯅꯤꯅ ꯍꯣꯏ ꯑꯦꯀꯦ ꯏꯅꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯦꯀꯦ ꯏꯅꯥꯎꯅꯁꯨ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯍꯧꯖꯤꯛ ꯈꯔꯅꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤ ꯏꯅꯥꯎꯗꯨꯅ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜꯗꯣ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯍꯦ ꯑꯗꯨꯒ ꯆꯥꯈꯤꯕ ꯊꯃꯣꯏꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯉꯁꯤꯁꯨ ꯃꯤꯠꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯎꯅꯔꯝꯒꯅꯤꯀோ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯔꯒ ꯅꯣꯛꯄꯒꯨꯝ ꯑꯗꯨꯒꯩꯗꯤ ꯅꯤꯡꯉꯝꯗꯕꯁꯦ ꯃꯥꯅ ꯅꯤꯡꯉꯝꯗꯕꯁꯦ ꯑꯩ ꯈꯨꯠꯁꯤꯒ ꯄꯣꯠꯆꯩꯁꯦ ꯐꯖꯅ ꯄꯨꯔ ꯆꯪꯉꯝꯃꯗꯤ ꯑꯩ ꯈꯨꯠꯁꯤꯒ ꯄꯣꯠꯆꯩꯁꯦ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯗꯤ ꯀꯨꯀꯤ ꯀꯌꯥ ꯑꯩꯅ ꯉꯁꯤ ꯇꯨꯍꯠꯄ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯥꯛꯄ ꯑꯃ ꯌꯥꯎꯔꯒ ꯑꯗꯨꯒ ꯃꯥꯅ ꯃꯐꯝꯗꯨꯒꯤ ꯆꯦꯟꯊꯣꯛꯇꯒꯤ ꯃꯐꯝꯗꯨꯒ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯂꯧꯈꯤꯕꯗꯣ ꯃꯩꯇꯩꯅ ꯅꯤꯡꯍꯟꯅ ꯆꯦꯟꯈꯤ ꯂꯥꯟꯗꯒꯤ ꯅꯤꯡꯍꯟꯅ ꯆꯦꯟꯈꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤꯀோ ꯃꯐꯝꯗꯨꯒ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯟ ꯂꯧꯈꯤꯕꯗꯣ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯅ ꯆꯠꯈꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯣ ꯊꯃꯣꯏꯁꯦ ꯀꯥꯏꯔꯤ ꯌꯥꯝꯅ ꯑꯆꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯔꯨ ꯂꯣꯏꯈꯔꯦ ꯍꯥꯏꯔꯤꯕ ꯑꯊꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯕꯨꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯆꯥ ꯑꯣꯏꯔꯤꯕ ꯑꯊꯧꯕꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯒꯣꯔꯃꯦꯟꯅ ꯀꯩ ꯄꯤꯒꯅꯤ ꯀꯅꯥꯝꯅ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯥꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯉꯥꯛꯑꯝꯃꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯊꯧꯕ ꯀꯌꯥ ꯀꯌꯥ ꯂꯩꯔꯦꯅ ꯁꯛ ꯇꯥꯛꯑꯝꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨꯝ ꯂꯩꯈꯤꯗꯦ ꯀꯥꯟꯅꯕ ꯀꯔꯤꯁꯨꯝ ꯐꯪꯈꯤꯗꯦ ꯃꯤꯇꯩ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯀꯟꯕꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯑꯊꯧꯕ ꯃꯤꯡꯊꯣꯟ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯁꯦ ꯑꯁꯤꯈꯛꯅꯤ ꯃꯥꯅ ꯃꯁꯤ ꯐꯪꯉꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯑꯊꯧꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯩꯗꯧꯔꯖꯥꯠꯅꯣ ꯋꯥꯠꯂꯤꯑꯕꯀꯣ ꯍꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤꯗꯃꯛ ꯋꯥꯔꯤ ꯉꯥꯡ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯁꯤ ꯃꯌꯥꯝꯒꯤ ꯌꯥꯗꯦ ꯀꯃꯦꯟ ꯀꯩꯝ ꯄꯥꯊꯣꯔꯛꯀꯦ ꯍꯥꯏꯔꯛꯇꯦ ꯄꯨꯡ ꯑꯃ ꯃꯈꯥꯏ 11 ꯁꯥꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ 35 ꯂꯩ ꯑꯃꯨꯛ ꯀꯃꯦꯟ ꯂꯥꯛꯇꯦ ꯑꯃꯨꯛ ꯅꯦꯠ ꯌꯥꯗ꯭ꯔꯤꯔꯣ ꯀꯃꯦꯟ ꯆꯠꯂꯤ ꯐꯖꯅ ꯀꯃꯦꯟ ꯀꯅꯥꯝ ꯏꯔꯛꯇ꯭ꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯃꯥ ꯃꯌꯥꯝ ꯏꯆꯦ ꯃꯌꯥꯝ ꯏꯕꯨꯡ ꯅꯤꯡꯊꯅ ꯏꯄ꯭ꯋꯥ ꯃꯔꯨ ꯃꯌꯥꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ
ꯋꯥꯍꯩꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕꯅꯤ ꯑꯩꯁꯨ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯊꯤ ꯁꯣꯛꯈꯤꯀꯣ ꯑꯗꯨꯗꯣ ꯑꯁꯨꯃꯥꯏꯅ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯛ ꯐꯦꯠ ꯇꯧꯔꯝꯕꯗꯣ ꯃꯤꯠꯇ ꯉꯁꯤꯁꯨ ꯎꯏ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯄꯣꯛꯄꯤ मितई इमा सिंह बो स्वयं हानिंगाय श्री तना साहू थागतचरी अबे क्या बोलने का तरीका नहीं है आप लोग का अबे मतलब साहू क्या है है रा तमीज से बात कीजिए अगर एलबी में आए हो अबे का मतलब क्या है एलबी में अगर आना है ज्वाइन करना है तो आप तमीज से बात कीजिए अबे किसी को कहा नहीं जाता है आप अपनी वाइफ को बोलिए अपनी माता को बोलिए अपने पिताजी को बोलिए हमारे यहाँ इस तरह से अबे का बातें नहीं मतलब होते क्या हैं है अबे का मतलब आपको अच्छी तरह से मालूम होना चाहिए इज्जत देगा तो इज्जत मिलेगा आप इज्जत से बात कीजिए मणिपुर से लाइगिनी को हनीबी ना है मणिपुर से लाइगिनी दोइदी लाई लाइगी लेपागनी हाइदना लाइरिफो फजा फजा कौई हाइनी लाइरेबा कौवे हैबा लाइरेबा कौई हाइनी मनी थोगी हाइदुना मनी कौरीनी हाइ लाइरेबा असिदा कुकीना लांदारी से मोय माइखीबा नतना कैसु कानारोय ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯥꯛꯄ ꯃꯤꯡꯗꯣ ꯑꯗꯨꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ सोनिया लाइक तौजरे थागतसरी ꯒꯣꯄꯥꯜ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ कमाꯏ ꯇꯧꯔꯤ दिव्यांशु पांडे हाय चाइनीज दीदी हम चाइनीज नहीं है मेरे भाई दिव्यांशु जी मैं मीतई हूँ मीतई आप कहाँ से बोल रहे हो हिंदी चाहिए तो हिंदी मैं बोलिए मणिपुर से बिलोंग करती हूँ मैं मीतई हूँ आप कहाँ से बोल रहे हो थाइबे में युमनाम सोनिया चनु हाइना लेगो इनाउ गिसे होय होय इचे चुमी थागतचरी इचे नम मम्मी सोनिया चनु ꯍꯧꯖꯤꯛꯀꯤ ꯖꯤꯄꯦꯗꯨꯒ ꯁꯣꯅꯤꯌꯥ ꯆꯅꯨ ꯍꯥꯏꯅ ꯊꯣꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯇꯦꯡ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯕ ꯇꯧꯃꯤꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯇꯧꯃꯤꯟꯅꯁꯤ मी याम ले 80 90 मी ले ꯏꯊꯟꯇꯅꯗꯤꯀꯣ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯏꯕꯨꯡ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕꯅ ꯑꯅꯝꯕꯅꯤ ꯑꯗꯨꯅ ꯂꯅꯥꯏ ꯑꯣꯏꯅ ꯏꯊꯟꯇꯅꯗꯤ ꯉꯝꯗꯦ ꯉꯁꯤ ꯂꯨꯄꯥ ꯆꯥꯝꯃ ꯃꯤ ꯇꯔꯥꯅ ꯄꯤꯁꯜꯂꯛꯄꯗ ꯂꯨꯄꯥ 1,000 ꯑꯣꯏ ꯂꯨꯄꯥ ꯆꯥꯝꯃ ꯃꯤ 1,000ꯅ ꯄꯤꯁꯜꯂꯛꯄꯗ 10,000 ꯑꯣꯏꯔꯛꯀꯅꯦꯕ ꯑꯁꯨꯃꯥꯏꯅ ꯑꯄꯨꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯥꯡꯒꯟ ꯊꯣꯛꯃꯤꯟꯅꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡꯁꯦ ꯅꯤꯖꯔꯛꯄꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯀꯔꯤꯁꯨꯝ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯍꯟꯗꯛ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯛꯄ ꯄꯩꯁꯥꯁꯦ ꯈꯔ ꯈꯛꯇꯤ ꯐꯪꯖꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯛꯄ ꯄꯩꯁꯥꯁꯤꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏ ꯈꯜꯂꯒ ꯃꯌꯥꯝꯗꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯅꯤꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯩꯁꯥꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤ ꯋꯥꯐꯝꯁꯦ ꯃꯌꯥꯝꯗ ꯊꯝꯖꯔꯛꯄꯅꯤ ꯑꯩ ꯅꯣꯡꯐꯥꯎ ꯍꯥꯏꯗꯣꯛꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯍꯥꯏꯗꯣꯛꯄꯅꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯈꯛꯇꯪ ꯐꯪꯖꯕ ꯄꯩꯁꯥꯁꯦ ꯑꯁꯤꯁꯤꯅ ꯑꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯦꯞꯆꯕꯅꯤ ꯌꯥꯝꯅꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯍꯦꯟꯅꯗꯤ ꯐꯪꯗ꯭ꯔꯤꯑꯕ ꯈꯖꯤꯛ ꯈꯖꯤꯛ ꯐꯪꯉꯦ ꯑꯗꯣ ꯍꯟꯗꯛ ꯐꯪꯗꯣꯔꯤ ꯄꯩꯁꯥꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯦꯡꯗ ꯍꯥꯞꯇꯣꯛꯑꯒꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯅꯤꯖꯕꯅꯤ ꯂꯥꯡꯕꯗꯤꯕꯨꯗꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯧꯅꯤꯅ ꯃꯃꯥꯡꯗꯒꯤꯁꯨ ꯃꯇꯦꯡ ꯑꯁꯨꯝ ꯇꯧꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩ ꯊꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯈꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯅ ꯇꯔꯥꯃꯉꯥꯅꯤ ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯔꯤꯆꯥꯔꯖ ꯀꯥꯞꯈꯤ ꯑꯗꯨꯒꯩꯗꯤ ꯃꯩ ꯀꯛꯈꯤꯕꯒꯤ ꯃꯩ ꯀꯥꯞꯄꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯁꯨꯔꯛꯄꯒ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯆꯠꯂꯦ ꯃꯅꯤꯄꯨꯔꯗ ꯈꯔꯅꯤ ꯂꯩꯔꯛꯏ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯏ ꯍꯟꯗꯛ ꯆꯠꯂꯨꯕꯗꯁꯨ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯎꯔꯛꯏ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯏ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯏꯄꯥ ꯏꯄꯨ ꯄꯥꯈꯪꯕꯅ ꯀꯣꯜꯂꯤꯕ ꯂꯝꯅꯤ ꯀꯨꯀꯤ ꯃꯤꯅꯥꯏꯅ ꯃꯨꯟꯕ ꯉꯝꯂꯣꯏꯗꯕ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯕꯤꯅꯤꯇꯥ ꯌꯨꯝꯅꯥꯝ ꯍꯥꯏꯅ ꯖꯦꯅꯤꯇꯥ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯀꯣꯟꯕꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯃꯤꯇꯩꯒꯤ ꯂꯥꯏꯔꯩꯕꯥꯛꯅꯤ ꯑꯁꯤꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯪꯉꯛꯑꯒ ꯉꯝꯗꯣꯔꯤ ꯅꯠꯇꯦ Lalaung Puya, I always like to watch your video, but I don't know your language. Sorry, are you from Manipur? Yes. Yes, my dear friend. I am Mitai. Welcome to my LV. Yes,
I am belong to Manipur and I am Meitei. You can you can comment in Hindi. I'm see the Mapu Aduni Chino Mayam Maman Labor comment character Mayamsu comment aside the the Wara Maniko. Mayamsu comment Mayam Torokoda Wara Mani, Horo Vigano Ngatan, Sanaraga, Luisalasi, Aduna Mayam the Gi, Matin Karni again and video select 7 each and all Mayam Human Labor, Matin Kazi Tominasi. Ngasi live sa laya mo iyenge sangwa matamda muka mayam mobile sana minasi pan ke ko maning onde parak ya waro manu silok thone si char maning onde pan ke dole sano inman leiba manipu sana leiba manipu dole sano asian pan do ba khamba akoi mitei gi yek tare salai akoi yek tare salai tare lei ko asumaina akoi uji akoi mitei gi ba mayam khangam basu mayam ama leiramgani kukim lai macang ko macin thire jam kuki na jang kuki na su ado kaino kayai akoi mitei gi apun boina hoji malem salai taret ki phiran akoi na jumthong gi yari makai di jumthong gi ibudo salai taret ta khoi katpham thoi asum aigi ba mot thamjabani ko asege se akoi mitei macha moina akoi salai taret ki machu se karamba salai na karamba machu set kane ba se mayam punamang na loina khangbam thoi ko ai samak na su akoi sumatabu akoi na aina aigi yekki machu tama khangya ba sumaina atopa magi yekki machu se karino magi yektana kamba machu lakane je ko punamang na loina khangjan bam thoi ko chumbarai chinaw maya asumana mitei gi haurakpa mitei gi lining laison asi akoina thijandare akoina khangjandare di kamaina tawni aduga nahan interview amada aisu khangde interview phambduga khudakta hangjale asamgi wangmada leiba mitei mayamna mitei ni di haiga sindur thinba mangal sutra siba sigi matangda kari haininge na haiko aduido aina haibam thapa hairami aduido aigi magi aigi video do iramade ai khara pena thina khangde aina haining ma moto haido ko jaiba aduga na interview ama inawo sandip ka phamina banina aina khara limit ta aina khara break phara ngangam bani haijaram bani wa phamdo aseng badadi mitei haibidi mitei ni mitei gi thak yam wangi aduna mitei na mayangi mato to bom thokte sindur bindi namam thokte asi wa phamja thamjage asi yo waro ki peng machin jam thi te mathang da bena mai piuna long life manipur Thagachari long life Manipur kanglei pangna yai phare Jenita yumnam na kibide aikoina kanabusu kiroisi che aikoina kuki hatlase hatro bani kuki mangak thata kuki ama lai mangak thata tro bani tombi na mai rakpam lae inau sonia iche se khut sangat sangdabai ko inau se ima laibaki amaktadi yamna khanbini Thagachari che tombi che buhanya ta thagachari che kai mathel chare aiche aina ngal kam kaino ma pin to ma jingjare ba ngasai de khangbra do khusang dia hoi thagachari che yam nuksiba iche ni aina ngasi video live la ise iche sum mayam dagi ko angam mama mateng khatang to minaraga khungai bebung nupa singi mateng to minasi ana live lak pane ba lupa tara tang asu iche soidina kapiramu moirang them ngongo खुरमजरी इसे नहीं आई फरे yai phare akhoi mitei ichina akhoi mayam punamang na yai phare कुकी khungai तुमने bebung सिगरो nupa mayam nasu yai phare arambai temo रिगल nasu yai phare लाइसम ima mera इमा kai nasu yai phare वारनी पोथारो कुकी नोय इमा दा हेक सोकपद सिरे खमु thagachari asumaina mitei icha mayamna ima singmu matam khudingma ngakpi aduna mitei macha mayamna ngasi thauna phabadagi ima lebak manipur se matam khudingmaktagi mayamgi mamangda thak wangna leirami bani mitei yabisidi mayamna thak yam wangna leiri amuka mungasi wafam amtang laksage waro bigano ichina mayam mitei nupi punamak nate ko mitei nupi amani kha leiri asumaina reels gumba kari gumba thangali base hoi thangacho adu ergasu isagi ikai ba isagi ko ikai me mayamgi mamangda akhoi level se thak wangna thaminaraga reels thangalaga su ko isagi mitei phi se laga mitei gi phi da phajaba phizon mitei gi phizon phajaba leite mitei gi phizon da mitei gi isai da mitei gi akhoi gi
ꯍꯧꯅ ꯂꯝꯆꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯔꯤꯜꯁ ꯊꯥꯡꯒꯠꯂꯁꯨ ꯔꯤꯜꯁ ꯄꯥꯝꯃꯒꯁꯨ ꯔꯤꯜꯁ ꯊꯥꯡꯒꯠꯄꯤꯔꯧ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯥꯟ ꯆꯠꯂꯤꯕ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯁꯨ ꯍꯥꯡꯗꯣꯛꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯦ ꯇꯝꯕ Ngahak ꯉꯝꯗꯦꯀꯣ pothaba. ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝꯗ ꯌꯦꯡꯉꯨꯕꯗ ꯑꯁ ꯑꯩꯈꯣꯏ ꯃꯤꯇꯩ ꯆꯅꯨꯅꯤ ꯅꯤꯡꯊꯤꯗ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤल्सꯇꯣ ꯍꯥꯞꯄꯤꯌꯣꯕ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯔꯦ ꯁꯤꯟꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯥꯡ ꯃꯪꯒꯜꯁꯨꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯅ Mamangdaisu, hanaksu. ꯂꯥꯟꯁꯦ ꯍꯧꯔꯛꯄꯗ ꯑꯩꯅ ꯑꯁꯥꯝ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯇꯩꯒꯤꯇ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯆꯈꯤ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯣꯏꯁꯤ ꯈꯔꯅꯤ ꯀꯣꯏꯕ ꯈꯣꯠꯄ ꯊꯥꯡꯒꯠꯂꯣꯏꯁꯤ Yang ꯍꯥꯏꯕꯗ warung ꯃꯌꯥꯝꯅ nama ꯑꯩꯕꯨ jauh ya. ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯋꯥꯏꯁ ꯌꯥꯝꯅ ꯉꯥꯡꯈꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯏꯅꯥꯎꯁꯤꯅ ꯍꯥꯏꯔꯤꯁꯦ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯋꯥꯔꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯔꯤꯜꯁ ꯊꯥꯡꯒꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯗ ꯈꯨꯟ ꯉꯥꯛꯎꯔꯒ ꯋꯥꯅ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛꯇꯪꯈꯛ ꯀꯔꯤ ꯑꯞꯗꯦꯠ ꯂꯥꯛꯏ ꯍꯥꯏꯅ ꯄꯥꯎ ꯌꯦꯡꯕ ꯈꯪꯗꯦ ꯈꯪꯗꯦ ꯑꯗꯨꯒ ꯔꯤꯜꯁꯁꯦ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝꯗ ꯐꯤ ꯅꯥꯟꯅ ꯃꯤꯇꯩ ꯆꯅꯨ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯤꯇꯩ ꯆꯅꯨꯅ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯧꯅꯤꯔꯤ ꯃꯤꯇꯩ ꯆꯅꯨꯒꯤ ꯃꯤꯇꯩ ꯉꯁꯤ ꯑꯩꯒꯤ ꯀꯜꯆꯔ ꯃꯥꯡꯗꯅꯕ ꯃꯤꯇꯩꯒꯤ ꯏꯁꯩ ꯁꯛꯑꯒ ꯃꯤꯇꯩꯒꯤ ꯏꯅꯥꯠꯇ ꯃꯤꯇꯩꯒꯤ ꯐꯤꯖꯣꯜꯗ ꯑꯗꯨꯃꯥꯏꯅ ꯔꯤꯜꯁ ꯁꯦꯝꯕꯤꯔꯛꯎ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯅ ꯌꯦꯡꯕꯗꯁꯨ ꯏꯆꯟꯁꯦ ꯅꯤꯡꯊꯤꯈꯔꯦꯍꯦ ꯃꯤꯇꯩ ꯆꯅꯨꯁꯦ ꯐꯖꯈꯔꯦꯍꯦ ꯍꯥꯏꯅ ꯃꯥꯂꯦꯝꯗ ꯇꯥꯛꯄꯗꯀꯣ ꯄ꯭ꯔꯥꯎꯠ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯜꯁ ꯁꯦꯝꯕꯤꯔꯛꯎ ꯔꯤꯜꯁ ꯁꯦꯝꯅꯤꯡꯕ ꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯊꯝꯖꯕꯅꯤ ꯇꯧꯕꯇꯕꯨ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯗꯤ ꯅꯣꯛꯄꯒꯨꯝꯕ ꯀꯣꯏꯕꯒꯨꯝꯕ ꯔꯤꯜꯁꯀꯨꯝꯕꯁꯦ ꯈꯇꯪ ꯃꯇꯥꯡꯗꯤ ꯆꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯗꯦ ꯔꯤꯜꯁ ꯊꯥꯡꯒꯠꯄ ꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯔꯤꯜꯁ ꯊꯥꯡꯒꯠꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯁꯨꯃꯥꯏꯅ ꯂꯦꯝꯖꯅ ꯃꯤꯇꯩ ꯆꯅꯨꯒꯤ ꯁꯛꯇꯝ ꯂꯧꯕꯤꯔꯒ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯕꯤꯔꯒ ꯔꯤल्स ꯊꯥꯡꯒꯠꯄꯤꯔꯧ ꯑꯗꯨꯒ ꯐꯤ ꯃꯆꯦꯠ ꯁꯦꯠꯂꯒ ꯑꯗꯩꯗꯤ ꯌꯥꯝ ꯐꯖꯔꯦ ꯈꯣꯠꯆꯔꯦ ꯈꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨ ꯈꯇꯪ ꯐꯖꯗꯦ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯔꯁꯦ ꯑꯩ ꯈꯗꯥꯡ ꯊꯥꯗ ꯂꯩꯗꯣꯔꯦ ꯄꯥꯔꯣ ꯀꯃꯦꯟꯁꯦ ꯑꯝꯇ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯠꯇ ꯁꯨꯝ ꯊꯝꯖꯕꯅꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯔꯒ Odong ꯍꯥꯏꯕꯤꯔꯛꯎ samnu su leiramgre. ꯀꯃꯦꯟ ꯑꯝꯇ ꯄꯥꯕꯤꯔꯛꯎ Jite jinta yumna ima leibang Manipur na yai fre kuki minai hatlasi. ꯍꯥꯠꯂꯁꯤ ꯀꯨꯀꯤ ꯇꯨꯝꯅ Jite ꯍꯥꯠꯂꯁꯤ sarang them isen bro good night yai fre hoi ꯌꯥꯏꯐꯔꯦ ꯈꯨꯃꯟ potharo. ꯄꯨꯟꯁꯤꯕ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯕ ꯄꯤꯟꯁꯤꯒ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪꯗꯤ ꯇꯧꯕꯤꯌꯨ Tomina mai rakwe isi di nga thongi champu chare. Inaugi matheldi yai. ꯑꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯆꯝꯐꯨꯠꯇꯣ Sana hal sagol sem isi hoi ima hoina thongna ꯄꯤꯕꯤꯅꯕ ꯑꯩꯈꯣꯏꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯀꯤꯕ ꯂꯩꯖꯗꯕꯅꯤ ꯍꯥꯏꯕ ꯑꯀꯤꯕ ꯂꯩꯖꯗꯕꯅꯤ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯃꯒꯤ ꯑꯅꯨꯁꯤꯡꯅꯁꯨ ꯂꯥꯛꯑꯝꯃꯦ ꯃꯇꯦꯡ ꯁꯣꯅꯤꯌꯥ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏ ꯌꯥꯏ ꯑꯅꯨꯁꯤꯡꯍ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯔꯤꯉꯩꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯅꯨꯁꯤꯡꯍꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯖꯒꯠ ꯖꯒꯠ ꯃꯌꯥꯝ ꯑꯅꯨꯁꯤꯡꯍꯅꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯀꯣ ꯁꯣꯅꯤꯌꯥ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ ꯑꯗꯣ ꯑꯩꯅ ꯈꯨꯗꯛꯇ ꯆꯠꯄꯅꯤꯅ ꯑꯅꯨꯁꯤꯡꯍꯕꯨ ꯍꯧꯕ ꯉꯝꯃꯝꯗꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯂꯥꯏꯐꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯅꯨꯁꯤꯡꯍꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯇꯩꯒꯤ ꯊꯧꯅꯥ ꯄꯨꯕꯤ ꯃꯤꯇꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯇꯩ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯄ ꯃꯤꯇꯩ ꯆꯅꯨꯅꯤ ꯑꯅꯨꯁꯤꯡꯍ ꯍꯥꯏꯔꯤꯕꯁꯤꯁꯨ ꯖꯒꯠ ꯖꯒꯠ ꯊꯥꯒꯠꯆꯔꯤ ꯅꯍꯥꯏ ꯏꯇꯩꯃ ꯍꯌꯦꯡ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯛꯀꯦ ꯌꯥꯝꯗꯦ ꯑꯩꯉꯣꯟꯗꯒꯤ ꯀꯥꯞꯄ ꯌꯥꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯅꯣ ꯊꯥꯒꯠꯆꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯥꯡꯒꯜ ꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗꯒꯤ ꯑꯗꯩꯗꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯃꯌꯥꯝꯒꯤ ꯏꯒꯜ ꯃꯇꯦꯡꯅꯅꯤ ꯍꯧꯖꯤꯛ ꯗꯦꯃꯣꯂꯦꯁꯟ ꯉꯝꯗꯣꯏꯁꯤ ꯏꯒꯜ ꯗꯦꯃꯣꯂꯦꯁꯟ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯔꯤꯜ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯜꯂꯨ ꯑꯗꯨꯒ ꯃꯤꯇꯩꯒꯤ ꯐ꯭ꯔꯣꯟꯠ ꯂꯥꯏꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯥꯒꯠꯂꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯏ ꯌꯥꯝ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯈꯨꯔꯦꯗ ꯉꯁꯤ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯊꯛꯑꯝꯒꯅꯤ ꯊꯥꯏꯕꯦꯝꯃ ꯌꯨꯝꯅꯥꯝ ꯊꯥꯈ꯭ꯔꯕꯅꯤ ꯏꯅꯥꯎ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯃꯃꯜ ꯂꯩꯔꯕ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯏꯆꯦꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯏꯆꯦꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯧꯅꯕ ꯅꯅꯥꯎꯅꯁꯨ ꯁꯣꯏꯗꯅ ꯏꯆꯦꯒꯤ ꯉꯁꯤ ꯇꯧꯕꯤꯔꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯧꯕꯤꯔꯛꯏꯕ ꯃꯇꯦꯡꯁꯦ
ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯟ ꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯇꯣꯝꯕꯤ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯊꯝꯖꯒꯦ ꯅꯥꯃꯩꯔꯥꯛꯄꯝ ꯆꯨꯝꯃꯤ ꯏꯅꯥꯎ ꯑꯩꯒꯤ ꯐꯤꯖꯦꯠ ꯆꯥꯖꯦꯠꯅ ꯑꯩ ꯀꯅꯥꯅꯣ ꯇꯥꯛꯀꯗꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤꯑꯅ ꯊꯥꯒꯠꯆꯔꯤ ꯑꯅꯨ ꯁꯤꯡꯍꯥ ꯁꯣꯅꯤꯌꯥ ꯄꯤꯈ꯭ꯔꯕꯅꯤ ꯃꯤꯈꯨꯠꯇ ꯍꯌꯦꯡ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯅꯨ ꯁꯤꯡꯍꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯅꯨ ꯁꯤꯡꯍꯥꯒꯤ ꯃꯦꯁꯦꯖ ꯁꯣꯏꯗꯅ ꯌꯧꯍꯟꯖꯒꯦ ꯀꯥꯔꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡ ꯎꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯁꯣꯏ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ ꯄꯨꯝꯅꯃꯛꯅ ꯇꯧꯕꯤꯔꯛꯄ ꯀꯥꯔꯛꯄ ꯗꯣꯅꯦꯁꯟꯁꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯞꯗꯦꯠ ꯁꯣꯏꯗꯅ ꯎꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯁꯦ ꯃꯌꯥꯝꯗ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯩꯅ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯒ ꯃꯌꯥꯝꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯒꯅꯤ ꯌꯥꯔꯒꯅꯤ ꯃꯐꯝꯗꯨꯒꯁꯨ ꯑꯩꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯤꯡ ꯄꯨꯝꯅꯃꯛ ꯄꯥꯊꯣꯛꯑꯒ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯍꯥꯏꯅ ꯋꯥꯈꯜꯅ ꯂꯦꯞꯆꯔꯤ ꯐꯖꯩ ꯑꯩꯁꯨ ꯄꯩꯁꯥ ꯊꯥꯖꯔꯛꯀꯦ ꯁꯤꯒꯤ ꯀꯅꯥꯅꯣ ꯅꯝꯕꯔ ꯑꯃ ꯄꯥꯏꯁꯦ ꯑꯣꯏꯗꯣꯏꯔꯥꯏ ꯀꯅꯥꯅꯣ ꯍꯥꯞꯄꯤꯁꯦ ꯑꯣꯏꯗꯣꯏꯔꯥ ꯏꯒꯜ ꯑꯣ 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 ꯗꯤꯃꯣꯂꯦꯁꯟꯅ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯍꯥꯞꯆꯔꯛꯀꯦ ꯆꯨꯝꯃꯤ ꯑꯁꯤꯒꯤ ꯆꯨꯝꯃꯤ ꯅꯝꯕꯔ ꯆꯨꯝꯃꯤ ꯍꯥꯞꯄꯤꯁꯦ ꯍꯧꯖꯤꯛ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯄꯤ ꯅꯝꯕꯔ ꯐꯣꯟ ꯄꯦꯅꯤ ꯏꯒꯜ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯆꯥꯎꯕꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯨ ꯃꯤꯍꯦꯟ ꯃꯤꯊꯣꯏ ꯑꯣꯏꯕ ꯑꯣꯏꯔꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯡ ꯆꯤꯡꯕ ꯃꯤꯀꯨꯞ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯔꯨ ꯊꯥꯒꯠꯆꯔꯤ ꯊꯃꯣꯏ ꯆꯥꯎꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯣꯏ ꯀꯤꯗꯧꯔꯤꯕꯅꯤꯅ ꯇꯥꯡ 24ꯗ ꯀꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯂꯧꯔꯛꯄꯗ ꯃꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯤꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯁꯤ ꯍꯥꯞꯄꯛꯏꯕ ꯁꯦꯟꯁꯤꯡꯁꯦ ꯁꯤꯒ ꯃꯣꯕꯥꯏꯜꯗꯁꯨ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯣꯛꯇꯣꯏꯔꯥ ꯎꯝ ꯁꯤꯅ ꯍꯥꯄꯛꯄꯅꯤ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯂꯤꯁ ꯂꯣꯏ ꯄꯥꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯇꯥꯡ ꯑꯅꯤꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯄ ꯑꯗꯣ ꯄꯩꯁꯥꯒꯤ ꯇꯥꯡ ꯑꯞꯗꯦꯠꯁꯦ ꯑꯅꯤꯗꯗꯣ ꯃꯁꯤꯡꯗꯅꯦ ꯇꯥꯡ ꯄꯥꯔꯛꯇꯣꯏꯗꯣ ꯑꯅꯤꯗꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯕꯗꯤ ꯑꯩꯈꯣꯏ ꯀꯣꯟ ꯊꯥꯗꯣꯏꯅꯤꯅꯀꯣ ꯊꯥꯕꯗꯤ ꯀꯣꯟꯅ ꯊꯥꯅꯤ ꯑꯗꯣ ꯇꯥꯡ ꯑꯅꯤꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯣꯔꯛꯀꯅꯤ ꯊꯛꯏ ꯃꯥꯉꯁꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯂꯛꯑꯦ ꯁꯤ ꯑꯉꯥꯡꯁꯦ ꯑꯗꯩꯗꯤ ꯍꯣꯏ ꯃꯈꯥ ꯀꯃꯦꯟ ꯀꯃꯦꯟ ꯄꯥꯔꯛꯀꯦꯀꯣ ꯂꯥꯛꯇ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯈꯥꯃꯦꯟꯔꯣꯛꯇ ꯁꯤꯡ ꯄꯤꯔꯝꯃꯨ ꯃꯆꯦ ꯑꯃ ꯁꯤꯡ ꯈꯥꯃꯦꯟꯔꯣꯛꯇꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯎꯠꯂꯛꯄꯗꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯉꯁꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯁꯦ ꯍꯥꯏꯔꯛꯏꯕꯁꯦ ꯊꯃꯣꯏꯁꯦ ꯆꯥꯛꯂꯛꯄꯗꯒꯤꯅꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯊꯃꯣꯏꯁꯦ ꯆꯥꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯃꯤꯗ ꯑꯁꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯅ ꯉꯥꯡꯕ ꯃꯤꯇꯩꯅ ꯃꯤꯒꯤ ꯃꯀꯥꯗ ꯅꯣꯡꯇꯁꯨ ꯂꯥꯜꯂꯨꯗꯦ ꯃꯤꯇꯩꯗꯤ ꯃꯤꯕꯨ ꯃꯤꯇꯣꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯀꯣ ꯃꯤꯇꯣꯞ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯅ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯃꯣꯏꯗꯤ ꯀꯨꯏꯔꯕꯅꯤ ꯇꯧꯔꯤꯕꯁꯦ ꯃꯣꯏꯗꯤ ꯀꯨꯏꯔꯕꯅꯤ ILP ꯃꯇꯝ ꯑꯃ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯅ ꯁꯨꯝ ꯇꯧꯕ ꯑꯩꯈꯣꯏꯅ ꯈꯟꯖꯜꯂꯨꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯁꯨꯃꯥꯏꯅ ꯑꯆꯧꯕ ꯋꯥꯔ ꯇꯧꯁꯜꯂꯛꯄ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯑꯆꯧꯕ ꯋꯥꯔꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏꯗꯤ ꯄꯨꯔꯥ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯒꯩꯗꯤ ꯑꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯂꯝꯕꯤ ꯁꯦꯝꯗꯣꯛꯑꯝꯕ ꯑꯗꯨꯒꯩꯗꯤ ꯃꯦꯟꯃꯥꯔꯗꯩ ꯄꯣꯠ ꯄꯨꯁꯜꯂꯛꯄ ꯐꯨꯜ ꯇꯥꯔꯒꯦꯠ ꯄꯤ ꯄ꯭ꯂꯥꯟ ꯂꯣꯏꯔꯒꯅꯤ ꯃꯣꯏꯅ ꯃꯤꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕꯁꯦ ꯃꯤꯇꯩꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯤꯇꯩꯁꯦ ꯇꯨꯝꯅꯕ ꯍꯥꯠꯂꯒꯦ ꯋꯥꯈꯟꯗꯅꯦ ꯃꯣꯏꯅ ꯇꯧꯔꯛꯏꯕꯗꯣ ꯑꯗꯣ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯁꯨꯛ ꯆꯥꯎ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯐꯥꯎꯅ ꯃꯤꯇꯩꯗ ꯃꯣꯏ ꯑꯁꯨꯃꯥꯏꯅ ꯉꯁꯤ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯃꯤꯇꯩꯒꯤ ꯊꯧꯅꯥ ꯃꯤꯇꯩꯒꯤ ꯂꯤꯡꯖꯦꯜ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯅꯥ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯃꯤꯇꯩ ꯆꯅꯨ ꯃꯌꯥꯝꯒꯤ ꯊꯧꯅꯥꯁꯦ ꯁꯤꯅ ꯍꯦꯜꯂꯦꯕ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯃꯣꯏ ꯅꯣꯡꯃꯩ ꯕꯣꯝꯗꯣ ꯑꯗꯨꯅ ꯆꯪꯕ ꯉꯝꯗꯦꯕ ꯏꯒꯜꯗꯣꯃꯤ ꯗꯦꯃꯣꯂꯦꯁꯟ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯜꯂꯁꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯒꯜ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤ ꯇꯥꯡ 24ꯗꯒꯤ ꯑꯄꯨꯟꯕ ꯑꯃ ꯂꯦꯞꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ 13ꯐꯥꯎ ꯁꯥꯟꯅꯔ ꯂꯣꯏꯁꯤꯟꯁꯤꯀꯣ ꯍꯣꯏ ꯄꯨꯡ 11ꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯌꯦꯡꯗꯨ ꯃꯔꯛꯇ ꯃꯇꯝ ꯃꯔꯛꯇ ꯑꯃꯨꯛ ꯁꯨꯝ ꯂꯥꯛꯀꯦ ꯉꯁꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯒꯦꯅ ꯂꯥꯏꯚꯁꯦ ꯂꯥꯛꯄꯅꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯨꯝ ꯑꯩ QR ꯁ꯭ꯋꯥꯞꯄꯤ ꯐꯣꯟ ꯄꯦ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯌꯧꯍꯟꯖꯔꯛꯀꯅꯤ ꯂꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯈꯨꯟꯉꯥꯏꯕ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯗꯁꯨ ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡ ꯂꯣꯏꯅꯅ ꯑꯩ ꯄꯥꯊꯣꯛꯆꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦꯅ ꯈꯟꯖꯩ ꯀꯃꯦꯟ ꯄꯥꯔꯣ ꯑꯩ ꯈꯗꯥꯡ ꯈꯔ ꯖꯒꯠꯅ ꯏꯇꯩꯃ ꯁꯣꯅꯤꯌꯥ ꯆꯅꯨꯗ ꯍꯧꯖꯤꯛ ꯀꯥꯞꯈꯔꯦ ꯏꯆꯦꯒꯤ ꯆꯪꯗꯦ ꯀꯃꯥꯏꯅ
ꯈꯪꯗꯣꯏꯅꯣ ꯆꯪꯉꯤ ꯆꯪꯗꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯅ ꯑꯣ ꯈꯪꯉꯅꯤ ꯍꯣꯔꯦꯟ ꯑꯩ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯁꯥꯟꯅꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯑꯁꯤ ꯅꯝꯕꯔꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯇꯣꯉꯥꯟꯕ ꯁꯤ ꯑꯦꯀꯥꯎꯟꯁꯤꯃꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯑꯃ ꯑꯩꯅ ꯂꯧꯊꯣꯛꯇꯕ ꯃꯤꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯊꯣꯛꯑꯒ ꯑꯞꯗꯦꯠ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯦ ꯃꯃꯤꯡ ꯀꯔꯤ ꯑꯣꯏꯅ ꯊꯣꯛꯀꯦ ꯑꯁꯤ ꯁꯣꯅꯤꯌꯥ ꯆꯅꯨ ꯀꯠꯊꯣꯛꯄ ꯍꯥꯏ ꯊꯣꯛꯂꯛꯄ꯭ꯔꯣ ꯃꯃꯤꯡꯗꯣ ꯁꯣꯅꯤꯌꯥ ꯆꯅꯨ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯆꯪꯉꯛꯄ ꯄꯩꯁꯥꯗꯁꯦ ꯂꯣꯏꯅ ꯃꯦꯁꯦꯖ ꯂꯥꯛꯀꯅꯤ ꯁꯩꯇꯝꯖꯤ ꯆꯣꯡꯊꯥꯝ ꯏꯆꯦꯃ ꯀꯨꯀꯤꯁꯤꯡꯁꯦ ꯊꯥꯡꯅ ꯈꯔ ꯈꯔ ꯂꯦꯜꯂꯒ ꯊꯝꯂꯒ ꯈꯪꯒꯗꯕꯅꯤ ꯑꯩ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯈꯔ ꯈꯔ ꯂꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯉꯥꯔꯤꯒ ꯎ ꯃꯣꯔꯣꯛꯀ ꯐꯖꯅ ꯅꯩꯔ ꯈꯔ 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 ꯇꯩꯕꯤꯕꯅꯦ ꯇꯩꯕꯤꯕ ꯈꯔ 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 ꯇꯩꯕꯤꯕ ꯏꯃꯥ ꯂꯥꯎꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨꯀꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯈꯔꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯁꯣꯅꯤꯌꯥ ꯑꯉꯝꯕ ꯆꯅꯨ ꯍꯥꯏꯁꯦ ꯅꯪ ꯃꯃꯤꯡꯅꯤ ꯈꯪꯉꯝꯃꯣꯏ ꯖꯒꯠꯅ ꯍꯥꯏꯁꯤꯗꯨꯅꯦ ꯍꯪꯉꯛꯏꯁꯦ ꯏꯇꯩꯃ ꯆꯨꯝꯃꯤ ꯁꯣꯅꯤꯌꯥ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯣꯅꯤꯌꯥ ꯅꯪꯒꯤ ꯆꯅꯨ ꯃꯤꯡꯅꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡꯅꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯅꯤ ꯁꯤ ꯑꯦꯀꯥꯎꯟꯁꯤꯃ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯁꯤ ꯑꯦꯀꯥꯎꯟꯁꯦ ꯇꯣꯉꯥꯟꯅ ꯐ꯭ꯔꯤ ꯄꯨꯊꯣꯛꯑꯦ ꯇꯧꯊꯣꯛꯏꯃꯤ ꯐ꯭ꯔꯤ ꯇꯧꯊꯣꯛꯑꯦ ꯁꯤ ꯑꯦꯀꯥꯎꯟꯁꯦ ꯑꯁꯤꯒ ꯂꯥꯛꯄ ꯄꯩꯁꯥ ꯑꯩꯅꯗꯤ ꯑꯍꯥꯟꯕꯗ ꯁꯤ ꯑꯦꯀꯥꯎꯟꯁꯤꯒ ꯑꯩꯅ 1,000,000 ꯑꯩꯅ ꯍꯥꯟꯅ ꯗꯣꯅꯦꯠ ꯑꯗꯨꯗꯤ ꯇꯧꯁꯤꯜꯂ ꯊꯝꯃꯦ ꯑꯦꯀꯥꯎꯟꯒꯤ ꯃꯥꯡꯕ ꯌꯥꯗꯕꯗꯣ ꯔꯟꯅꯤꯡ ꯑꯗꯨ ꯑꯣꯏꯅꯕ 1,000,000 ꯑꯩꯅ ꯁꯨꯝ ꯍꯥꯟꯅꯗꯤ ꯍꯥꯞꯅ ꯊꯝꯃꯦ ꯃꯈꯥ ꯇꯥꯕ ꯆꯪꯉꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯆꯪꯉꯛꯄ ꯄꯩꯁꯥꯅꯤ ꯑꯩꯁꯨ ꯊꯥꯖꯈ꯭ꯔꯕꯅꯤ ꯏꯒꯜ ꯗꯣꯃꯦꯟꯁꯟ ꯑꯩꯁꯨ ꯊꯥꯖꯈ꯭ꯔꯕꯅꯤ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯖꯕ ꯅꯠꯆꯗꯦꯗ ꯑꯗꯨꯕꯨ ꯑꯉꯝꯕ ꯈꯔꯗꯤ ꯊꯥꯖꯈ꯭ꯔꯦ ꯂꯨꯄꯥ ꯑꯃꯗꯪ ꯊꯥꯔꯁꯨ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯂꯩꯕꯥꯛꯀꯤꯅꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦꯅ ꯑꯉꯝꯕ ꯈꯔ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯆꯩꯅꯥ ꯐꯥꯎꯕꯗꯒꯤ ꯑꯆꯥꯛꯄ ꯐꯥꯎꯕꯗꯒꯤ ꯉꯁꯤ ꯀꯠꯀꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯛꯏꯕꯁꯦ ꯃꯤꯇꯩ ꯃꯆꯥ ꯑꯃꯒꯤ ꯏ ꯆꯦꯟꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯣꯊꯥꯔꯒꯦꯀꯣ ꯌꯦꯅꯤꯇꯥ ꯌꯨꯝꯅ ꯏꯆꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯏꯆꯦ ꯏꯇꯩꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯃꯩꯇꯩ ꯅꯣꯡꯁꯥ ꯑꯀꯟꯕ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨꯁꯨ ꯌꯥꯝꯅ ꯌꯥꯏꯐꯔꯦ ꯆꯨꯝꯃꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯑꯊꯧ ꯃꯌꯥꯝꯅ ꯌꯥꯏꯐꯔꯤꯕꯗꯣ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯄꯣꯛꯄꯤꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯃꯌꯥꯝ ꯃꯤꯅꯤꯠ 10 ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠꯁꯨ ꯚꯤꯗꯤꯑꯣꯗꯨꯁꯨ ꯈꯔ ꯈꯔ ꯖꯤꯛ ꯇꯧꯔꯦ ꯍꯥ ꯅꯦꯠꯁꯨ ꯈꯇꯪ ꯆꯤꯛ ꯇꯧꯈꯠꯂꯦꯕ ꯅꯪ ꯑꯗꯨ ꯌꯦꯡꯉꯨꯅꯨꯅꯦ ꯀꯃꯦꯟ ꯄꯥꯔꯣ ꯑꯩ ꯈꯗꯥꯡ ꯇꯧ ꯂꯩꯔꯦ ꯏꯒꯜ ꯗꯣꯃꯦꯁꯟ ꯗꯦꯃꯣꯂꯦꯁꯟ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯑꯃꯗꯤ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯤꯕ ꯁꯣꯝꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯇꯩꯅ ꯂꯥꯟ ꯉꯝꯁꯤ ꯌꯥꯏꯐꯔꯣ ꯒꯨꯗ ꯂꯥꯟ ꯅꯥꯏꯠ ꯉꯝꯁꯤ ꯃꯌꯥꯝ ꯈꯨꯃꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯄꯨꯟꯁꯤꯕ ꯏꯕꯨꯙꯧ ꯅꯥꯏꯠ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯥꯏꯔꯔꯣꯏꯁꯦꯕ ꯀꯣ ꯃꯉꯥꯟ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯂꯨꯋꯥꯡ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯁꯤꯀꯣ ꯐꯖꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯔꯣꯟꯁꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯀꯥꯎꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯄꯨꯊꯣꯛꯑꯁꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯁꯤ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯍꯥꯏꯔꯒꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯣꯠ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯣ ꯅꯣꯡꯃꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦꯕ ꯂꯥꯏꯐꯇ ꯐꯣꯟ ꯅꯝꯕꯔꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯐꯣꯟ ꯇꯧꯔꯒ ꯑꯁ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯏꯐꯇ ꯅꯣꯡꯃ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯊꯥꯗꯣꯛꯆꯔꯛꯀꯦ ꯊꯣꯛꯄꯅꯤ ꯑꯗꯣ ꯂꯥꯏꯐꯇ ꯐꯣꯟ ꯅꯝꯕꯔꯒꯤ ꯏꯒꯜ ꯗꯣꯃꯦꯁꯟ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯔꯊꯥꯁꯦ ꯈꯪꯗꯣꯛꯄꯤꯌꯣ ꯍꯟꯗꯣꯛꯄꯤꯌꯣ ꯍꯥꯏ ꯀꯩ ꯑꯁꯤꯅ ꯍꯥꯏ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯉꯥꯟ ꯄꯨꯟꯁꯤꯕ ꯂꯨꯋꯥꯡ ꯑꯣ ꯄꯨꯟꯁꯤꯕ ꯑꯣ 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 ꯂꯨꯋꯥꯡ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯃꯉꯥꯡꯗꯩ ꯍꯥꯏꯔꯣ ꯃꯉꯥꯡ ꯃꯉꯥꯡꯗꯒꯤ ꯍꯧꯔꯁꯤꯀꯣ ꯃꯉꯥꯡ ꯂꯨꯋꯥꯡ ꯂꯨꯋꯥꯡ ꯍꯥꯏꯗꯤ ꯈꯨꯃꯟꯅꯤꯀꯣ ꯅꯪ ꯃꯉꯥꯡꯗꯒꯤ ꯍꯧꯔꯁꯤ ꯃꯉꯥꯡꯗꯤ ꯑꯌꯨꯛꯁꯤꯕꯨ ꯐꯖꯕ ꯃꯇꯥꯡ ꯃꯉꯥꯡ ꯍꯥꯏꯗꯤ ꯃꯉꯥꯡ ꯏꯕꯨꯙꯧꯁꯦ ꯑꯌꯨꯛꯀꯤ ꯐꯖꯔꯕ ꯆꯤꯡꯈꯩ ꯍꯨꯜꯂꯛꯄ ꯊꯣꯛꯂꯛꯄꯁꯦ ꯃꯇꯥꯡ ꯆꯤꯡꯈꯩ ꯍꯨꯜꯂꯛꯄ ꯃꯇꯥꯡ ꯑꯁꯨꯝꯕꯩꯁꯦ ꯃꯉꯥꯡꯅꯦꯕ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄꯗꯩ ꯑꯗꯣ ꯂꯨꯋꯥꯡ ꯅꯨꯃꯤꯠ ꯇꯥꯊꯔꯛ ꯐꯥꯎ ꯂꯨꯋꯥꯡꯁꯤꯅ ꯑꯩꯈꯣꯏ ꯑꯥꯐꯇꯔꯅꯨꯟꯁꯦ ꯂꯨꯋꯥꯡꯗ ꯇꯥꯔꯅꯤꯀꯣ ꯁꯟꯙꯥ ꯑꯣꯏꯔꯝꯕꯣ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯅ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟꯁꯤꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯨ ꯒꯨꯗ ꯅꯥꯏꯠꯁꯤꯅ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯑꯃꯝꯕꯁꯦ ꯃꯁꯥꯡ ꯁꯦꯝꯃ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯦ ꯑꯃꯁꯨ ꯂꯩꯔꯝꯕꯗꯣ ꯃꯤꯡꯗꯣ ꯏꯆꯦꯒꯤ ꯏꯒꯜ ꯃꯤꯡ ꯗꯣꯃꯤꯅꯦꯁꯟ ꯈꯨꯃꯟ ꯄꯨꯟꯁꯤꯕꯒꯨꯝꯕ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯪ ꯐꯔꯁꯤ ꯃꯤꯇꯩꯒꯤ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯍꯥꯏꯕꯗꯣ ꯃꯪ ꯈꯨꯃꯟ ꯍꯥꯏꯗꯤ ꯐꯔꯁꯤ ꯅꯨꯡꯗꯥꯡ ꯑꯃꯝꯕꯁꯤ ꯈꯨꯃꯟꯅ ꯄꯨꯏꯌꯦꯕ ꯍꯣꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏꯐꯁꯤꯒ ꯂꯥꯛꯑꯒ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯗꯩꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅꯁꯨ ꯂꯥꯏꯐꯇ ꯂꯥꯛꯑꯒ
คอมเมนต์ทัดได้บีรักปะคอมเมนต์ตัวบีรักปะคอมเมนต์ตัวบีจะยังไวกว่าคอมเมนต์อีบะคนปะสมัยนั้นตลกปะเสคอมเมนต์อีบะอะดูก็ ngang ดี na boy dum ngang na ngang mata bane even ina kradi dum อะดูก็ดีdonation ตัวบีรักปะหายง่ายเลยจ้ะถ้าก็จะยามนุกซี channel สิบุ growth ตัวบีบะ channel สิก็ไม่ยามนะจังบีรักก็มันเลยเดี๋ยวมาทำปีบีบะ eagle domination หายง่ายกันถ้าก็จะ adudi wish to base khuman punsiba tang hai doi roi wish ai good night se khuman punsiba ฮอยฮอย good night ได้ดีคอมเมนต์ปุ่นสิบะมังพาราซีได้ดี sweet dream dedi luang punsiba hai bana na ayuk ki se mangang punsiba ina ayuk ta good morning se good morning ได้ดีมังงังอีบุดตัวซึ่ง good morning akoi good ironda afternoon ได้ดีลุง good evening to good night good evening to good night to evening นุมิดังสันดาวอีกแล้วก็ดี khuman good night ให้แล้วก็ดี numina leibe manung luang good evening เขาอีกนุมิเลยดีไงดีชมกันตัวอยู่ก่อนนุมิเซงเลยคุมันจีคุมันนี่บุดนะจังกันดีคุมันปุ่นสิบะ eagle domination isien iamba khuman punsiba ai คุมันปุ่นสิบะมังพาราซีคุมันปุ่นสิบะ bawe langwam hi hello Hello, welcome. Nga tanglay daga loisalani aduga yalangbam inawda haijaba wapam matang aina hujik toiba pin number sida asomna angamba mateng khajitang tobiramu channel gi magide request tawjari khungai ba ibung upasing da akoina angamba mateng khajik tawminasi mayam gi mateng natana aina singamde aduna mayam dagi mateng nijari mayam mateng soidna tawbiu apun mana pangal ni na pathara si mayam punama live se loisalasiro pung 11 ju ta dore mite sinau yauriba khudingona amuktam polapna kanglai pangna yai fre bakna yai fare comment amta tawbiu malai bakna yai fare mite athoba mayamna ngasi ching marakta nongmai maru marakta leiriba mite athoba mayam gi khalaga kanglai bakna yai second fare di ta comment chongtham tawbiu isemana imphal lakpada ngaijaramge handakti yai fre yai fare yam potta handak aina lakpada ichinau singna ichinau mayam ma ngai biraba ichinau mayam singbu haningai da thakachari khara maina unaba ngamhodre waro biganu kanglai pakna yai fre yai fare khungai ba mite ibung upasing ita mota khallaga ima lai pa kita makhala kanglai pakna yai fare am tai biro luang khuman yes aibe me yumamna ayuk nungthil nungdang mangang luang khuman mangang thai be mai che bo hani ai da thaga chari isena live siga isegi yamna ma manse kai thok piraga live ta sum lai be ta makta hani ai da thaga chari isema kanglai pakna yai fre isema yai fare kanglai pakna yai fare khuman punsiba mang pharasi yam nuksi me yam pona mungna samaina live se ina khudak ta thado me yam pona mungna lak piraga live se ma pon manipur bune thamoi singa ningjaba khuding ne dum pandoi ni mamonda tawriba matang se mapung phan bi ta mang hani ai da thaga chari do me yam pona makta muka su request tawjari aina video hapakpa video tombi na da mairak pa yai fare kanglai pakna punna yai famani rasi yai fare ado aina pin tawjari ba number sida mayam ang mateng khajik tawbiu ado Himalaya mar Baki mapang damakta sino ni, mayam mayam. so share to biraga mateng khajik tang tawan biu haina mayang ya famda request tawjari aduga manipur gi wangda liba mitei china kho mayam nasu lana famjauna changma ngamdraga so ibung yopa singi angama mateng khajik tang tawmina si haina jau video chat gi lan jau bangam de kari matang kana lagi. duino kari ngam duino khanbi ganu manipur bari wang dalai ba mayam se mayam amana haide ko ko lana famjauna chanba ngamde mayam dau le doino? hojik asam da liba ko china mayam na khoi di kai dawruni lana famjauna changma ngamde na duna lana famjauna changma ngamda ba khoina di hojik khun ngai ba lan ngai ba bingo passing da angama mateng khajira chitang tawmina si haina mayam dagi si mateng se nijabani mayam mateng tawbiu ichinaw mayam loisalasiro lese pung 11 ju tasale khuman punsiba mayam punamak kanglai pakna yai fare ibiro loisalasi thai be mai che ngasi Setem di je na ire loisalasiro kanglai pakna yai fare tombi na mairak pamna ire kanglai kanglai pakna pakna yai yai fare fare ise ma kuki sing se iche yong ma to mi na mai mamai pung sane ta thaga chari yong mamai pan gada ba kuidrabani yai kuki sing se moi de yongi macha masu ni moi di ai recording heng thadok tai kuki nu pia mane phone to ba recording lai aba aina tha si re khala ma tha da gai lai ichinaw mayam loisalasi mayam ai batlauna faina loisalagi ara kathat pase nungai te bai ichinaw mayam ma lai yoni na ko ichinaw mayam comment to bole piro loisalasi yam nungsi lepi roi khang me go pai le yam nungsi mayam na comment to birak pase haningai ta thaga chari tombi konthau jam yai fare yai fare comment se lepasi roi ichinaw mayam loisalasi ro samase
ꯃꯤ ꯀꯌꯥ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯇꯔꯥ ꯀꯨꯟꯍꯨꯝꯗꯣꯏ ꯂꯩꯌꯦ ꯍꯠ ꯅꯠꯇꯦ ꯑꯩꯒꯤꯁꯤꯒ ꯌꯦꯡꯉꯨꯅꯦ ꯆꯥꯝꯃꯒ 77 ꯁꯤꯒ ꯀꯃꯥꯏꯅ ꯂꯣꯏꯁꯟꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯝ ꯂꯩꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕꯁꯦ ꯉꯝꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯁꯪꯗ ꯂꯩꯕ ꯏꯃꯥꯁꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯅ ꯃꯩꯔꯥꯁꯪꯗ ꯏꯃꯥꯁꯤꯡꯒ ꯄꯥꯈꯪꯕ ꯏꯄꯥꯅ ꯂꯩꯃꯤꯟꯅꯕꯗꯣ ꯌꯥꯏꯐꯔꯦ 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 ꯏꯕꯨꯙꯧ ꯁꯩꯇꯝꯕꯤꯖꯤꯠ ꯄꯥꯈꯪꯕꯅ ꯆꯣꯡꯊꯥꯝꯅ ꯌꯥꯏꯐꯔꯦ ꯇꯣꯝꯕꯤꯅ ꯃꯥꯏꯔꯥꯛꯄꯝꯅ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯀꯣ ꯇꯣꯝꯕꯤꯅ ꯃꯥꯏꯔꯥꯛꯄꯝꯅ ꯑꯣ ꯑꯃꯁꯨ ꯑꯣ ꯊꯣꯛꯂꯛꯑꯦ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯀꯅꯥ ꯀꯨꯀꯤꯔꯣ ꯃꯋꯥ ꯂꯧꯗꯦꯗ ꯀꯨꯀꯤꯗꯤ ꯃꯋꯥ ꯅꯠꯇꯦ ꯂꯧꯗꯦ ꯁꯤꯗꯅꯤ ꯃꯣꯏ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝꯒꯅꯦ ꯎꯝ ꯇꯣꯝꯕꯤ ꯀꯣꯟꯊꯧꯖꯝꯒ ꯑꯣ ꯍꯣꯏ 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 ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄꯝꯒ ꯀꯣꯟꯊꯧꯖꯝꯒꯗꯨꯅꯤ ꯑꯣꯟꯅꯔꯤꯁꯦ ꯇꯣꯝꯕꯤ ꯅꯃꯣꯏꯔꯥꯛꯐꯝ ꯑꯃꯁꯨꯡ ꯇꯣꯝꯕꯤ ꯀꯣꯟꯊꯧꯖꯝ ꯑꯅꯤꯃꯛ ꯇꯣꯝꯕꯤ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯕ ꯑꯍꯣ ꯇꯣꯝꯕꯤ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯣꯏꯔꯥꯛꯐꯝꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯦ ꯍꯥꯏꯅ ꯈꯪꯉꯦ ꯑꯗꯣ ꯇꯣꯝꯕꯤ ꯀꯣꯟꯊꯧꯖꯝꯁꯤꯅ ꯆꯍꯤ ꯃꯇꯥꯡ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯈꯪꯗꯔꯦ ꯑꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯤ ꯑꯩꯕꯨ ꯁꯖꯦꯁ ꯇꯧꯅ ꯆꯠꯄꯤꯕ ꯑꯩꯒꯤ ꯏꯆꯦ ꯑꯅꯤ ꯌꯥꯎꯔꯦ ꯇꯣꯝꯕꯤ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯇꯣꯝꯕꯤ ꯅꯃꯣꯏꯔꯥꯛꯐꯝꯒ ꯑꯗꯨꯒ ꯇꯣꯝꯕꯤ ꯉꯁꯥꯏꯒꯤ ꯀꯣꯟꯊꯧꯖꯝ ꯅꯠꯇꯦ ꯑꯃꯗꯣ ꯀꯥꯎꯍꯧꯔꯦ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯅꯤ ꯏꯆꯦ ꯊꯥꯏ ꯏꯕꯦꯝꯃ ꯊꯥꯏꯕꯦꯝꯃ ꯏꯆꯦ ꯑꯅꯤꯅ ꯑꯩꯕꯨ ꯁꯖꯦꯁ ꯇꯧꯔꯒ ꯄꯨꯕꯤꯕꯅꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯇꯥꯔꯁꯨ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯗꯣ ꯁꯤ ꯌꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯏꯕꯦꯝꯃ ꯏꯆꯦꯅ ꯂꯩꯁꯥ ꯅꯝꯃꯨ ꯍꯥꯏꯕꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯒꯤ ꯂꯩꯁꯥ ꯅꯝꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯤ ꯑꯦꯁ ꯏꯛꯕꯥꯜ ꯆꯣꯔꯥ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯏꯛꯕꯥꯜꯖꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯒꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯆꯠꯄꯗ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯟ ꯊꯣꯡꯁꯤ ꯌꯦꯟ ꯆꯥꯁꯤ ꯑꯗꯨꯝ ꯉꯥ ꯆꯥꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯧꯗ ꯏꯅꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯉꯕꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯑꯃꯗꯁꯨ ꯆꯠꯁꯤ ꯑꯃꯗ ꯃꯌꯥꯝꯅꯁꯨ ꯆꯥꯛꯁꯨ ꯌꯥꯝ ꯀꯧꯕꯤꯔꯤ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯆꯠꯄ ꯃꯌꯥꯝꯅ ꯃꯇꯝ ꯊꯨꯡꯕ ꯁꯪꯉꯛꯇꯦ ꯂꯩꯇꯥꯔꯗꯤ ꯅꯪ ꯊꯕꯛ ꯆꯥꯛ ꯃꯦꯟ ꯆꯥꯕ ꯆꯠ ꯃꯇꯝ ꯐꯪꯉꯔꯣꯏ ꯁꯪꯉꯛꯇꯦ ꯑꯗꯨꯒ ꯎꯔꯤꯄꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃꯅꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯝꯅ ꯇꯧꯈꯤ ꯏꯕꯨꯡꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯄꯥꯎꯅꯝ ꯃꯅꯤꯄꯨꯔꯗ ꯑꯂꯦꯛꯁ ꯁꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯍꯥꯏ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗ ꯊꯥꯏ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯕꯦꯝꯃ ꯍꯥꯏꯖꯒꯦ ꯌꯨꯝꯅꯥꯝꯅ ꯐꯔꯦ ꯐꯔꯦ ꯏꯅꯥꯎ ꯄꯣꯊꯥꯕꯤꯔꯣ ꯏꯅꯥꯎꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯦ ꯄꯦꯜꯂꯦ ꯅꯆꯦꯅ ꯁꯤ ꯅꯪ ꯅꯝꯕꯔ ꯁꯨꯝ ꯇꯧꯔ ꯌꯥꯅꯤꯌꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯁꯤꯒ ꯁꯨꯝ ꯇꯧꯔꯛꯑꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯟ ꯐꯣꯟ ꯄꯦ ꯄꯤꯔꯤꯕ ꯅꯝꯕꯔꯁꯦ ꯑꯁꯤꯒ ꯁꯨꯝ ꯇꯧꯔꯁꯨ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯅꯝꯕꯔ ꯑꯃꯨꯛ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯏꯆꯦꯗꯁꯨ ꯄꯤꯔꯛꯑꯁꯨ ꯑꯗꯣ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯒ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗ ꯁꯣꯏꯕ ꯁꯩꯇꯝꯖꯤ ꯌꯥꯎꯔꯒꯁꯨ ꯆꯣꯡꯊꯥꯝꯅ ꯏꯆꯦꯃ ꯂꯥꯛꯄ ꯈꯪꯗꯣꯏꯅꯦ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯊꯥꯖꯔꯛꯀꯦ ꯊꯥꯖꯔꯛꯀꯦ ꯄꯥꯅꯝ ꯊꯥꯖꯔꯛꯀꯦ ꯁꯣꯏꯗꯅ ꯑꯦꯂꯦꯛꯁꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯌꯥꯏ ꯆꯥꯗꯤꯗꯤ ꯃꯌꯥꯝꯒ ꯉꯁꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯕꯣꯆꯥ ꯑꯣꯏꯅꯥꯝ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯅꯤꯖꯒꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯔꯝꯃꯨ ꯑꯩꯅ ꯃꯃꯥꯡꯗ ꯄꯤꯟ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯁꯤꯒ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯏꯕꯣꯝꯆꯥ ꯑꯣꯏꯅꯥꯝ ꯑꯣ ꯄꯤꯡꯀꯤ ꯀꯨꯀꯤ ꯑꯦꯇꯦꯛ ꯃꯤ ꯏꯟ ꯂꯩꯇꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯍꯣꯏ ꯍꯣꯏ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯁ ꯑꯃꯨꯛ ꯏꯃꯥꯁꯤꯡ ꯑꯃꯨꯛ ꯁꯥꯎꯅ ꯏꯆꯦꯁꯤꯡ ꯒꯤꯔꯤꯛ ꯒꯤꯔꯤꯛ ꯇꯛꯄꯗ ꯃꯤꯇꯩ ꯃꯔꯦꯡ ꯏꯃꯥ ꯃꯥꯡ ꯏꯆꯦ ꯈꯪꯗ꯭ꯔꯤꯗꯨꯅꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯌꯥꯝꯁꯦ ꯅꯣꯏ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯤꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝꯅ ꯉꯥꯛꯑꯒ ꯂꯩꯔꯦꯕ ꯉꯔꯥꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯒꯤꯔꯤꯛ ꯂꯧꯊꯛꯄꯗ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯤꯗꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯁꯥꯟꯅꯕꯒꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯤꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯕꯨ ꯀꯔꯤ ꯁꯨꯝ ꯊꯧ ꯁꯥꯕꯤꯗꯒꯤ ꯀꯨꯀꯤꯗꯤ ꯃꯋꯥ ꯂꯧꯗꯦꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯑꯣꯡꯗ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯀꯥꯞꯊꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯆꯦꯅ ꯃꯤꯇꯩ ꯏꯕꯨꯡ ꯈꯦꯠꯈꯤꯕꯗ ꯏꯄ꯭ꯋꯥ ꯆꯨꯞꯄ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯅꯀꯣ ꯍꯥꯏꯗꯨꯅꯤ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯉꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯃꯉꯥ ꯊꯣꯛꯅ ꯉꯥꯛꯄꯤꯔꯒ ꯑꯗꯨ ꯃꯀꯟ ꯃꯣꯏꯒꯤꯗꯣ ꯊꯣꯛꯅ ꯀꯟꯕꯤꯔꯒ ꯃꯣꯏꯒꯤꯗꯣ ꯊꯝꯃꯤ ꯃꯇꯦꯡ ꯀꯨꯀꯤꯗꯨ ꯇꯧꯕꯤꯕ ꯃꯋꯥ ꯑꯩꯈꯣꯏꯅꯁꯨ ꯂꯧꯕꯤꯗꯦ ꯀꯨꯀꯤ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯃꯣꯏꯕꯨ ꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯊꯧꯅꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯊꯥꯒꯠꯇꯣꯔꯤꯕꯅꯣ ꯊꯥꯒꯠ ꯋꯥꯍꯩ ꯂꯩꯖꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯑꯣꯏꯔꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯃꯤ ꯀꯌꯥ ꯂꯩ ꯃꯤꯁꯦ ꯈꯔ ꯂꯤꯛꯊꯔꯕ ꯌꯦꯡꯉꯣ ꯑꯩꯁꯤꯒ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯤꯔꯣ ꯂꯧꯊꯣꯛꯄꯗ ꯃꯤ 35 75 ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯕ ꯗꯣꯟ ꯖꯁ ꯏꯃꯥꯁꯦ ꯑꯗꯨꯝ ꯅꯩꯔꯦꯍꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯥꯕꯨꯁꯨ ꯏꯆꯥꯁꯨ ꯊꯥꯒꯠꯆꯔꯤ
ꯃꯤꯇꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯀꯤꯍꯟꯒꯗꯕꯅꯤꯀꯣ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯃꯤꯇꯩ ꯍꯥꯏꯕꯁꯤꯗꯤꯀꯣ ꯃꯌꯥꯝꯅ ꯀꯤꯅ ꯅꯨꯄꯤ ꯂꯥꯟꯁꯦ ꯀꯔꯝꯕ ꯃꯤꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯔꯦꯀꯣꯔꯠ ꯂꯩꯒꯦ ꯋꯥꯔꯜꯗ ꯃꯤꯇꯩ ꯅꯨꯄꯤ ꯈꯛꯀꯤꯅꯤ ꯃꯤꯇꯩ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯂꯩꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯃꯤꯇꯩ ꯅꯨꯄꯤ ꯃꯤꯇꯩꯒꯤ ꯊꯧꯅꯥ ꯃꯤꯇꯩꯒꯤ ꯑꯊꯧꯕ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯊꯥꯛ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯤꯇꯩ ꯃꯆꯥ ꯅꯍꯥꯟ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯑꯃꯈꯛ ꯁꯦꯂꯨꯠ ꯇꯧ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯁꯦꯂꯨꯠ ꯇꯧꯕ ꯑꯉꯥꯡꯗꯣ ꯃꯥꯏ ꯊꯧꯅꯥꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯃꯨꯛ ꯎꯅ ꯆꯠꯄꯗ ꯑꯃꯨꯛ ꯃꯥꯅ ꯂꯥꯎꯕ ꯈꯣꯜꯂꯥꯎꯗꯣ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯃꯥꯏ ꯈꯣꯟꯗꯥꯗꯣ ꯊꯣꯛꯏꯕ ꯄ꯭ꯔꯣꯅꯥꯎꯟꯁ ꯃꯥꯒꯤ ꯚꯣꯏꯁꯇꯣ ꯌꯥꯝ ꯅꯥꯟꯕꯩ ꯋꯥꯅꯤ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯃꯥꯅ ꯃꯊꯟꯇ ꯂꯥꯎꯖꯕꯗꯣ ꯏꯕꯣꯝꯆꯥ ꯑꯣꯏꯅꯥꯝ ꯑꯣ ꯄꯤꯡꯀꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯌꯥꯏꯐꯔꯦ ꯅꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯖꯣꯁꯦꯐ ꯑꯩꯈꯣꯏ ꯀꯣꯡꯁꯥꯏ ꯏꯁ ꯌꯥꯝ ꯁꯥꯎꯕ ꯏꯃꯣꯖꯤꯒ ꯊꯥꯔꯛꯏ ꯀꯣꯡꯁꯥꯏ ꯀꯣꯡꯁꯥꯏ ꯂꯣꯡꯁꯥꯏ ꯆꯠꯂꯣ ꯅꯪꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯨꯂꯦꯟꯗ ꯀꯨꯂꯦꯟꯗꯤ ꯀꯥꯏ ꯂꯩ ꯀꯨꯂꯦꯟꯗꯤ ꯀꯥꯏ ꯂꯩ ꯁꯔꯒꯒꯤ ꯑꯃꯔꯥꯄꯨꯔ ꯂꯩꯀꯣꯟꯗꯁꯨ ꯁꯥꯠꯇꯦ ꯍꯥꯏꯕꯗꯣ ꯁꯔꯒꯗ ꯑꯩꯈꯣꯏꯅ ꯄꯣꯄꯤ ꯊꯥꯕꯗꯤ ꯐꯖꯕꯒꯤ ꯊꯥꯖꯕꯅꯤ ꯄꯣꯄꯤꯗꯤ ꯐꯖꯕꯒꯤ ꯊꯥꯖꯕꯅꯤ ꯄꯣꯄꯤ ꯐꯖꯕꯒꯤ ꯊꯥꯔꯒ ꯅꯣꯏ ꯅꯥꯄꯥꯗꯅ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯡꯗꯣꯛꯏꯔꯥ ꯍꯥ ꯐꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯨꯀꯤ ꯆꯤꯟ ꯅꯝꯊꯤꯕ ꯃꯆꯤꯟ ꯇꯦꯡꯉꯅꯤ ꯈꯪꯗꯕ ꯃꯌꯥ ꯐꯦꯡꯉꯅꯤ ꯈꯪꯗꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒ ꯁꯨꯛ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯦ ꯀꯔꯤꯒꯤ ꯀꯨꯀꯤꯒꯤꯗꯃꯛꯇ ꯗꯣꯟ ꯖꯁ ꯀꯨꯀꯤꯒꯁꯨ ꯌꯦꯡꯉꯤꯌꯦ ꯃꯦ ꯀꯨꯀꯤ ꯉꯥꯛꯇꯅꯤꯁꯦ ꯂꯨꯝꯃꯤꯁꯦ ꯑꯁꯤꯒ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯂꯨꯝꯅ ꯂꯩꯔꯤꯕꯅꯦ ꯀꯨꯀꯤꯕꯨ ꯑꯣꯏꯔꯗꯤ ꯃꯉꯛ ꯊꯥꯗꯠꯂꯣ ꯏꯆꯥ ꯀꯨꯀꯤꯔꯥ ꯍꯥꯠꯂꯣ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯗꯣꯏꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯔꯝꯕꯔോ ꯀꯨꯀꯤ ꯅꯣꯏꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯠꯂꯣ ꯍꯥꯏꯔꯝꯕꯔꯣ ꯅꯣꯏꯅ ꯏꯐ ꯐꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯀꯨꯀꯤꯅꯦ ꯐꯖꯈ꯭ꯔꯕ ꯀꯨꯀꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯅ ꯅꯣꯏꯅ ꯉꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯊꯜꯍꯜꯂꯤꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯍꯜꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒ ꯉꯁꯤ ꯏꯃꯥꯅ ꯀꯞꯄꯤꯕ ꯏꯃꯥꯒꯤ ꯃꯄꯤ ꯇꯣꯝꯕꯤ ꯇꯥꯍꯜꯂꯤꯕꯁꯦ ꯀꯣꯟꯊꯧꯖꯝ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯕꯗ ꯅꯤꯐꯨ ꯁꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯨꯀꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯔꯣ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯅꯤꯐꯨ ꯁꯤꯔꯦ ꯍꯥꯏꯁꯦ ꯀꯨꯀꯤ ꯑꯗꯣ ꯁꯤꯔꯝꯗꯧ ꯑꯗꯨꯅꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯐꯖꯈ꯭ꯔꯕ ꯃꯥꯂꯦꯝꯅ ꯃꯤꯇꯥꯅ ꯂꯩꯔꯤꯕ ꯇꯥꯕꯗ ꯅꯤꯐꯨ ꯃꯅꯤꯄꯨꯔ ꯁꯨꯔꯦ ꯅꯤꯐꯨ ꯊꯥꯗꯈ꯭ꯔꯖꯥꯠꯂꯣ ꯉꯁꯤ ꯑꯃꯨꯛ ꯐꯔꯕꯅꯤ ꯊꯥꯗꯈ꯭ꯔꯁꯅꯨ ꯄꯦꯟꯗꯣꯔꯤꯍꯦ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯀꯨꯀꯤ ꯃꯣꯏꯅ ꯆꯪꯉꯛꯑꯒ ꯉꯁꯤ ꯃꯤꯇꯩ ꯌꯨꯝ ꯀꯌꯥ ꯏꯈꯪ ꯈꯪꯗꯅ ꯃꯩ ꯊꯥꯗꯣꯛꯑꯦ ꯗꯨꯀꯥꯟ ꯀꯌꯥ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯃꯤꯇꯩ ꯅꯨꯄꯤ ꯀꯌꯥꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯇꯣꯝꯕꯤꯁꯦ ꯅꯤꯐꯨ ꯁꯨꯔꯦ ꯍꯥꯏꯁꯦ ꯃꯣꯏ ꯅꯤꯐꯨ ꯇꯨꯔꯤꯔꯣ ꯑꯝꯇꯪ ꯌꯦꯁ ꯅꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯍꯦ ꯅꯠꯇꯦꯍꯦ ꯌꯥꯝ ꯆꯨꯝꯃꯤ ꯇꯥꯕꯗ ꯅꯤꯐꯨ ꯁꯨꯔꯦ ꯆꯍꯤ ꯍꯥꯏꯔꯤꯕ ꯏꯁ ꯑꯩ ꯅꯤꯐꯨ ꯁꯤꯔꯦ ꯍꯔꯥꯎꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯈꯪꯗꯅ ꯂꯩꯕ ꯃꯐꯝꯗ ꯃꯣꯏꯅ ꯏꯈꯪ ꯈꯪꯗꯅ ꯂꯥꯟꯗꯥꯔꯦ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯇꯩ ꯗꯨꯀꯥꯟ ꯀꯌꯥ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯏꯁ ꯃꯆꯤꯟ ꯊꯤꯔꯦ ꯑꯃꯈꯛ ꯃꯤꯇꯩ ꯏꯃꯥ ꯑꯃ ꯍꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯔꯛꯑꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯃꯣꯏꯗ ꯆꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯂꯣ ꯍꯥꯏꯗꯕ ꯀꯨꯀꯤꯁꯤꯇꯕꯨ ꯀꯨꯀꯤꯁꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯦ ꯃꯉꯛꯁꯦ ꯃꯆꯤꯟ ꯊꯤꯔꯦ ꯖꯕꯠ ꯅꯪ ꯂꯦꯟꯕ ꯅꯪ ꯁꯤꯡꯖꯨ ꯉꯥꯡꯉꯦ ꯁꯨꯕ ꯈꯔ ꯃꯆꯤꯟ ꯑꯗꯨꯃꯥꯏꯅꯀꯣ ꯊꯤꯔꯦ ꯀꯨꯀꯤꯅ ꯁꯣꯡ ꯍꯥ ꯀꯨꯀꯤꯅ ꯖꯥꯡ ꯒꯦꯟꯗꯥꯐꯅ ꯀꯨꯀꯤꯁꯦ ꯀꯨꯀꯤ ꯖꯕꯠ ꯂꯦꯟꯕ ꯀꯨꯀꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯠꯇꯧ ꯃꯌꯥꯝ ꯆꯪꯉꯛꯏ ꯎꯝ ꯍꯥꯠꯇꯣꯛꯎ ꯃꯌꯥꯝ ꯆꯪꯉꯛꯏ ꯆꯪꯉꯧ ꯀꯨꯀꯤ ꯏꯅꯦ ꯅꯣꯏ ꯆꯪꯉꯧ ꯇꯥꯎ ꯅꯣꯏꯗꯅꯤ ꯏꯅꯦ ꯑꯩꯅ ꯑꯦ ꯉꯥꯡꯉꯤꯁꯦ ꯑꯥꯔ ꯀꯦꯝꯗꯩ ꯍꯜꯂꯛꯑꯕ ꯃꯥꯜꯂꯦ ꯀꯨꯀꯤꯗꯤ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯖꯦꯁꯤꯀꯥꯅ ꯍꯥꯏꯗꯣ ꯎꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯃ ꯍꯧꯔꯝꯗꯥꯏꯗ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯔꯒ ꯇꯧꯔꯤ ꯑꯗꯨꯗꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯦ ꯑꯥꯔ ꯀꯦꯝꯗ ꯆꯠꯂꯤꯗꯣ ꯑꯍꯜ ꯂꯃꯟꯅ ꯊꯥꯕ ꯑꯣꯏꯔꯝꯃꯦꯗꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤꯗꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯑꯁ ꯂꯩꯔꯤꯕ ꯕꯣꯏꯂꯔ ꯃꯣꯏꯅ ꯂꯦꯝꯖꯕ ꯉꯥꯡꯕꯕꯨ ꯑꯗꯨꯝ ꯇꯧ ꯑꯗꯨ ꯌꯦꯁꯤꯀꯥꯅ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯕꯣꯏꯂꯔꯅꯦ ꯃꯁꯥ ꯄꯪꯄꯣꯛ ꯕꯣꯏꯂꯔ ꯄꯣꯛꯏ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯄꯥꯛꯊꯣꯛꯇ ꯄꯣꯛꯏꯌꯦ ꯑꯗꯨꯅꯦ ꯃꯩꯇꯩꯗꯤ ꯕꯣꯏꯂꯔꯗꯤ ꯑꯃꯇꯪ ꯅꯨꯡꯁꯥ ꯄꯣꯛꯏꯌꯦ ꯕꯣꯏꯂꯔꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯣꯏꯂꯔ ꯏꯪꯉꯒꯅ ꯏꯪꯉꯁꯨ ꯏꯪꯉꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯣꯏꯂꯔ ꯑꯁꯤꯅꯤ ꯀꯨꯀꯤ ꯍꯥꯏꯗꯣ ꯈꯪꯕ ꯃꯤꯇꯩꯗꯤ ꯑꯃꯇꯪ ꯄꯣꯛꯑꯁꯨ ꯑꯃꯈꯛꯇꯪ ꯄꯣꯛꯑꯁꯨ ꯀꯣꯏꯔꯣꯡ ꯉꯥꯟꯕꯒꯨꯝꯕ ꯀꯣꯔꯣꯡ ꯉꯥꯟꯕ ꯍꯥꯏꯁꯦ ꯈꯪꯉꯤꯗꯅ ꯀꯨꯀꯤꯒꯤ ꯂꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯂꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯉꯤ ꯍꯥꯏꯔꯤꯁꯦ ꯂꯥꯏꯗ
ꯑꯍꯨꯝꯔꯛ ꯁꯣꯜꯂꯗꯤ ꯌꯣꯡ ꯀꯣꯔꯧ ꯃꯩꯇꯩ ꯉꯥꯟꯕꯒꯤ ꯃꯃꯤꯡꯗꯤ ꯆꯥꯝꯃꯔꯛ ꯁꯣꯜꯂꯝꯒꯅꯦꯕ ꯀꯨꯀꯤꯁꯤꯡꯅ ꯌꯣꯡ ꯃꯩꯇꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏꯁꯤ ꯄꯦꯟꯗꯕ ꯇꯧꯔꯣꯏꯗꯕꯅꯤ ꯂꯦꯝꯅ ꯄꯦꯟꯗꯦ ꯊꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯍꯥꯟꯅ ꯑꯁꯨꯃꯥꯏ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯝꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯒꯟꯗꯥꯐ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯆꯤꯟꯁꯤꯗꯒꯤ ꯂꯃꯟꯅ ꯊꯣꯛꯏꯁꯦ ꯇꯥꯟꯅꯔꯒ ꯑꯦꯌꯥꯔꯗ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯣꯏꯔꯝꯃꯦ ꯖꯦꯁꯤꯀꯥꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯦꯟꯗꯕꯗꯤ ꯑꯁꯤ ꯋꯥꯐꯝꯁꯦ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯁꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗ ꯌꯥꯗꯕꯩꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯅꯦꯕ ꯁꯤꯒ ꯃꯤ ꯀꯌꯥ ꯂꯩꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤꯁꯦ ꯂꯦꯛꯊꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯃꯤ ꯅꯤꯐꯨ ꯂꯩ ꯑꯗꯒꯤꯗꯤ ꯁꯦꯡꯅ ꯀꯩ ꯍꯥꯏꯕ ꯒꯦꯟꯗꯥꯝꯅ ꯀꯔꯤ ꯒꯦꯟꯗꯥꯝꯅ ꯀꯣ ꯑꯣꯏꯔꯝꯃꯦ ꯒꯦꯟꯗꯥꯝꯅ ꯃꯥꯏ ꯖꯦꯁꯤꯀꯥꯅ ꯃꯩꯇꯩ ꯃꯥꯡꯇꯣꯛ ꯑꯃꯤ ꯃꯥꯡꯊꯣꯛꯑꯝꯃꯦ ꯃꯥꯡꯊꯣꯛꯑꯝꯃꯦ ꯃꯥꯂꯦꯝ ꯂꯩꯁꯥꯒ ꯅꯝꯃꯒ ꯂꯩꯔꯝꯃꯤ ꯏꯁ ꯃꯤꯇꯩ ꯃꯇꯧ ꯇꯝꯖꯕꯅꯤꯗ ꯃꯣꯏꯗꯤ ꯃꯤꯇꯩꯒꯤ ꯉꯥꯔꯤꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯗꯅ ꯉꯥꯔꯤ ꯄꯤꯄꯜ ꯍꯥꯏꯔꯛꯀꯅꯤ ꯉꯥꯔꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯉꯥꯔꯤ ꯉꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯥꯔꯤ ꯂꯩꯇꯦ ꯍꯥꯏꯅ ꯃꯣꯏ ꯐꯨꯅꯅ ꯃꯀꯣꯛ ꯀꯥꯏꯅꯔꯤ ꯉꯥꯔꯤ ꯂꯩꯇꯦ ꯍꯥꯏꯅ ꯃꯣꯏ ꯑꯦꯗꯚꯥꯟꯁ ꯏꯁꯣꯛ ꯇꯧꯁꯜꯂꯦ ꯃꯣꯏ ꯕꯣꯔꯥ ꯄꯨꯁꯟꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯣꯏꯁꯤꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯩ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯀꯨꯀꯤ ꯅꯣꯏꯗꯤ ꯃꯌꯥꯝ ꯂꯨꯝꯅ ꯀꯅꯥ ꯀꯨꯀꯤ ꯀꯌꯥꯝ ꯂꯨꯝꯅ ꯂꯩꯔꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯀꯃꯦꯟ ꯇꯧꯔꯣ ꯑꯩ ꯂꯣꯏ ꯂꯣꯏꯁꯟꯗꯣꯔꯦ ꯆꯦꯟꯊꯣꯔꯛꯑꯅꯤ ꯌꯦꯡꯉꯣ ꯑꯩ ꯂꯣꯏꯁꯟꯗꯣꯔꯦ ꯀꯨꯀꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯚꯥꯏꯗꯤ ꯀꯨꯀꯤ ꯍꯦꯛꯇ ꯊꯣꯛꯂꯛꯄꯅꯤ ꯆꯦꯟꯊꯣꯔꯛꯑꯅꯤ ꯀꯨꯀꯤ 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 ꯒꯦꯟꯗꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯍꯌꯦꯡꯗꯤ ꯊꯦꯡꯅꯕꯁꯦ ꯍꯌꯦꯡꯗꯤ ꯂꯥꯏꯐꯁꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯉꯝꯅꯕ ꯁꯨꯝ ꯂꯥꯛꯀꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤ ꯂꯩꯕꯤꯔꯤꯕ ꯂꯥꯏꯐꯁꯤꯒ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯄꯤꯟ ꯇꯧꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯒ ꯃꯌꯥꯝꯅ ꯑꯉꯝ ꯑꯉꯝꯕ ꯐꯣꯟ ꯄꯦ ꯅꯝꯕꯔꯅꯤ ꯐꯣꯟ ꯄꯦ ꯅꯝꯕꯔꯅꯦ ꯃꯌꯥꯝꯅ ꯑꯉꯝꯕ ꯑꯩꯒꯤ ꯊꯥꯛꯇ ꯅꯨꯄꯥ ꯑꯉꯝ ꯑꯃ ꯑꯉꯝꯕ ꯑꯅꯤ ꯃꯉꯥ ꯇꯔꯥ ꯃꯇꯦꯡ ꯀꯨꯟ ꯈꯖꯤꯛ ꯀꯨꯟꯊ꯭ꯔꯥ ꯈꯖꯤꯛ ꯂꯤꯁꯤꯡ ꯇꯪꯕꯗꯨ ꯌꯥꯡꯈꯩ ꯏꯅꯥ ꯈꯨꯟꯕ ꯇꯣꯂꯣꯞ ꯆꯥꯕ ꯀꯥꯡꯕꯨꯅ ꯂꯨꯄꯥ 1,000ꯔꯣꯝ ꯂꯨꯄꯥ 500ꯔꯣꯝ ꯑꯉꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅ ꯆꯥꯖꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 50ꯇꯪ ꯆꯥꯝꯇꯪ ꯆꯅꯤꯇꯪ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯈꯣꯡꯒꯣꯟ ꯄꯨꯟꯁꯤꯕ ꯑꯣꯏꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯂꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯗꯨꯅ ꯑꯗ ꯏꯆꯦ ꯇꯣꯝꯕꯤ ꯅꯃꯣꯏꯔꯥꯛꯐꯝ ꯑꯃꯁꯨꯡ ꯇꯣꯝꯕꯤ ꯈꯨꯟꯗ꯭ꯔꯛ ꯑꯅꯤꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯟꯊꯧꯖꯝ ꯊꯥꯏꯕꯦꯝꯃ ꯏꯆꯦꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯐꯁꯤꯒ ꯌꯥꯎꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯑꯁꯨꯃꯥꯏꯅ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅꯁꯨ ꯏꯊꯟꯇꯅ ꯃꯇꯦꯡ ꯇꯧꯕꯁꯦ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯛꯄꯅꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯩꯗꯩꯅꯣ ꯅꯪꯗꯣ ꯌꯦꯡꯉꯣ ꯃꯤ ꯀꯌꯥ ꯂꯩ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤ 36 ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯊꯝꯃꯒꯦ ꯃꯤ 13ꯇ ꯉꯥꯏꯔꯦ ꯊꯝꯃꯒꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯊꯝꯃꯒꯦ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯊꯝꯃꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯇꯣꯝꯕꯤ ꯃꯌꯥꯝ ꯀꯣꯟꯊꯧꯖꯝꯅ ꯕꯥꯏ 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 ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯇꯣꯝꯕꯤꯕꯨꯁꯨ ꯕꯥꯏ ꯕꯥꯏ ꯂꯩꯔꯤꯕ ꯂꯥꯏꯐꯁꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯇꯣꯝꯕꯤ ꯃꯌꯥꯝ ꯑꯅꯤꯕꯨ ꯄꯨꯝꯅꯃꯛꯁꯨ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯊꯥꯏꯕꯦꯝꯃ ꯏꯆꯦꯕꯨꯁꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯊꯥꯏꯕꯦꯝ ꯃꯌꯨꯝꯅꯥꯝꯅ ꯌꯥꯏꯐꯔꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯆꯦ ꯊꯥꯏꯕꯦꯝꯃ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯁꯤ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯑꯄꯨꯟꯕꯅ ꯀꯟꯁꯤ ꯄꯥꯡꯒꯜꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯌꯣꯡ ꯑꯉꯝ ꯃꯩꯇꯩ ꯑꯉꯝꯕ ꯒꯨꯗ ꯅꯥꯏꯠ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯇꯧꯕꯤꯌꯨ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯝꯃꯁꯤ ꯊꯝꯃꯒꯦꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯨ ꯅꯝꯕꯔꯗꯨ ꯂꯣꯏ ꯐꯣꯟ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯔꯣ ꯑꯁꯤ ꯅꯝꯕꯔꯁꯤꯒ ꯁꯨꯝ ꯀꯟꯇꯦꯛꯁꯨ ꯇꯧꯕꯤꯔꯛꯎ ꯋꯥꯔꯤꯁꯨ ꯁꯨꯝ ꯁꯥꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯁꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯌꯥꯔꯦ ꯑꯩꯒꯤꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕꯁꯨ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯛꯄꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅ ꯒꯥꯏꯗ ꯇꯧꯔꯒ ꯑꯁꯨꯝ ꯄꯨꯕꯤꯌꯨ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯕꯗꯣ ꯑꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯎ ꯑꯁꯤ ꯍꯥꯏꯔꯨ ꯍꯥꯏꯗ ꯃꯌꯥꯝꯒꯤ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ